ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯉꯁꯤꯁꯨ ꯆꯤꯡꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯡ ꯊꯣꯡꯅꯥꯎ ꯆꯦꯠꯅ ꯂꯣꯟꯁꯤꯟꯅꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯌꯥꯝ ꯀꯤꯅ ꯃꯄꯥꯟꯗ ꯀꯞꯂꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯟꯅꯔꯤ꯫ ꯈꯔ ꯑꯃꯗꯤ ꯀꯤꯕ ꯍꯦꯃꯟꯈꯤꯕꯅ ꯃꯅꯥ ꯃꯦꯟꯗꯨꯅ ꯀꯥꯡꯈ ꯃꯈꯥꯗ ꯐꯥꯎꯕ ꯂꯣꯠꯄꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯃꯄꯥꯟꯗ ꯀꯞꯂꯤꯕ ꯑꯀꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯔꯥ ꯍꯦꯟꯗꯨꯅ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯇꯨꯝꯈ꯭ꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯍꯦꯟꯅ ꯋꯥꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯦ ꯃꯕꯨꯛꯇ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯗꯅ ꯇꯨꯝꯈ꯭ꯔꯕꯀꯣ꯫ ꯃꯃꯥ, ꯇꯨꯝꯂꯨꯗꯅ꯫ ꯅꯪ ꯑꯩꯅ ꯀꯞꯂꯒ ꯏꯆꯥꯁꯤꯡꯁꯦ ꯃꯕꯨꯛ ꯊꯜꯂꯛꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯇꯨꯝꯃꯨ ꯇꯨꯝꯃꯨ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯃꯥꯃ ꯈꯨꯃꯩꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯀꯦ꯫ ꯍꯌꯦꯡꯒꯅꯦ ꯑꯩꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯒ ꯄꯤꯔꯛꯇ꯭ꯔꯕ ꯃꯌꯨꯝꯗꯒꯤ ꯐꯧ ꯕꯣꯔꯥ ꯑꯃ ꯂꯧꯔꯒ ꯂꯥꯛꯀꯦ꯫ ꯃꯥꯅꯒ ꯉꯝꯍꯟꯕ ꯌꯥꯄꯣꯠꯇꯦ꯫ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯤ ꯂꯥꯛꯄꯤꯔꯨꯅꯨꯀꯣ꯫ ꯐꯧ ꯍꯨꯔꯥꯜꯂꯦꯅ ꯍꯥꯏꯖꯤꯜꯂꯒ ꯃꯤꯒ ꯅꯦꯛꯂꯒ ꯑꯃꯨꯛ ꯄꯨꯕꯤꯔꯛꯀꯅꯤ꯫ ꯋꯥꯔꯤꯉꯩꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯑꯣꯏꯗꯧꯔꯤꯅꯤ꯫ ꯑꯗꯨꯗꯤ ꯃꯥꯅ ꯑꯩꯒꯤ ꯁꯦꯜꯗꯨ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯏꯆꯥꯁꯤꯡꯁꯦ ꯆꯔꯥ ꯑꯗꯨꯝ ꯍꯦꯜꯍꯟꯕ ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ? ꯐꯖꯅ ꯍꯥꯏꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯕꯤꯔꯨꯅꯨ ꯍꯥꯏꯗꯅ꯫ ꯃꯥꯃ ꯈꯣꯃꯩꯅ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯍꯜꯂꯒ ꯑꯋꯥꯃꯟ ꯄꯤꯗ꯭ꯔꯤꯕꯁꯦ ꯃꯤ ꯐꯅꯌꯥꯝ ꯌꯥꯝꯂꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯣꯏꯒꯤ ꯊꯕꯛ ꯀꯅꯥꯝꯇꯅ ꯁꯨꯕꯤꯌꯨ ꯌꯥꯗ꯭ꯔꯤꯁꯤ꯫ ꯑꯗꯨꯒ ꯃꯣꯏ ꯃꯄꯥꯟꯗ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯔꯝꯂꯤꯅꯣ ꯈꯪꯗꯦꯃꯤ꯫ ꯑꯩꯁꯨ ꯁꯨꯅꯤꯡꯗ ꯁꯨꯈ꯭ꯔꯤꯕꯅꯤꯅꯦꯍꯦ꯫ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏꯗꯤ ꯑꯝꯇ ꯂꯩꯇꯗꯅ꯫ ꯑꯗꯨ ꯃꯃꯥ, ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗ ꯀꯞꯂꯤꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯀꯤꯅꯔꯤꯕ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯕꯨꯠꯇꯨꯔꯅꯦ? ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨꯗ, ꯕꯨꯠꯂ ꯂꯥꯏꯔ ꯏꯆꯥꯁꯤꯡꯁꯤꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯇꯨꯝꯈꯤꯕꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯃꯣꯏꯒꯤ ꯕꯨꯠꯀ ꯆꯪꯗꯦ ꯑꯩ꯫ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯗ ꯀꯞꯇꯨꯅ ꯆꯠꯂꯝꯕ ꯈꯨꯜ ꯑꯗꯣ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯦ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯤ ꯍꯥꯏꯅꯕꯅꯤ꯫ ꯁꯤꯅꯤꯡꯕ ꯑꯃ ꯁꯤꯔꯁꯅꯨ꯫ ꯑꯩꯈꯣꯏ ꯑꯣꯏꯅꯅꯦ ꯄꯨꯂꯞ ꯍꯦꯛ ꯁꯤꯔꯝꯂꯗꯤ ꯐꯔꯗꯧꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯁꯤꯡꯁꯦ ꯆꯔꯥ ꯍꯦꯟꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯔꯔꯣꯏꯗꯣ꯫ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯀꯉꯥꯎꯅꯕꯗꯨꯁꯨ ꯂꯩꯔꯔꯣꯏ꯫ ꯌꯥꯔꯤꯁꯤ ꯇꯨꯝꯂꯁꯤ, ꯏꯆꯥꯁꯤꯡꯁꯦ ꯇꯨꯝꯕ ꯀꯥꯏꯔꯅꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯀꯞꯅ ꯀꯞꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯔꯤꯛꯄ ꯐꯠꯇꯕ ꯃꯥꯃ ꯈꯣꯃꯩꯗꯨ ꯐꯤꯕꯝ ꯀꯥꯏꯅ ꯁꯨꯇꯦꯛ ꯅꯥꯇꯦꯛ ꯑꯣꯏꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯁꯤꯔꯒ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯗ ꯁꯦꯜ ꯈꯧꯖꯥꯎ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯦꯟꯖꯥꯎ ꯑꯗꯨ ꯈꯨꯜꯂꯒ ꯏꯉꯛꯉꯛꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯂꯥꯏꯔꯕ ꯀꯣꯛꯆꯔꯣ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕ ꯁꯦꯟꯖꯥꯎꯅꯤ ꯈꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯅ ꯈꯨꯡꯒꯪ ꯑꯃꯗ ꯑꯃꯨꯛ ꯏꯅꯥꯎꯕꯤ ꯀꯧꯕ ꯅꯍꯥ ꯄꯥꯈꯪ ꯑꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯃꯥꯒ ꯌꯥꯝ ꯊꯤꯅ ꯈꯠꯅꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯛꯀꯅꯨꯀꯣ꯫ ꯑꯩꯅ ꯁꯥꯎꯔꯗꯤꯅꯦ ꯌꯨꯝꯒꯁꯦ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯑꯝꯖꯅꯤꯀꯣ꯫ ꯊꯥꯗꯣꯛꯑꯣꯅꯦꯍꯦ꯫ ꯌꯨꯝꯁꯤꯗ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯅꯪꯅ ꯇꯧꯔꯤꯈꯩ ꯁꯨꯝ ꯌꯥꯎ꯫ ꯌꯥꯗ꯭ꯔꯒꯅ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕ ꯇꯧꯒꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯦꯕ꯫ ꯅꯌꯥꯝꯕꯗꯣ ꯂꯪꯐꯩꯗꯒꯤ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨꯗꯅ ꯃꯗꯨꯗ ꯅꯪ ꯄꯨꯜꯂꯒ ꯋꯥꯔꯛꯍꯟꯒꯦꯕꯅ꯫ ꯍꯦꯔꯥ, ꯅꯃꯥ ꯅꯄꯥ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ ꯁꯟ ꯍꯥꯇꯝ ꯑꯃꯈꯛꯇꯪ ꯍꯧꯗꯣꯛꯅꯅꯕ ꯂꯣꯏꯕꯗꯨꯕꯨ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯒ ꯍꯦꯛꯇ ꯌꯣꯟꯊꯣꯛꯂꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯒ ꯁꯦꯟꯗꯨꯁꯨ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇꯕ ꯊꯛꯇꯣꯛ ꯆꯥꯊꯣꯛꯇꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯏꯆꯥꯁꯤꯕꯨ ꯃꯤꯆꯥꯗ ꯐꯥꯎꯕ ꯌꯥꯎꯗꯦꯅꯦ꯫ ꯑꯩꯅ ꯁꯦꯟ ꯄꯤꯔꯣꯅ ꯍꯥꯏꯔꯤꯉꯩꯗ ꯄꯤꯔꯝꯃꯗꯤ ꯁꯟꯗꯨ ꯌꯣꯟꯈꯤꯗ꯭ꯔꯣꯏꯕ? ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯌꯣꯟ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯀꯔꯤꯒꯤ ꯄꯤꯗꯣꯏꯕ? ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯁꯦꯟ ꯈꯔ ꯄꯤꯌꯣꯅ ꯍꯥꯏꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥꯅ ꯄꯤꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯗꯤ ꯅꯠꯇꯅ ꯅꯪꯅ ꯊꯛꯇꯣꯛ ꯆꯥꯊꯣꯛꯅꯕ ꯖ꯭ꯋꯥꯔ ꯁꯥꯟꯅꯅꯕ ꯄꯤꯒꯗ꯭ꯔꯣ? ꯍꯥꯏ, ꯑꯐꯕ ꯊꯕꯛ ꯇꯧꯅꯦꯍꯦ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯏꯃꯥꯅ ꯄꯤꯒꯦꯅꯦ꯫ ꯀꯔꯤ ꯑꯐꯕ ꯊꯕꯛꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯅ ꯊꯛ ꯆꯥꯔꯁꯨ ꯃꯤꯉꯣꯟꯗꯗꯤ ꯀꯥꯏꯗꯦ, ꯃꯤꯒꯤ ꯃꯔꯜꯁꯨ ꯍꯨꯔꯥꯟꯗꯦꯗꯅ꯫ ꯍꯩ, ꯅꯪꯅ ꯍꯧꯖꯤꯛ ꯃꯤꯉꯣꯟꯗ ꯀꯥꯏꯗꯦ, ꯃꯤꯒꯤ ꯃꯔꯜ ꯍꯨꯔꯥꯟꯗꯦꯅ ꯍꯥꯏꯔꯤꯕꯗꯣ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯁꯨꯝ ꯏꯟꯗ꯭ꯔꯕꯗꯤ ꯃꯤꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕꯗ ꯅꯠꯇꯦꯅꯦ, ꯃꯤ ꯐꯥꯎꯕ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯁꯦ꯫ ꯑꯗꯨꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯅ ꯍꯥꯏꯁꯤ ꯀꯩꯅꯣ? ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯁꯝꯕꯟ ꯈꯥꯗꯅ
ꯁꯦꯡꯗꯅ ꯇꯧꯕ ꯌꯥꯏꯅ ꯂꯧꯁꯤꯡ ꯈꯣꯏꯗꯅ ꯍꯣꯠꯅꯕ ꯌꯥꯏꯅ ꯑꯩꯅ ꯌꯨꯝꯒꯤ ꯁꯨꯝ ꯍꯣꯠꯅꯔꯒ ꯂꯩ ꯄꯥꯕꯅ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯅꯦꯃꯦꯝꯃ ꯀꯣꯏꯔꯒ ꯂꯩꯍꯟꯒꯦ ꯑꯗꯨꯒ ꯇꯥꯆꯧꯕꯨꯅ ꯂꯪꯐꯩꯗ ꯃꯁꯥꯒꯤ ꯁꯦꯟ ꯇꯥꯟꯗꯅ ꯅꯨꯄꯤ ꯀꯣꯏꯗꯅ ꯅꯨꯡꯉꯥꯏ ꯂꯩꯍꯟꯒꯦ ꯁꯤꯅꯤꯅꯦ ꯃꯄꯥꯅ ꯀꯔꯝꯍꯥꯏꯅ ꯈꯪꯉꯤꯖꯥꯠꯅꯣ ꯑꯩꯅꯗꯤ ꯃꯃꯥꯁꯤ ꯑꯍꯜ ꯑꯣꯏꯔꯦ ꯃꯃꯥꯏ ꯀꯨꯏꯔꯦꯅ ꯇꯨꯃꯤꯟꯅ ꯀꯣꯏꯖꯕꯁꯤꯕꯣ ꯀꯔꯤꯅꯣ ꯃꯥꯗ ꯉꯥꯡꯂꯤꯕ ꯑꯁꯤꯕꯣ ꯅꯪꯅꯦ ꯅꯄꯥ ꯇꯥꯔꯗꯤꯅꯦ ꯄꯨꯛꯄꯤꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦꯍꯦ ꯑꯗꯨꯒ ꯅꯌꯥꯝꯕꯅ ꯁꯦꯟ ꯇꯥꯟꯖꯗꯅ ꯅꯨꯄꯤ ꯀꯣꯏꯔꯤꯗꯣ ꯃꯥꯒꯤ ꯃꯇꯝꯅꯅꯤ ꯅꯪꯁꯨ ꯊꯕꯛꯁꯨ ꯁꯦꯟ ꯇꯥꯟꯖꯧꯋꯣ ꯅꯨꯄꯤ ꯑꯉꯥꯡ ꯈꯪꯅꯖꯧ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏꯅ ꯏꯃꯥꯗꯤ ꯅꯤꯁꯥ ꯆꯥꯒꯅꯨ ꯉꯥꯎꯁꯤꯟꯅꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯃꯃꯥꯁꯦ ꯑꯩꯅ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯁꯦ ꯊꯥꯗꯤ ꯊꯥꯖꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯄꯪꯗꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯁꯤꯗꯅꯤꯅꯦ ꯑꯩꯅ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯤꯁꯦ ꯃꯥꯅꯒ ꯐꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯕ ꯉꯝꯂꯝꯒꯗꯕ ꯅꯠꯇꯦ ꯑꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯦ ꯃꯤꯒꯤ ꯊꯕꯛ ꯁꯨꯁꯤꯅꯤꯅꯦ ꯏꯃꯥ ꯑꯩꯅꯦ ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤꯗꯤ ꯄꯥꯝꯗꯦ ꯑꯩꯗꯤꯅꯦ ꯅꯤꯡꯊꯧꯒꯨꯝꯅ ꯂꯩꯒꯅꯤ ꯅꯤꯡꯊꯧꯒꯨꯝꯅ ꯁꯤꯒꯅꯤ ꯃꯁꯤꯗ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯄ ꯄꯨꯝꯕ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯏꯄꯥ ꯑꯣꯏꯒꯦꯔꯥ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ ꯈꯪ ꯑꯗꯨꯅ ꯏꯃꯥ ꯇꯥꯆꯧ ꯏꯕꯥꯅꯤ ꯂꯧ ꯏꯪꯈꯣꯜ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯁꯠ ꯁꯠ ꯌꯦꯟꯊꯣꯛꯅꯔꯒ ꯑꯩꯒꯤ ꯁꯔꯨꯛꯇꯨ ꯄꯤꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯌꯨꯝ ꯃꯩ ꯆꯥꯒꯅꯤꯀꯣ ꯑꯩ ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯗꯥꯏꯗꯅꯣ ꯃꯝꯂꯀꯥꯟꯁꯤꯗ ꯑꯃꯨꯛ ꯆꯠꯂꯤꯕꯗꯨꯕꯣ ꯍꯥꯏ ꯑꯇꯣꯝꯕ ꯇꯣꯝꯕꯥꯎ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯁꯤꯃꯗꯤ ꯃꯄꯥ ꯑꯩ ꯂꯧꯗꯅ ꯌꯥꯝ ꯐꯠꯇ꯭ꯔꯦꯕꯣ ꯃꯊꯥ ꯁꯥꯈ꯭ꯔꯦꯗ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯂꯧ ꯏꯪꯈꯣꯜꯁꯦ ꯌꯦꯟꯅꯕꯤꯈ꯭ꯔꯗꯤ ꯑꯩꯅ ꯃꯤ ꯑꯃꯒꯤ ꯂꯧ ꯃꯆꯦꯠ ꯑꯃ ꯇꯨꯃꯤꯟꯅ ꯈꯥꯏꯒꯦꯅ ꯈꯜꯂꯤꯁꯤꯗꯤ ꯌꯥꯔꯔꯣꯏꯕ ꯃꯤ ꯑꯃꯁꯨ ꯃꯗꯨꯒꯤ ꯑꯁꯥꯗꯅꯤ ꯑꯩꯉꯣꯟꯗ ꯇꯞꯅ ꯑꯩꯈꯣꯏ ꯌꯥꯔꯤꯁꯦ ꯑꯣ ꯂꯨꯗꯧꯔꯤꯗꯀꯣ ꯐꯠꯇꯦꯕꯣ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯏꯆꯥ ꯇꯣꯝꯕꯁꯦ ꯃꯌꯥꯝꯕꯗꯣ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯀꯧꯊꯣꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤ ꯅꯠꯇꯗꯤꯅꯦ ꯏꯆꯥ ꯇꯣꯝꯕꯁꯦ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕ ꯀꯥꯏꯗ ꯂꯩ ꯃꯥ ꯑꯃꯨꯛꯇ ꯏꯄꯥꯅ ꯀꯧꯏꯅ ꯍꯥꯏꯌꯨ ꯃꯁꯤ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤ ꯉꯜꯂꯤꯉꯩꯗꯅꯦ ꯋꯥꯔꯛꯍꯧꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅꯅꯦ ꯃꯤꯋꯥ ꯇꯥꯅꯔꯛꯀꯅꯤꯀꯣ ꯃꯣꯏ ꯃꯄꯥꯗꯤ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯣ ꯍꯥ ꯏꯍꯦ ꯑꯩꯅ ꯊꯣꯛꯂꯛꯏꯁꯤ ꯏꯃꯨꯡꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯂꯩ ꯑꯩ ꯉꯁꯥꯏꯗꯒꯤ ꯐꯃꯨꯡꯗ ꯂꯩ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯣ ꯍꯜꯂꯛꯂꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯉꯥꯏꯔꯝꯕꯅꯤ ꯃꯥ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯃꯨꯡꯗ ꯂꯩꯔꯒ ꯉꯁꯥꯏꯗꯒꯤ ꯅꯆꯥꯅꯨꯄꯥꯒ ꯁꯨꯃꯥꯡꯗ ꯑꯩꯒ ꯂꯥꯎꯅꯔꯤꯕꯗꯣ ꯃꯣꯏ ꯃꯄꯥ ꯁꯨꯛꯇꯥ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯀꯔꯤ ꯍꯥꯏꯕ ꯅꯣꯏ ꯑꯅꯤꯕꯣ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤ ꯇꯥꯗ꯭ꯔꯤꯕ ꯏꯌꯥ ꯇꯥꯔꯝꯃꯗꯤꯀꯣ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯁꯦ ꯉꯁꯤ ꯆꯩ ꯐꯖꯅ ꯆꯥꯒꯗꯧꯅꯤ ꯑꯗꯨꯒꯅꯦ ꯅꯆꯥꯅꯨꯄꯥꯅ ꯃꯣꯏ ꯃꯄꯥꯒꯤ ꯃꯔꯝꯗ ꯀꯩ-ꯀꯩꯅꯣ ꯌꯥꯝ ꯉꯥꯡꯉꯝꯕꯅꯤꯀꯣ ꯃꯥꯏ ꯋꯥꯗꯣ ꯃꯤꯅ ꯇꯥꯔꯒꯅꯦ ꯌꯥꯝ ꯐꯖꯗꯕ ꯑꯣꯏꯀꯣ ꯃꯄꯥ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕ ꯅꯆꯥ ꯇꯣꯝꯕꯅ ꯁꯣꯏꯗꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤ ꯂꯩꯀꯥꯏꯗꯁꯨ ꯃꯥꯅ ꯍꯥꯏꯗꯅ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯎꯔꯛꯂꯕꯅꯦꯕ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯍꯥꯏꯔꯤꯁꯤꯅꯤ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯣ ꯃꯀꯣꯛ ꯃꯃꯩꯗꯨ ꯁꯝꯅꯔꯒ ꯋꯥꯗꯣ ꯉꯥꯡꯕ ꯀꯩꯗꯧꯒꯦ ꯆꯤꯟꯗ ꯄꯟꯕꯗ ꯐꯥꯎꯕ ꯏꯀꯥꯏꯅꯦ ꯃꯃꯥ ꯑꯩꯕꯨ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯦꯝꯃ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒ ꯀꯣꯏꯅꯩ ꯑꯗꯨ ꯑꯗꯥ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝ ꯃꯥꯜꯂꯦ ꯅꯠꯇꯦ ꯑꯩꯒꯤ ꯆꯍꯤꯁꯤꯕꯨ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯔꯤꯕ ꯆꯍꯤꯔ ꯍꯥꯏꯕꯅꯤꯗ ꯈꯪꯗꯦ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤ ꯑꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯍꯜꯗꯣ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯅꯕ ꯄꯥꯎ ꯄꯤꯈꯣ ꯑꯗꯨꯒ ꯇꯣꯝꯕꯁꯦ ꯃꯌꯥꯝꯕꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗꯨꯅ ꯁꯦꯟꯅꯖꯅꯕ ꯑꯗꯨꯒꯅꯦ ꯃꯣꯏ ꯃꯄꯥꯁꯦ ꯀꯩꯊꯦꯜꯗꯒ ꯌꯥꯝ ꯇꯣꯏꯅ ꯆꯠꯄꯤꯒꯅꯨꯀꯣ ꯃꯤꯅꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯉꯥꯡꯅꯈꯤꯅꯤꯀꯣ ꯍꯣꯏꯅꯦ ꯑꯩꯅꯦꯅ ꯈꯪꯉꯤꯅꯦ ꯑꯩꯅ ꯆꯠꯂꯤꯕꯗꯨꯗꯤ ꯌꯥꯗꯕꯒꯤ ꯆꯠꯄꯅꯤꯅꯦ ꯑꯗꯣ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯒꯅꯦ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯒꯦ ꯅꯪꯅꯦ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯣ ꯏꯟꯖꯥꯡꯗꯣ ꯍꯥꯎꯍꯜꯂꯝꯃꯨ ꯃꯃꯥ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯏꯟꯖꯥꯡꯗ ꯆꯨꯝ ꯇꯥꯔꯝꯕꯗꯣ ꯉꯁꯤꯁꯨ ꯇꯥꯍꯜꯂꯝꯒꯅꯨꯀꯣ ꯑꯩꯗꯤ ꯈꯪꯗꯗꯅ ꯆꯨꯝꯗꯣ ꯏꯟꯖꯥꯡꯗ ꯌꯥꯎꯔꯝꯕꯗꯨꯗ ꯀꯔꯤ ꯉꯥꯅꯣꯅ ꯃꯀꯣꯛꯇꯣ ꯆꯤꯛꯄ ꯍꯧꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯨꯝꯗꯨꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯎꯔꯝꯗ꯭ꯔꯕ ꯑꯩ ꯑꯗꯨꯝ ꯁꯥꯏꯔꯦ ꯍꯣꯏꯅꯦ ꯅꯍꯥꯟ ꯏꯟꯁꯥꯡꯗ ꯇꯥꯔꯝꯕ ꯆꯨꯝꯗꯣ ꯏꯁ ꯑꯣꯒꯦꯕꯨ ꯇꯧꯋꯦ ꯃꯃꯥꯗꯨ ꯆꯥꯛꯁꯪꯗ ꯆꯪꯈ꯭ꯔꯦ ꯃꯄꯥꯗꯨꯗꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯃꯦꯝꯃꯒ ꯎꯅꯔꯤ ꯃꯆꯥꯅꯨꯄꯥ ꯏꯅꯥꯎꯕꯤꯅ ꯑꯣꯛꯇꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯆꯤꯜꯗ ꯊꯛ ꯆꯥꯗꯅ ꯂꯥꯡꯂꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨ ꯌꯨꯝꯗ ꯊꯣꯡꯅꯥꯎ ꯂꯣꯟꯗꯨ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯀꯩꯊꯦꯜ ꯂꯣꯜꯂꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯇꯞꯅ ꯍꯜꯂꯛꯂꯝꯃꯤ ꯏꯅꯥꯎꯕꯤꯗꯤ
ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯂꯣꯏꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯀꯧꯗꯨꯅ ꯌꯨꯝꯗ ꯄꯨꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯕꯤꯗꯤ ꯃꯊꯟꯇ ꯊꯛꯇꯅ ꯉꯥꯎꯗꯨ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯨꯜ ꯑꯗꯨꯗꯁꯨ ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯚꯨꯠ ꯑꯗꯨ ꯀꯞꯇꯨꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣꯅꯦ ꯁꯤꯗ ꯀꯞꯄꯒ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤꯕꯣ? ꯃꯋꯥ ꯃꯄꯨꯔꯣꯏꯕꯅꯒ ꯐꯨꯕꯤꯗꯅ ꯌꯨꯝꯗꯒꯤ ꯀꯞꯄꯒ ꯊꯣꯛ ꯂꯩꯔꯅꯦ꯫ ꯊꯋꯥꯏ ꯂꯥꯛꯄꯤ ꯚꯨꯠꯇꯨꯅ ꯏꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯂꯦ ꯏꯃꯥ ꯄꯥꯄꯥ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯣ, ꯑꯩ ꯃꯩꯅ ꯆꯥꯛꯂꯦ꯫ ꯏꯃꯥ ꯄꯥꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯕꯨ ꯃꯩ ꯑꯁꯤꯗꯒꯤ ꯀꯟꯕꯤꯅꯕ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯩ ꯆꯥꯛꯂꯦ, ꯃꯩ ꯆꯥꯛꯂꯦ, ꯀꯟꯕꯤꯌꯣ ꯀꯟꯕꯤꯌೋ꯫ ꯏꯅꯥꯎꯕꯤꯒꯤ ꯃꯄꯥꯗꯨꯅ ꯃꯁꯤ ꯑꯉꯥꯎꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦꯗ, ꯑꯩꯒꯤ ꯃꯥꯡꯗ ꯆꯠꯂꯤꯁꯤꯕꯨ ꯃꯩ ꯆꯥꯛꯏ ꯀꯥꯏ꯫ ꯄꯦꯟꯅ ꯅꯣꯛꯀꯦ, ꯄꯦꯟꯅ ꯅꯣꯛꯊꯣꯛꯀꯦ꯫ ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯂꯦ, ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯂꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕ ꯍꯥꯠꯄ, ꯏꯄ꯭ꯋꯥ ꯍꯥꯠꯄ ꯃꯤꯁꯤꯡꯗꯣ ꯍꯥꯠꯇꯨꯅ ꯂꯃꯟ ꯁꯤꯡꯂꯕ ꯐꯥꯎꯕ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯐꯪꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯪꯉꯥꯎꯅꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯑꯩ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯐꯨꯕꯒꯤ ꯀꯞꯄ ꯑꯣꯏꯔꯝꯗ꯭ꯔꯦ, ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯚꯨꯠ ꯅꯨꯄꯤꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥꯅ ꯀꯞꯄꯒ ꯆꯠꯄ ꯈꯨꯜꯁꯦ ꯃꯤ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯁꯤ ꯍꯥꯏꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯁꯤꯗꯧꯔꯕ꯭ꯔꯅꯦ? ꯃꯦꯃꯥꯎ, ꯍꯌꯦꯡꯗꯒꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯀꯩꯊꯦꯜꯗ ꯂꯥꯛꯄ ꯐꯪꯂꯔꯣꯏꯀꯣ꯫ ꯃꯣꯏ ꯃꯃꯥ ꯑꯄꯪꯕꯤ ꯅꯨꯡꯁꯤꯕꯅꯤꯀꯣ ꯅꯪꯁꯦ꯫ ꯅꯪꯅ ꯄꯪꯂꯝꯕꯒꯤ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯕ ꯉꯝꯖꯕꯅꯤꯀꯣ꯫ ꯑꯗꯨꯕꯨꯅꯦ, ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯑꯩ ꯂꯥꯜꯂꯦ꯫ ꯃꯃꯥ, ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯈ꯭ꯔꯦꯗ꯫ ꯚꯨꯠꯁꯤꯅ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯁꯣꯝꯗ ꯆꯦꯜꯂꯒ ꯂꯣꯠꯀꯦ꯫ ꯃꯝꯕꯅꯤꯅ ꯃꯥꯅ ꯎꯗꯧꯁꯨ ꯅꯠꯇꯕꯁꯤꯕꯣ꯫ ꯏꯅꯥꯎꯕꯤꯅ ꯑꯁꯨꯛ ꯌꯥꯝ ꯀꯤꯅ ꯀꯞꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯏꯃꯥꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕ ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯕ ꯚꯨꯠꯇꯨꯔꯅꯦ ꯃꯥꯅ ꯀꯞꯄ ꯅꯣꯛꯄꯁꯦ ꯇꯥꯕꯗꯪꯗ ꯑꯩꯅ ꯅꯤꯁꯥꯒ ꯄꯨꯡꯍꯟꯍꯟꯒꯩ ꯀꯤꯔꯤꯁꯤꯅꯗꯤ ꯁꯣꯏꯗꯅ ꯏꯃꯥꯅ ꯍꯥꯏꯕ ꯊꯋꯥꯏ ꯂꯥꯛꯄꯤ ꯚꯨꯠ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤꯀꯣ꯫ ꯏꯃꯥ ꯅꯆꯥꯕꯨ ꯂꯧꯕ ꯂꯥꯛꯑꯣ꯫ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯒꯦ꯫ ꯑꯩ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏꯒꯦ꯫ ꯏꯃꯥ ꯅꯆꯥꯕꯨ ꯂꯧꯕ ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯄꯥꯅ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝ ꯂꯩꯔꯦ, ꯑꯩ ꯌꯨꯝ ꯇꯥꯟꯅ ꯆꯦꯜꯂꯒꯦꯗ꯫ ꯏꯅꯥꯎꯕꯤꯅ ꯚꯨꯠꯁꯦ ꯑꯩ ꯇꯨꯝꯅ ꯂꯥꯛꯑ ꯃꯥꯜꯂꯦ꯫ ꯏꯃꯥ ꯊꯣꯡ ꯉꯥꯡꯉꯝꯃꯣ, ꯅꯆꯥ ꯆꯦꯜꯂꯒꯦ ꯏꯃꯥ꯫ ꯏꯅꯥꯎꯕꯤꯒ ꯃꯄꯥꯒꯗꯨ ꯍꯧꯒꯠꯇꯨꯅ ꯍꯦꯛ ꯆꯦꯟꯕꯒ ꯊꯦꯡꯒꯥꯏꯅꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯌꯨꯅꯝꯁꯤꯗꯤ, ꯃꯁꯤꯒꯤ ꯚꯨꯠꯁꯤꯗꯤ ꯌꯨꯒ ꯐꯖꯅ ꯊꯛꯄ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯈꯣꯜ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯇꯣꯝꯕ, ꯅꯪꯂꯅꯦ? ꯃꯥꯅꯤꯅꯦ ꯄꯥꯕ, ꯑꯩꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯚꯨꯠ ꯁꯥꯗꯨꯅ ꯀꯞꯄꯤꯁꯤ ꯅꯪꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯪ ꯌꯨ ꯊꯛꯆꯤꯜꯂꯒꯅꯦ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯔꯦꯀꯣ꯫ ꯏꯄꯥꯗꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯚꯨꯠꯇꯨꯅꯦ ꯍꯥꯏꯗꯅ ꯀꯤꯗꯅ ꯆꯦꯟꯒꯦ ꯇꯧꯔꯒꯕ꯫ ꯄꯥꯕ, ꯁꯤꯗꯤ ꯑꯩꯅꯤ, ꯑꯗꯨꯒ ꯀꯞꯄꯤꯗꯨꯗꯤ ꯑꯩ ꯅꯠꯇꯤꯌꯦ꯫ ꯅꯪ ꯅꯠꯇꯦꯕ? ꯑꯗꯨꯗꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯚꯨꯠꯇꯨꯅ ꯑꯩ ꯀꯞꯄꯤꯗꯣ ꯑꯩꯅꯦ꯫ ꯈꯨꯜ ꯑꯁꯤꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯂꯣꯏꯅ ꯑꯩ ꯀꯤꯗꯨꯅ
ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯅꯗꯨ ꯂꯩꯅꯔꯒ ꯅꯣꯏ ꯑꯅꯤꯅ ꯁꯤꯗ ꯑꯩ ꯀꯤꯗꯗꯅ ꯂꯩꯃꯤꯟꯅꯔꯝꯃꯤꯁꯦ ꯅꯣꯏ ꯑꯅꯤꯕꯨ ꯑꯩ ꯀꯤꯗ꯭ꯔꯣ ꯍꯥ ꯃꯄꯥꯅ ꯀꯤꯌꯦ ꯀꯤꯌꯦ ꯑꯩ ꯅꯪ ꯀꯤꯌꯦ ꯏꯅꯥꯎꯕꯤꯅ ꯑꯩꯁꯨ ꯀꯤꯌꯦ ꯑꯩꯈꯣꯏ ꯄꯥꯕꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯀꯤꯌꯦ ꯍꯣꯏ ꯃꯥ ꯅꯆꯥꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯣꯏ ꯃꯥ ꯏꯃꯥ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠꯇꯨꯅ ꯅꯣꯏ ꯑꯅꯤꯗꯤ ꯅꯄꯥ ꯅꯆꯥ ꯑꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯁꯤꯕ ꯇꯥꯕꯅꯦ ꯑꯩꯅ ꯆꯪꯕ ꯈꯨꯜꯗ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯑꯩꯅ ꯌꯥꯗꯕ ꯐꯠꯇꯕ ꯃꯤꯕꯨ ꯍꯦꯛ ꯂꯩꯔꯝꯂꯕꯗꯤ ꯁꯤꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯅꯣꯏ ꯑꯅꯤꯁꯨ ꯁꯤꯕ ꯇꯥꯕꯅꯤ ꯅꯣꯏꯒꯨꯝꯕ ꯃꯤꯁꯦ ꯍꯥꯠꯂꯒ ꯑꯩꯒꯤ ꯊꯋꯥꯏꯅ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯁꯥꯎꯔꯤꯕ ꯀꯞꯂꯤꯕ ꯋꯥꯔꯤꯕꯁꯦ ꯏꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯕ ꯐꯪꯏ ꯑꯗꯨꯅ ꯅꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯁꯤꯕ ꯇꯥꯕꯅꯤ ꯃꯄꯥꯅ ꯑꯩꯗꯤꯅꯦ ꯌꯨꯝꯗ ꯆꯠꯂꯒ ꯆꯥꯛꯀ ꯐꯖꯅ ꯆꯥꯖꯔꯒ ꯁꯤꯖꯔꯨꯒꯦ ꯁꯤꯗ ꯁꯤꯕꯗꯤ ꯑꯩꯗꯤ ꯇꯜꯂꯤꯀꯣ ꯏꯕꯨꯡꯉꯣ ꯅꯄꯥꯗꯤ ꯌꯨꯝꯗ ꯁꯤꯔꯨꯔꯒꯦꯀꯣ ꯅꯪ ꯕꯨꯠꯁꯤꯒ ꯂꯩꯍꯧꯀꯣ ꯄꯥꯕ ꯅꯆꯥꯕꯨ ꯐꯤꯕꯝꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯄꯥꯕꯅ ꯌꯨꯝꯗ ꯆꯪꯒꯦ ꯇꯧꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯅ ꯆꯪꯗꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯆꯪꯕ ꯅꯠꯇꯦꯅꯦ ꯁꯤꯕ ꯆꯪꯂꯤꯕꯅꯤꯅꯦ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠꯇꯨꯅ ꯅꯄꯥ ꯅꯆꯥꯅ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦ ꯍꯥ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯅ ꯈꯨꯡꯒꯪꯗ ꯆꯠꯇꯨꯅ ꯀꯞꯂꯤꯕꯁꯦ ꯑꯩ ꯃꯩꯅ ꯆꯥꯛꯂꯦ ꯏꯃꯥꯒ ꯏꯄꯥꯒꯁꯨ ꯃꯩꯅ ꯆꯥꯛꯂꯦ ꯏꯄ꯭ꯋꯥꯁꯨ ꯃꯩꯅ ꯆꯥꯛꯂꯦ ꯀꯟꯕꯤꯌꯣ ꯀꯟꯕꯤꯌꯣ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯔꯤꯒꯤ ꯆꯦꯟꯒꯦ ꯇꯧꯔꯤ ꯏꯅꯥꯎꯕꯤꯅ ꯑꯩꯗꯤ ꯆꯦꯟꯗꯦ ꯑꯩꯈꯣꯏ ꯄꯥꯝꯅꯤ ꯆꯦꯟꯒꯦ ꯇꯧꯔꯤꯗꯤ ꯑꯩ ꯆꯦꯟꯗꯦꯀꯣ ꯑꯩ ꯆꯦꯟꯗꯦ ꯑꯗꯨ ꯏꯕꯦꯝꯃ ꯕꯨꯠ ꯅꯨꯄꯤ ꯅꯪꯅ ꯃꯩ ꯆꯥꯛꯑꯦꯅ ꯍꯥꯏꯔꯤꯗꯣ ꯀꯗꯥꯏꯗ ꯆꯥꯛꯀꯦ ꯑꯃꯠꯇꯕꯨ ꯆꯥꯛꯄ ꯎꯗꯦꯅꯦ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯃꯄꯥ ꯃꯆꯥꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯃꯥꯏꯗꯨ ꯎꯠꯇꯨꯅ ꯂꯧꯔꯛꯏ ꯑꯩꯒꯤ ꯃꯥꯏꯁꯦ ꯃꯩꯅ ꯆꯥꯛꯇꯅ ꯃꯤꯠ ꯅꯥꯇꯣꯟ ꯆꯤꯟꯕꯥꯟꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯅꯣꯏ ꯎꯗ꯭ꯔꯥ ꯍꯥ ꯅꯣꯏ ꯎꯗꯕ꯭ꯔꯥ ꯏꯅꯥꯎꯕꯤꯒꯤ ꯃꯄꯥꯗꯨꯅ ꯂꯩꯀꯥꯏ ꯏꯕꯥꯏꯆꯥꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯣ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠꯇꯨꯅ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ ꯂꯥꯎꯒꯗꯨꯉꯣ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯣꯏ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯏꯁꯥꯒꯤ ꯌꯨꯝꯃꯛꯇꯗ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯩ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯥ ꯅꯨꯄꯥꯕꯨ ꯀꯞꯇꯨꯅ ꯃꯤꯌꯥꯝ ꯇꯥꯅꯕ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯀꯞꯇꯨꯅ ꯂꯥꯎꯕꯗꯣ ꯀꯅꯥꯝꯇꯅ ꯇꯥꯕꯤꯈꯤꯗꯦ ꯇꯥꯕꯤꯔꯕꯁꯨ ꯀꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯄꯥꯟꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯅꯈꯤ ꯑꯗꯨꯅꯅꯦ ꯅꯣꯏ ꯑꯅꯤꯒꯤꯗꯤ ꯀꯅꯥꯅ ꯇꯥꯕꯤꯒꯅꯤ ꯑꯣ ꯃꯦꯝꯃ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯁꯤꯗ ꯌꯥꯗꯗꯅ ꯁꯤꯗꯧꯔꯦꯍꯦ ꯑꯩ ꯁꯤꯔꯁꯨ ꯃꯥꯗꯤ ꯀꯩꯁꯨ ꯈꯜꯂꯣꯏꯅꯦ ꯅꯨꯄꯥ ꯑꯃꯃꯨꯛ ꯀꯣꯏꯈꯤꯅꯦꯕ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠꯇꯨꯅ ꯃꯦꯝꯃ ꯍꯥꯏꯁꯦ ꯅꯪꯒꯤ ꯅꯨꯄꯤꯔꯣ ꯅꯠꯇꯦꯗ ꯑꯩꯒ ꯀꯣꯏꯅꯖꯕ ꯀꯩꯊꯦꯜ ꯐꯝꯕꯤꯅꯤ ꯍꯦ ꯅꯨꯄꯥ ꯅꯪꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯩꯝ ꯍꯥꯏꯅꯤꯡꯗ꯭ꯔꯣ ꯅꯪꯒꯤ ꯅꯄꯥꯗꯤ ꯃꯦꯝꯃꯅ ꯀꯞ ꯂꯩꯔꯦ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯗꯤ ꯏꯃꯥꯒꯤ ꯅꯆꯥꯅ ꯂꯃꯟ ꯁꯤꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯅꯆꯥꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯅꯆꯥ ꯑꯩꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ 이마기 laban singmanga mo'y jage ko ima. Somda mamana. Imagi atomba nang bukay da lege. Imalay isabu lang ba? Atomba tabra ima na kaurisi mo. Taway lakpi ay isa da di hatigan ko. Taway lakpi buto na. Karamdagin o. Tanza sana masaok na base. Di ba itong layda? Imanong sibi,
ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯀꯤꯕꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯗꯨꯅ ꯂꯣꯟꯅꯔꯕ ꯃꯇꯝꯁꯤꯗ ꯏꯃꯥ ꯅꯪꯅ ꯅꯆꯥ ꯐꯠꯇꯕ ꯑꯩꯕꯨ ꯊꯤꯕ ꯊꯣꯛꯂꯛꯂꯤꯕꯅꯤꯀꯣ ꯏꯃꯥ ꯅꯆꯥ ꯂꯥꯜꯂꯦꯀꯣ ꯅꯆꯥ ꯂꯥꯜꯂꯦ ꯏꯃꯥ ꯍꯦ ꯊꯋꯥꯏ ꯂꯥꯛꯄꯤ ꯑꯩꯒ ꯏꯄꯥꯒ ꯍꯥꯠꯅꯕꯁꯨ ꯑꯩꯒꯤ ꯏꯃꯥꯇꯗꯤ ꯍꯥꯠꯇꯣꯛꯄꯤꯒꯅꯨꯀꯣ ꯃꯄꯥꯅ ꯑꯇꯣꯝꯕ ꯑꯁꯦꯡꯕꯃꯛꯀꯤ ꯏꯄꯥ ꯏꯆꯥꯕꯨ ꯍꯧꯖꯤꯛ ꯁꯤꯔꯗ꯭ꯔꯅꯦ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯅ ꯁꯤꯗꯣꯏꯁꯦ ꯑꯣ ꯃꯃꯥ ꯅꯆꯥꯈꯩꯒ ꯁꯤꯗ ꯂꯩꯌꯦ ꯅꯪꯒꯤ ꯃꯩꯅꯝꯗꯣ ꯁꯤꯗ ꯄꯨꯔꯛ 시수 시닝지 말래. 헤, 바사누파, 짠. 나마기 만학다. 낭 시부디 아라이버니. 나마시는 와가다부터 이도 가이디. 짤로 짤로. 아두가네. 헥, 나마 나이바 인드바 떠러봐. 에이나, 낭 러부 물라까니고. 아도, 낭 내가 쌀라시니고. 가리노 하리시고. 에이시라디, 마마세. ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯨꯅ ꯋꯥꯅ ꯂꯩꯍꯧꯔꯅꯤ ꯑꯩꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯨ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯐꯥꯎꯕ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯈꯤꯇꯪ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗꯕ ꯃꯤꯒꯤ ꯅꯨꯄꯤꯕꯨꯅ ꯀꯞꯇꯨꯅ ꯅꯤꯡꯁꯤꯡꯕ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯀꯗ꯭ꯔꯅꯦꯍꯦ ꯑꯣ ꯑꯩ ꯁꯤꯕ ꯇꯥꯔꯕꯀꯣ ꯁꯤꯗꯣꯏꯁꯦ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗꯀꯣ ꯅꯣꯡꯉꯥꯟꯕꯒꯗꯤ ꯃꯄꯥꯗꯨ ꯂꯧꯕꯨꯛ ꯑꯃꯗ ꯐꯤꯕꯝ ꯀꯥꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯏꯅꯥꯎꯕꯗꯨꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯐꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠ ꯑꯗꯨꯅ ꯈꯨꯡꯒꯪꯗ ꯂꯩꯀꯥꯏꯗ ꯑꯀꯤꯕ ꯐꯪꯅ ꯀꯞꯇꯨꯅ ꯆꯠꯂꯒ ꯃꯤ ꯐꯠꯇꯕ ꯁꯨꯝ ꯍꯥꯠꯂꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯣꯡꯃ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯄꯥꯈꯪ ꯑꯃ ꯃꯤꯒꯤ ꯑꯅꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯊꯦꯡꯗꯣꯛꯈꯤꯗꯨꯅ ꯃꯝꯕꯅ ꯍꯜꯂꯝꯃꯤ ꯅꯨꯃꯤꯠꯁꯦ ꯉꯁꯤꯗꯤ ꯑꯗꯨꯛ ꯊꯨꯅ ꯇꯥꯏꯗ ꯑꯩꯒꯤ ꯏꯃꯥ ꯄꯥꯈꯠ ꯆꯥꯎꯕꯤꯗꯣ ꯁꯣꯏꯗꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯅꯤꯗꯣ ꯑꯩꯕꯨ ꯂꯝꯕꯤ ꯇꯦꯟꯁꯤꯟꯅꯅꯕ ꯃꯟꯇ꯭ꯔꯗꯨ ꯁꯣꯜꯂꯁꯤꯔꯅꯦ ꯃꯥꯏ ꯄꯦꯝꯃ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦꯗ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯗꯅ ꯀꯤꯒꯗꯣꯏꯅꯣꯗ ꯑꯦ ꯐꯖꯈ꯭ꯔꯦꯗ ꯆꯤꯡꯌꯥꯗ ꯁꯅꯥꯒꯨꯝꯅ ꯂꯪꯅ ꯊꯣꯛꯂꯛꯂꯤꯕ ꯊꯥꯁꯤ ꯎꯕꯁꯤꯗꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯊꯥꯁꯤꯕꯨ ꯑꯩꯅ ꯀꯔꯝꯕ ꯀꯥꯟꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤꯗꯨꯒ ꯌꯦꯡꯃꯤꯟꯅꯕ ꯐꯪꯈꯤꯗꯣꯏꯅꯣꯅꯦ ꯑꯩꯕꯨ ꯊꯥꯁꯤꯕꯨ ꯉꯥꯏꯍꯥꯛꯇ ꯐꯝꯂꯒ ꯌꯦꯡꯈꯤꯁꯤꯔꯅꯦ ꯑꯗꯨꯁꯨ ꯌꯥꯔꯣꯏꯅꯦ ꯏꯃꯥ ꯍꯣꯏꯗ ꯑꯩ ꯂꯥꯛꯇꯕꯗꯨꯗꯅꯦ ꯁꯣꯏꯗꯅ ꯍꯥꯏꯁꯨ ꯍꯥꯏꯔꯝꯗꯕꯅꯤꯅ ꯄꯥꯈꯠꯅꯔꯝꯒꯅꯦꯕ ꯃꯣꯏꯗꯣ ꯑꯗꯣ ꯑꯩꯒꯤ ꯈꯨꯜꯗꯤ ꯌꯧꯕ ꯌꯧꯔꯛꯂ ꯃꯥꯜꯂꯤꯅꯦ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠꯇꯨꯅ ꯏꯃꯥ ꯕꯥꯕꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯁꯨ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯦ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯂꯝꯕꯤ ꯂꯝꯍꯥꯡꯗꯔꯦ ꯏꯃꯥ ꯕꯥꯕꯥ ꯑꯃꯥꯏꯕ ꯄꯥꯈꯪꯗꯨꯅ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯍꯧꯔꯛꯄꯗ ꯀꯞꯇꯨꯅ ꯆꯠꯂꯤꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤꯁꯤꯕꯣ ꯁꯣꯏꯗꯅ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯧ ꯃꯥꯟꯈ꯭ꯔꯦꯗ ꯉꯁꯤꯗꯤ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯌꯧꯗꯤ ꯌꯧꯔꯛꯂꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯈꯔ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯇꯩꯗꯤ ꯈꯪꯗꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯀꯅꯥꯅꯕꯨ ꯊꯣꯟꯕꯤꯔꯝꯃꯤꯅꯣ ꯊꯋꯥꯏ ꯂꯥꯛꯄꯤ ꯀꯥꯏꯅ ꯐꯅꯕꯨ ꯑꯥꯔꯊ ꯂꯩꯅ ꯐꯖꯔꯤꯅꯦ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠꯇꯨꯅ ꯂꯥꯏꯔꯝꯂꯦꯅ ꯇꯦꯟꯕꯁꯨ ꯐꯪꯗ꯭ꯔꯦ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇꯁꯨ ꯂꯩꯍꯟꯕꯤꯗ꯭ꯔꯦ ꯂꯥꯏ ꯅꯣꯏꯁꯨ ꯐꯠꯇꯦꯗꯀꯣ ꯑꯩꯅ ꯍꯥꯠꯈꯤꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯨꯒ ꯐꯠꯇꯕ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯩꯕꯨ ꯃꯥꯒꯤ ꯃꯥꯡ ꯊꯥꯔꯒ ꯆꯠꯁꯤꯔꯅꯦ ꯅꯠꯇ꯭ꯔꯒ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯔꯒ ꯆꯠꯁꯤꯔꯅꯦ ꯑꯩꯒꯤ ꯂꯩꯔꯛ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯕꯨꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯂꯒꯦ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯏꯄꯥ ꯄꯨꯛ ꯐꯕ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯅꯣꯏꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯩꯕꯨ ꯎꯅꯤꯡꯗ꯭ꯔꯣ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯃꯤꯟꯅꯕ ꯐꯪꯗꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯗ꯭ꯔꯅꯦ ꯑꯃꯨꯛ ꯀꯞꯄꯤ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅꯤ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯤꯗ ꯇꯥꯔꯒꯗꯤ ꯏꯁꯥꯁꯦ ꯇꯨ ꯆꯨꯡꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯏꯀꯣ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯚꯨꯠ ꯅꯨꯄꯤꯗꯣ ꯑꯣ ꯃꯥ ꯑꯇꯣꯞꯄ ꯈꯨꯜꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯊꯨꯅ ꯆꯪꯍꯧꯔꯒꯦ ꯉꯥꯏꯈꯣ ꯅꯨꯄꯥ ꯏꯁ ꯁ꯭ꯋꯥꯏ ꯂꯧꯍꯦ ꯑꯩꯕꯨ
ꯇꯨꯡꯍꯜꯂꯒ ꯌꯦꯡꯈꯤꯁꯤꯔꯅꯦ? ꯇꯨꯡꯗꯣ ꯑꯃꯨꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯣ. ꯅꯁꯛꯇꯣ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ. ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ. ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯅꯪ? ꯍꯦꯔꯥꯗ ꯁꯤ ꯌꯧꯔꯗꯤ ꯁꯤꯔꯁꯤ ꯆꯪꯂꯛꯁꯪ. ꯅꯪ ꯀꯅꯥꯅꯣ? ꯂꯩꯔꯝꯗ꯭ꯔꯦꯅꯦ. ꯀꯔꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯩꯗꯤ ꯁꯤꯗ ꯂꯩꯔꯁꯤꯗꯤ. ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯃꯗꯤ ꯃꯤ ꯑꯇꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦꯍꯦ. ꯄꯥꯛ ꯍꯦꯛꯇ ꯁꯤꯌꯨ ꯌꯥꯒꯗꯕ ꯃꯤ ꯃꯥꯟꯗꯦꯕꯣ. ꯃꯃꯥꯏꯁꯤꯁꯨ ꯐꯤ ꯑꯉꯧꯕꯁꯤꯅ ꯈꯨꯝꯃꯤ. ꯈꯔ ꯏꯀꯥꯏ ꯊꯤꯒꯟꯕ ꯕꯨꯠ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯏ. ꯑꯗꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ? ꯑꯩꯅ ꯃꯥ ꯀꯤꯗꯨꯅ ꯆꯦꯜꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ. ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯕꯨꯠꯁꯦ ꯈꯣꯡꯕꯥꯜ ꯂꯨꯄꯥꯟꯗ ꯄꯪꯊꯣꯛꯇ ꯊꯣꯛꯄ ꯕꯨꯠꯇꯨ ꯅꯠꯇꯦ. ꯁꯤꯅꯤꯡꯗꯅ ꯌꯥꯝ ꯋꯥꯅ ꯁꯤꯈꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯂꯩꯔꯝꯂꯦꯅ ꯇꯤꯟꯕ ꯌꯥꯗꯗꯨꯅ ꯃꯤꯑꯣꯏ ꯃꯔꯛꯇ ꯂꯩꯍꯧꯕ ꯊꯋꯥꯏ ꯑꯃꯅꯤ. ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯕꯨꯠ ꯅꯨꯄꯤꯁꯦ ꯁꯥꯎꯍꯟꯗꯅꯕ ꯑꯣꯏꯅ ꯑꯩ ꯍꯥꯟꯅ ꯍꯣꯠꯅꯔꯒꯦ. ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯁꯤꯔꯅꯤ ꯍꯥꯏꯕ ꯈꯪꯖꯔꯕꯣ? ꯑꯗꯨꯕꯨꯅꯦ, ꯅꯪꯗꯤ ꯐꯠꯇꯕ ꯃꯤꯗꯤ ꯃꯥꯟꯗꯦ. ꯑꯐꯕ ꯃꯤꯗꯤꯅꯦ ꯑꯩ ꯍꯥꯠꯅꯤꯡꯗꯦꯀꯣ. ꯆꯠꯂꯨ ꯆꯠꯂꯨ, ꯅꯌꯨꯝꯗ ꯆꯪꯖꯈ꯭ꯔꯣ. ꯏꯃꯥ, ꯕꯥꯕꯥ, ꯋꯥꯔꯦꯗꯀꯣ ꯅꯆꯥꯗꯤ. ꯂꯩꯔꯝꯂꯦꯅ ꯇꯤꯟꯕꯁꯨ ꯉꯝꯗ, ꯃꯤꯑꯣꯏ ꯃꯔꯛꯇ ꯄꯨꯟꯕꯁꯨ ꯌꯥꯗ. ꯋꯥꯔꯦꯗꯀꯣ ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥꯁꯦ. ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯃꯥꯅ ꯍꯥꯏꯔꯝꯂꯤ ꯋꯥꯁꯤꯒ? ꯃꯁꯤꯒꯤ ꯕꯨꯠꯁꯦ ꯐꯠꯇꯕ ꯕꯨꯠ ꯅꯠꯇꯦ, ꯌꯥꯝꯅ ꯐꯕ ꯕꯨꯠꯅꯤ. ꯑꯗꯣ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯕꯨꯠ ꯅꯨꯄꯤꯗꯣ? ꯑꯥꯗ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯅꯤ. ꯑꯗꯨꯗꯤ ꯌꯨꯝꯗ ꯆꯪꯈꯤꯔꯣꯏꯗ. ꯕꯨꯠꯁꯦ ꯌꯥꯝꯅ ꯑꯃꯨꯛꯇ ꯇꯥꯟꯅꯈꯤꯒꯦ. ꯑꯗꯨꯒ ꯃꯥ ꯀꯅꯥꯅꯣ, ꯀꯔꯤ ꯕꯨꯠꯅꯣꯗꯣ ꯍꯪꯂꯒꯦ. ꯑꯣ ꯕꯨꯠ ꯅꯨꯄꯤ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ. ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯂꯣꯏꯅ ꯇꯨꯝꯅꯔꯕ꯭ꯔꯣ? ꯏꯁꯥꯁꯦ ꯃꯩꯅ ꯆꯥꯛꯂꯦ. ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ. ꯇꯥꯗꯕ꯭ꯔꯣ ꯀꯅꯥꯝꯇ? ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯗꯕꯨ ꯀꯅꯥꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯤꯒꯤ ꯌꯨꯝ ꯃꯩꯅ ꯊꯥꯅꯒꯦ? ꯑꯩꯅ ꯀꯞꯇꯨꯅ ꯆꯠꯂꯤꯕꯁꯤ ꯅꯣꯏ ꯀꯅꯥꯝꯇ ꯇꯥꯗ꯭ꯔꯕꯣ? ꯍꯦ, ꯐꯠꯇꯕ ꯃꯤꯁꯥ, ꯅꯣꯏꯒꯤꯁꯨ ꯃꯩ ꯊꯥꯔꯛꯂꯒꯦ. ꯍꯧꯖꯤꯛꯇ ꯁꯤꯗ ꯑꯃꯨꯛ ꯀꯞ, ꯑꯃꯨꯛ ꯅꯣꯛ, ꯑꯃꯨꯛ ꯁꯥꯎ ꯇꯧꯗꯨꯅ ꯆꯠꯂꯝꯕꯗꯣ ꯀꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ? ꯑꯣ, ꯑꯥꯗ ꯑꯃꯨꯛ ꯀꯞꯄꯒ ꯆꯠꯂꯤ ꯃꯥꯜꯂꯤꯅꯦ. ꯍꯦꯔꯥ, ꯇꯥꯟꯅꯔꯒꯦ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯨꯏꯁꯤꯡꯁꯤꯁꯨ ꯈꯣꯡꯕꯒꯤ ꯃꯍꯨꯠꯇ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯀꯞꯄꯤꯅꯦ. ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠꯇꯨꯅ. ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯈꯣꯟꯖꯦꯜꯁꯦ ꯇꯥꯅꯤꯡꯗꯗꯅ ꯃꯅꯥ ꯃꯦꯟꯅꯈ꯭ꯔꯦ, ꯃꯆꯤꯜ ꯈꯨꯝꯅꯈ꯭ꯔꯦ. ꯍꯧꯖꯤꯛ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯤꯕꯁꯦ ꯍꯨꯏꯁꯤꯡꯁꯤ ꯃꯉꯥꯏꯔꯦꯅꯦ. ꯑꯗꯨꯗꯤ ꯃꯤ ꯐꯠꯇꯕ ꯄꯨꯔꯒꯦꯀꯣ ꯅꯣꯏ ꯂꯩꯀꯥꯏꯗꯒꯤ. ꯀꯔꯣꯝꯗ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ? ꯍꯧꯖꯤꯛꯇ ꯁꯤꯗ ꯃꯈꯣꯜ ꯇꯥꯈꯤꯕꯅꯤꯗ. ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯥ, ꯅꯪ ꯁꯤꯅꯤꯡꯉꯕꯣ? ꯏꯃꯥ, ꯈꯪꯉꯦ. ꯍꯥꯏꯌꯨ, ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯪ ꯅꯌꯨꯝꯗ ꯆꯪꯖꯈ꯭ꯔꯣ ꯍꯥꯏꯔꯒ ꯅꯪ ꯆꯪꯗ꯭ꯔꯤꯕꯅꯤ. ꯍꯥ, ꯅꯪ ꯁꯤꯅꯤꯡꯉꯕꯣ? ꯑꯩ ꯁꯤꯅꯤꯡꯗꯦ. ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯔꯤꯗꯤ ꯑꯩ ꯈꯪꯅꯤꯡꯉꯤ. ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯉꯤ ꯍꯥꯏꯕ? ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯅ ꯑꯍꯥꯟꯕ ꯃꯤꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯉꯦ ꯍꯥꯏꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤꯕꯁꯦ. ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯉꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯃꯤ ꯑꯃ ꯊꯣꯛꯂꯛꯑꯦꯅꯦ ꯕꯥꯕꯥ. ꯍꯦ ꯅꯨꯄꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯂꯤꯕꯅꯤ? ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ. ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯕꯅꯤ. ꯋꯥꯔꯤꯗꯨ ꯈꯪꯂꯒ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏꯗꯨꯅ ꯂꯩꯔꯝꯂꯦꯅ ꯇꯤꯟꯕ ꯉꯝꯍꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ. ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯌꯦꯡꯉꯣ. ꯇꯨ. ꯏꯃꯥ, ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯐꯤꯕꯝꯁꯤꯕꯣ? ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯂꯤꯕ꯭ꯔꯥꯅꯦ? ꯍꯣꯏ, ꯈꯪꯅꯤꯡꯉꯤ. ꯑꯗꯣ ꯅꯪꯒꯤ ꯃꯥꯏꯗꯣ ꯐꯤꯗꯨꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯨꯝꯃꯨꯅꯦ. ꯀꯤꯕ꯭ꯔꯣ? ꯅꯪꯅ ꯎꯕꯗꯪꯗ ꯀꯤꯔꯤꯕ ꯑꯩꯗꯤ ꯃꯩꯅꯨꯡꯗ ꯁꯨꯃꯥꯏꯅ ꯍꯤꯡꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯤꯕꯅꯤ. ꯑꯩꯗ ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯥ, ꯏꯄꯥ, ꯑꯩꯒꯤ ꯏꯄꯥ ꯅꯨꯄꯥꯁꯨ ꯌꯥꯎꯅ. ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯌꯥ ꯋꯥꯅ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯔꯝꯒꯅꯤ ꯍꯥꯏꯕ ꯅꯪꯗꯤ ꯈꯪꯂꯤꯔꯣꯏꯅꯦ. ꯑꯣ,
ꯃꯇꯧ ꯀꯔꯝꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯃꯩ ꯑꯗꯣ ꯃꯨꯠꯊꯠꯇꯨꯅ ꯀꯟꯕꯤꯅꯕ ꯃꯤ ꯑꯃꯇ ꯂꯩꯈꯤꯗꯕ꯭ꯔꯥ? ꯂꯩꯈꯤ, ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ, ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯂꯦꯞꯇꯨꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯅꯈꯤ꯫ ꯑꯗꯨꯗꯤ ꯃꯩ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯆꯥꯛꯂꯛꯈꯤꯕꯅꯣ? ꯑꯗꯨꯒ ꯃꯤꯁꯤꯡꯗꯨꯅ ꯀꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯂꯦꯞꯇꯨꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯤ ꯅꯣꯏꯅ ꯀꯔꯤ ꯑꯔꯥꯟꯕ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗꯦ, ꯑꯩꯈꯣꯏꯗꯤ ꯏꯁꯝ ꯁꯝꯅ ꯍꯤꯡꯖꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ, ꯃꯇꯧ ꯀꯔꯝꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯣ? ꯅꯪ ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯕꯣ? ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯈꯪꯅꯤꯡꯕꯅ? ꯅꯠꯇꯦ, ꯅꯪꯕꯨ ꯋꯥꯔꯤꯒ ꯏꯕ ꯃꯤꯔꯣ ꯍꯥ? ꯅꯠꯇꯦꯍꯦ, ꯑꯩꯗꯤ ꯑꯃꯥꯏꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯈꯪꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯗꯅ꯫ ꯅꯪꯅꯕꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯗꯤ ꯇꯥꯎꯁꯦ, ꯑꯩꯒꯤ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯪꯈꯣꯜ ꯑꯁꯦ ꯑꯩꯒꯤ ꯏꯄꯥꯒꯤꯅꯤ꯫ ꯆꯥꯎꯕꯗ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯐꯖꯔꯝꯃꯤ, ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯇ ꯅꯠꯇꯅ ꯑꯇꯩ ꯈꯨꯜꯗꯒꯤꯁꯨ ꯃꯃꯜ ꯌꯥꯝꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯀꯌꯥ ꯑꯃ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜꯁꯦ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯌꯣꯜꯂꯣꯏ ꯍꯥꯏꯅ ꯀꯅꯥꯝꯇꯗꯤ ꯌꯣꯟꯈꯤꯗꯦ꯫ ꯃꯗꯨꯅ ꯃꯤꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯃ ꯑꯣꯏꯗꯨꯅ ꯁꯤꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯀꯌꯥꯝ ꯆꯥꯎꯗꯨꯅ ꯐꯖꯒꯦ ꯅꯣꯏꯒꯤ ꯏꯪꯈꯣꯜ ꯍꯥꯏꯔꯤꯁꯤꯕꯣ? ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯇꯥꯈꯣꯏ, ꯅꯨꯄꯤꯗꯧꯅ ꯋꯥ ꯃꯔꯛ ꯊꯠꯂꯦꯛ ꯊꯠꯂꯗꯅ꯫ ꯁꯣꯏꯈ꯭ꯔꯦ, ꯅꯪꯒꯤ ꯃꯥꯏ ꯀꯨꯞꯂꯤ ꯐꯤꯗꯨꯅ ꯃꯗꯨꯗꯤ ꯍꯥꯏꯗꯣꯔꯛꯀꯅꯨꯀꯣ꯫ ꯑꯗꯨꯒ ꯃꯈꯥ ꯀꯩꯗꯧꯔꯕ? ꯃꯈꯥ ꯍꯥꯏꯕꯨ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯏꯈꯨꯔꯥꯁꯤꯡꯗꯨꯒ ꯏꯟꯗꯣꯝꯆꯥꯁꯤꯡꯗꯨꯒꯅ ꯈꯗ꯭ꯔꯛ ꯇꯧꯗꯨꯅ ꯏꯄꯥꯕꯨ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯃꯤꯉꯣꯟꯗ ꯌꯣꯟꯅꯅꯕ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯂꯧꯁꯤꯜꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯈꯪꯅꯔꯛꯄꯗꯒꯤ ꯏꯃꯥꯒꯩꯒ ꯏꯄꯥꯒꯅ ꯏꯈꯨꯔꯥꯁꯤꯡꯗꯨꯒ ꯌꯥꯝ ꯊꯤꯅ ꯈꯠꯅꯈꯤ꯫ ꯃꯗꯨꯒꯤ ꯈꯠꯅꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯅꯤ ꯏꯈꯨꯔꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈ꯭ꯔꯤꯕꯁꯦ꯫ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝ ꯇꯥꯅꯕ ꯈꯟꯕꯤꯌꯣ ꯍꯥꯏꯅ ꯀꯞꯇꯨꯅ ꯈꯣꯏꯔꯝꯗꯨꯅ ꯀꯟꯅ ꯂꯥꯎꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯅꯥꯝꯇꯅ ꯀꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯀꯟꯕꯤꯕ ꯆꯪꯂꯛꯄ ꯃꯣꯏ ꯈꯔ ꯑꯗꯨꯕꯨꯅ ꯏꯈꯨꯔꯥꯁꯤꯡꯗꯨꯅ ꯄꯨꯔꯒ ꯇꯥꯟꯈꯤ꯫ ꯐꯠꯈꯤꯗ꯭ꯔꯦꯗ ꯅꯪꯒꯤ ꯅꯈꯨꯔꯥꯁꯤꯡꯗꯨꯗꯤ, ꯃꯣꯏꯗꯤ ꯃꯤ ꯅꯠꯇꯦ, ꯁꯥꯅꯤ ꯁꯥ꯫ ꯑꯗꯨꯗꯤ ꯅꯈꯨꯔꯥꯁꯤꯡꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ? ꯅꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯣ ꯃꯣꯏ ꯑꯗꯨꯝ ꯌꯣꯟꯊꯣꯛꯈ꯭ꯔꯦ? ꯀꯥꯏꯗꯩꯅꯣꯗ, ꯃꯣꯏꯗꯤ ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅꯅꯦ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯅꯦ ꯈꯨꯜ ꯑꯗꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩ ꯆꯥꯛꯄꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨ ꯐꯥꯎꯕ ꯌꯥꯎꯅꯅꯦ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯅꯦ꯫ ꯑꯗꯨꯅꯕꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯣꯏꯅ ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯅ ꯀꯧꯕꯤꯔꯤꯅꯤ꯫ ꯂꯣꯏꯅ ꯍꯥꯠꯄꯅꯦ꯫ ꯍꯧꯖꯤꯛ ꯌꯨꯝ ꯑꯃꯅꯤ ꯈꯛꯇꯅꯤ ꯂꯩꯍꯧꯔꯤꯕꯁꯦ꯫ ꯃꯣꯏꯗꯤ ꯌꯥꯝꯅ ꯐꯕꯒꯤ ꯅꯪꯁꯨ ꯐꯕ ꯃꯥꯜꯂꯤꯅ ꯍꯥꯠꯇ꯭ꯔꯤꯅꯤ ꯈꯪꯉꯕꯣ? ꯑꯗꯨꯗꯤ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝ ꯂꯩꯅ ꯆꯠꯇꯗꯅ ꯈꯨꯜꯗ ꯆꯠꯇꯨꯅ ꯃꯤ ꯍꯥꯠꯂꯤꯕꯗꯤ? ꯂꯃꯟ ꯁꯤꯡꯂꯕꯁꯨ ꯑꯩꯁꯦ ꯂꯩꯔꯝꯂꯦꯟꯗ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯂꯃꯥꯡꯅꯔꯦ꯫ ꯑꯩ ꯆꯠꯅꯤꯡꯉꯦ ꯂꯩꯔꯝꯂꯦꯟꯗ, ꯑꯗꯨꯒ ꯏꯃꯥ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯄꯦꯟꯅ ꯀꯞꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯨꯜꯗ ꯆꯠꯇꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯠꯂꯤꯕꯁꯤꯡꯗꯣ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯈꯪꯉꯦꯗꯅ꯫ ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯣ, ꯅꯣꯏꯅ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒ ꯅꯪꯒꯤ ꯈꯨꯜ ꯑꯗꯨꯒ ꯑꯩ ꯅꯪꯒꯤ ꯊꯋꯥꯏꯅ ꯂꯃꯥꯡꯅꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯆꯠꯍꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯂꯒꯦ꯫ ꯑꯃꯥꯏꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯂꯥꯛꯄꯤ ꯚꯨꯠ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯁꯨ ꯃꯣꯏꯅ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯣꯏꯅ ꯑꯃꯥꯏꯕ ꯄꯥꯈꯪ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯑꯃꯥꯏꯕ ꯄꯥꯈꯪ ꯑꯗꯨ ꯌꯨꯝꯗ ꯆꯪꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯃꯥꯒꯤ ꯂꯥꯏꯇꯤꯟꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯊꯋꯥꯏ ꯂꯥꯛꯄꯤ ꯚꯨꯠ ꯑꯗꯨꯒꯤ ꯈꯨꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜ ꯌꯧꯕꯒ ꯚꯨꯠ ꯅꯨꯄꯤꯗꯨꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯂꯥꯏꯁꯪ ꯑꯃ ꯁꯥꯅꯕꯁꯨ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯒꯤ ꯃꯇꯦꯡꯁꯨ ꯈꯨꯜ ꯑꯗꯨ ꯂꯩꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯏꯁꯪ ꯑꯆꯧꯕ ꯑꯃ ꯁꯥꯗꯨꯅ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯂꯥꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯚꯨꯠ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯃꯠꯇꯗ ꯀꯞꯄ ꯃꯤ ꯍꯥꯠꯄ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯑꯃꯥꯏꯕ ꯄꯥꯈꯪꯗꯨꯅ ꯐꯠꯈꯤꯗ꯭ꯔꯦꯗ ꯃꯤꯁꯤꯡꯁꯦ꯫
ꯃꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯗꯨꯒꯤ ꯃꯔꯜ ꯃꯊꯨꯝꯗꯨꯕꯨ ꯄꯥꯝꯗꯅ ꯃꯆꯥꯁꯤꯡꯗꯨꯒ ꯃꯇꯨꯁꯤꯡꯗꯨꯒꯅ ꯃꯄꯥꯒ ꯃꯃꯥꯒꯗꯣ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯈꯤꯕꯨ ꯇꯧ ꯂꯩꯔꯝꯃꯤꯅꯦ ꯁꯤꯕꯨ ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯁꯤꯔꯝꯃꯣꯏꯗ꯭ꯔꯣ ꯃꯆꯥꯅꯨꯄꯤ ꯅꯤꯡꯉꯣꯜꯗꯨꯅ ꯇꯨꯃꯤꯟꯅ ꯑꯩꯉꯣꯟꯗ ꯄꯥꯎꯁꯦ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯁꯤꯔꯝꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯉꯛꯏꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯜ ꯃꯊꯨꯝꯗꯣ ꯃꯆꯥꯁꯤꯡꯗꯨꯅ ꯑꯗꯨꯝ ꯐꯪꯗꯧꯔꯕꯅꯤ ꯃꯣꯏꯒꯤ ꯑꯣꯏꯗꯧꯔꯕꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯃꯃꯥ ꯃꯄꯥꯗꯣ ꯍꯥꯠꯀꯦ ꯇꯧꯔꯝꯂꯤꯕꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯔꯝꯂꯕꯅꯤꯅꯦ ꯑꯍꯜ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯥꯠꯀꯦꯗꯤ ꯇꯧꯔꯔꯣꯏ ꯀꯅꯥꯅꯣ ꯇꯥꯟꯅꯔꯤꯁꯤꯅ ꯏꯁ ꯃꯁꯤꯗꯤ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯆꯥꯁꯤꯡꯗꯨꯅꯤꯅꯦ ꯏꯃꯥꯏ ꯊꯥꯡꯒꯁꯨ ꯄꯥꯏꯅꯦ ꯏꯁ ꯆꯦꯜꯂꯒꯦ ꯁꯤꯗꯤ ꯉꯥꯏꯈꯣ ꯑꯃꯥꯏꯕ ꯅꯪ ꯉꯁꯤꯗꯤ ꯍꯥꯠꯂꯗꯕꯅꯦ ꯅꯪꯅ ꯍꯩꯄꯥ ꯁꯥꯗꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯕ ꯅꯪ ꯉꯥꯏꯈꯣ ꯑꯃꯥꯏꯕ ꯍꯣꯏ ꯃꯥ ꯑꯩ ꯁꯤꯕ ꯇꯥꯔꯦꯗꯅ ꯃꯝꯁꯨ ꯃꯝꯁꯤꯜꯂꯦꯅꯦ ꯇꯧꯔꯤꯁꯦ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯤꯅ ꯃꯥꯁꯨ ꯑꯩ ꯍꯥꯠꯇꯣꯏꯔ ꯇꯧꯔꯤꯁꯤꯕꯣ ꯂꯩꯁꯥꯕꯤꯔꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩꯅꯦ ꯁꯤꯗꯤ ꯑꯩ ꯀꯥꯎꯔꯕ꯭ꯔꯣ ꯑꯃꯥꯏꯕ ꯑꯩꯅꯦ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠꯇꯨꯅꯦ ꯀꯤꯒꯅꯨ ꯑꯩ ꯂꯩꯔꯁꯤꯗꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯂꯦꯟꯗ ꯍꯟꯗ꯭ꯔꯤꯕ꯭ꯔꯣ ꯑꯗꯨꯒ ꯅꯃꯥꯏꯗꯨꯗꯤ ꯂꯣꯏꯅ ꯐꯔꯝꯃꯦ ꯌꯥꯝꯅꯁꯨ ꯐꯖꯔꯝꯃꯤꯗꯨꯕꯨ ꯀꯩ ꯁꯤꯖꯤꯟꯅꯒꯦ ꯅꯪꯒꯤ ꯃꯥꯏꯗꯨꯕꯣ ꯑꯩ ꯂꯩꯔꯝꯂꯦꯟꯗꯒꯤ ꯂꯥꯛꯏꯅꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯐꯠꯇꯕ ꯃꯤꯁꯤꯡꯁꯦ ꯋꯥꯔꯛꯄ ꯍꯧꯖꯤꯛ ꯑꯩ ꯂꯩꯔꯝꯂꯦꯟꯗꯁꯨ ꯆꯪꯕ ꯌꯥꯔꯦ ꯁꯤꯗꯁꯨ ꯂꯥꯛꯄ ꯌꯥꯔꯦ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯍꯣꯠꯅꯕꯤꯕ ꯅꯨꯡꯁꯤꯕꯤꯕꯗꯨꯅꯅꯤ ꯑꯗꯣ ꯋꯥꯔꯤꯗꯤ ꯀꯣꯟꯅ ꯂꯤꯒꯦ ꯃꯣꯏꯁꯤꯡꯁꯦ ꯑꯩ ꯍꯥꯟꯅ ꯑꯝꯇ ꯍꯥꯠꯈꯤꯒꯦ ꯍꯥꯠꯂꯨꯅꯨ ꯍꯥꯠꯈ꯭ꯔꯕꯣ ꯑꯁ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯋꯥꯏ ꯂꯥꯛꯄꯤꯗꯨ ꯃꯥꯒꯤ ꯂꯥꯏꯁꯪꯗꯨꯗ ꯍꯦꯛ ꯂꯥꯛꯇꯨꯅ ꯐꯠꯇꯕ ꯃꯤꯁꯤꯡꯕꯨ ꯋꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯈꯛꯇꯅ ꯎꯗꯨꯅ ꯃꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯑꯐꯕ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃꯈꯛ ꯃꯁꯝ ꯃꯅꯥꯒꯗꯣ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯅꯥꯀꯟ ꯑꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤꯁꯤꯡꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯑꯀꯤꯕ ꯄꯣꯛꯄꯒꯨꯝ ꯃꯃꯤꯠ ꯑꯗꯨ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯥꯎꯕ ꯌꯥꯃꯈꯩ ꯂꯥꯎꯔꯕ ꯃꯇꯨꯡꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯅꯃꯥ ꯀꯔꯥꯏ ꯆꯠꯈꯤꯌꯦ ꯅꯃꯥ ꯀꯔꯥꯏ ꯆꯠꯈꯤꯒꯦ ꯑꯉꯥꯡ ꯑꯗꯨ ꯀꯤꯅ ꯑꯕꯣꯛ ꯇꯣꯅꯨ ꯍꯣꯏꯗ ꯆꯠꯈꯤꯕꯅꯦ ꯄꯥꯕ ꯑꯣ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨ ꯂꯩꯔꯤꯕꯅꯤꯅꯦ ꯉꯁꯤꯗꯤ ꯈꯪꯅꯤꯗꯅ ꯂꯥꯛꯈꯤꯁꯠ ꯍꯩ ꯃꯃꯥ ꯐꯠꯇꯕꯤꯒꯤ ꯃꯆꯥ ꯆꯠ ꯊꯣꯡꯒꯥꯟꯗ ꯅꯃꯥ ꯂꯥꯛꯄ꯭ꯔ ꯌꯦꯡꯁꯣ ꯕꯥꯕꯥ ꯑꯩ ꯏꯇꯣꯝꯇ ꯊꯣꯛꯄ ꯀꯤꯖꯩ ꯄꯥꯕꯒ ꯄꯨꯟꯅ ꯊꯣꯛꯎꯁꯤ ꯑꯗꯨꯒ ꯏꯃꯥ ꯂꯥꯛꯄ ꯉꯥꯏꯔꯨꯁꯤ ꯀꯅꯥꯒꯤ ꯄꯥꯕꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯕ ꯀꯧꯔꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯉꯥꯡꯅꯤꯅ ꯁꯛꯇ ꯑꯁꯤꯒ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯄ ꯏꯀꯥꯏꯅꯩ ꯄꯤꯛꯂꯤꯕꯤ ꯎꯔꯩꯅꯨ ꯑꯗꯨ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥ ꯊꯣꯏꯅ ꯈꯟꯖꯤꯟꯕꯗꯤ ꯇꯧꯔꯝꯗꯦ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯎꯔꯩꯅꯨ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯄꯥꯒꯤ ꯃꯤꯆꯩ ꯇꯥꯔꯤꯕ ꯑꯁꯤ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯋꯥꯔꯧꯕꯗꯤ ꯄꯣꯛꯂꯝꯗꯦ ꯎꯔꯩꯅꯨ ꯑꯃꯨꯛ ꯃꯄꯥꯅ ꯉꯥꯡꯂꯛꯄ ꯇꯥꯔꯦ ꯈꯟ ꯀꯤꯔꯕꯁꯨ ꯀꯤꯅ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯇꯣꯝꯕꯤꯗꯨꯁꯨ ꯃꯈꯨꯠꯇ ꯏꯟꯁꯥꯡ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯎꯔꯩꯅꯨ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥ ꯄꯥꯕꯅ ꯐꯨꯅꯤ ꯍꯥꯏꯍꯧꯕꯅꯤ ꯌꯨꯝꯗ ꯍꯜꯂꯛꯇꯕꯒꯤ ꯀꯔꯤꯒꯤ ꯃꯥꯗꯤ ꯑꯩꯕꯨ ꯐꯨꯗꯧꯔꯤꯕ ꯂꯥꯎ ꯌꯨꯝꯗ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯆꯪꯈꯤꯒꯦ ꯇꯧꯕꯗꯨꯗꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯌꯥꯝ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯉꯁꯥꯏ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯈꯛꯇ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯦ ꯅꯪ ꯀꯗꯥꯏ ꯆꯠꯂꯣꯏ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯃꯈꯣꯜ ꯑꯗꯨ ꯐꯥꯏꯔꯤ ꯇꯧꯅ ꯍꯥꯏꯔꯛꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯈꯪꯂꯤ ꯃꯄꯨꯔꯣꯏꯕꯁꯤ ꯌꯨ ꯊꯛꯂꯨꯔꯦ ꯍꯥꯏꯕ ꯇꯣꯝꯕꯤ ꯈꯔ ꯇꯞꯊꯗꯨꯅ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯩ ꯏꯅꯦ ꯇꯣꯅꯨ ꯍꯣꯏꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯂꯨꯕꯅꯤ ꯍꯌꯦꯡ ꯀꯩꯊꯦꯜ ꯆꯠꯄꯒꯤ ꯂꯨꯗ꯭ꯔꯣ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯀꯟꯈꯠꯇꯨꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯀꯅꯨꯁꯤ ꯀꯩꯔꯛ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯊꯋꯥ ꯁꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯎꯔꯩꯅꯨꯗꯤ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯀꯞꯂꯝꯃꯤ
ꯇꯣꯝꯕꯤꯁꯨ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ ꯀꯞꯂꯝꯃꯤ꯫ ꯂꯨꯗ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯁꯥꯎꯅ "ꯀꯞꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ, ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ, ꯀꯗꯥꯏ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ"꯫ ꯇꯣꯝꯕꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ "ꯅꯈꯣꯏ ꯇꯥꯆꯧ, ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ?" "ꯀꯔꯤꯒꯤ ꯁꯦꯜ ꯂꯩꯇꯕ? ꯍꯥ, ꯆꯤꯟꯊꯤꯕꯤ! ꯑꯩꯅꯕꯨ ꯃꯈꯥ ꯇꯥꯅ ꯐꯨꯔꯛꯇ꯭ꯔꯤꯉꯩꯗ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ"꯫ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯀꯤꯔꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯐꯤꯖꯤꯗꯨꯗ ꯑꯆꯣꯏꯕ ꯂꯨꯄꯥ ꯑꯃꯈꯛ ꯀꯤꯔꯤꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯂꯨꯗ꯭ꯔꯣ ꯁꯦꯜ ꯑꯗꯨ ꯄꯤꯔꯛꯂꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯆꯠꯈ꯭ꯔꯕꯗ ꯎꯔꯩꯅꯨꯀꯤꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯏꯃꯥ"꯫ ꯇꯣꯝꯕꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯀꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯁꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯁꯦ, ꯀꯤꯒꯅꯨꯁꯦ, ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ"꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯉꯟꯅ ꯊꯣꯡꯂꯕ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯤꯔꯝꯂꯕ ꯇꯨꯡꯗ ꯃꯆꯥꯒ ꯃꯥꯒꯁꯨ ꯈꯔ ꯆꯥꯔꯗꯨꯅ ꯀꯩꯊꯦꯜ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯗ ꯈꯖꯤꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯃꯈꯣꯏ ꯇꯥꯆꯧ, ꯑꯩ ꯀꯩꯊꯦꯜ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯆꯥꯛ ꯑꯗꯣ ꯁꯥꯃꯨꯛꯇ ꯆꯥꯛꯎꯝꯗ ꯀꯨꯞꯇꯨꯅ ꯊꯝꯂꯝꯂꯕꯅꯤ"꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯂꯨꯗ꯭ꯔꯣꯗꯤ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯂꯛꯄ ꯅꯠꯇꯦ꯫ ꯇꯣꯝꯕꯤ ꯑꯃꯨꯛ ꯄꯤꯛꯂꯤꯕꯤ ꯃꯆꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯑꯦꯟꯁꯥꯡ ꯌꯥꯎꯕ ꯊꯨꯝꯃꯣꯛ ꯑꯗꯨꯃ ꯃꯀꯣꯛꯇ ꯊꯥꯡꯒꯠꯇꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯑꯗꯨ ꯌꯧꯔꯕꯗ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯃꯆꯦ ꯏꯕꯦꯇꯣꯟꯅ ꯄꯤꯕꯤꯕ ꯃꯥꯒꯤ ꯐꯝꯐꯝ ꯃꯆꯥꯗꯨ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯍꯩꯃꯥ, ꯅꯃꯥꯅ ꯆꯂꯥꯏꯗꯅ ꯀꯗꯥꯏ ꯅꯪꯒꯤ ꯊꯨꯝꯃꯣꯛꯇꯣ ꯏꯆꯦ ꯊꯥꯡꯊꯕꯤꯒꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯎꯔꯩꯅꯨ, ꯏꯆꯥꯁꯨ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ"꯫ ꯇꯣꯝꯕꯤꯅ "ꯏꯆꯦꯕꯨ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ"꯫ "ꯀꯨꯏꯗ꯭ꯔꯤꯗ, ꯂꯥꯛꯄꯗ ꯉꯥꯏꯔꯤꯌꯦ"꯫ ꯑꯃꯨꯛ ꯎꯔꯩꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯎꯔꯩꯅꯨ, ꯏꯆꯥꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕꯔꯣ"꯫ "ꯆꯥꯔꯛꯏ, ꯄꯨꯛ ꯊꯟꯗꯦꯗ, ꯏꯃꯥꯅ ꯌꯥꯝ ꯄꯤꯖꯗꯤꯌꯦ"꯫ ꯏꯕꯦꯇꯣꯟ ꯅꯣꯛꯇꯨꯅ "ꯐꯔꯦ ꯐꯔꯦ, ꯏꯃꯥꯕꯣꯛꯅꯦ ꯏꯆꯥꯒꯤ ꯆꯥꯒ ꯇꯟꯒ ꯂꯧꯕꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯆꯥ ꯇꯟ ꯌꯣꯟꯗꯨ ꯂꯩꯔꯤꯕꯤ ꯊꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯊꯕꯥ, ꯅꯪꯒꯤ ꯆꯥꯒ ꯇꯟꯒꯗꯣ ꯂꯨꯄꯥ 2ꯗꯒꯤ ꯄꯤꯔꯧꯁꯦ"꯫ ꯊꯕꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥ ꯇꯟ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯎꯔꯩꯅꯨꯗꯤ ꯆꯥꯛ ꯑꯗꯨ ꯃꯕꯨꯛ ꯊꯟꯗꯕꯅ ꯇꯟ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ꯫ ꯏꯕꯦꯇꯣꯟ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯇꯣꯝꯕꯤ, ꯅꯈꯣꯏꯕꯨ ꯑꯉꯥꯡ ꯑꯁꯤꯗꯗꯤ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕꯤꯕ ꯌꯥꯗ꯭ꯔꯣ"꯫ "ꯏꯆꯦ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯩꯊꯦꯜ ꯑꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯣ ꯅꯅꯥꯎ ꯅꯨꯄꯥꯅ ꯌꯨꯒ ꯖ꯭ꯋꯥꯔꯒꯗ ꯂꯣꯏꯅ ꯍꯨꯟꯗꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯏꯆꯥ ꯄꯤꯛꯄꯁꯤꯒꯤ ꯈꯜꯂꯒ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯌꯥꯝ ꯋꯥꯔꯕꯅꯤ꯫ ꯂꯨꯗ꯭ꯔꯣꯁꯨꯅꯦ ꯐꯠꯃꯟꯗꯦ, ꯁꯦꯜ ꯄꯤꯔꯤꯈꯩ ꯍꯔꯥꯎꯕ, ꯄꯤꯗ꯭ꯔꯒꯅ ꯅꯨꯄꯤꯗ ꯐꯨꯕ ꯆꯩꯕ꯫ ꯑꯩꯒ ꯊꯦꯡꯅꯕꯗꯅꯦ ꯑꯃꯨꯛꯇ ꯉꯥꯡꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ"꯫ "ꯑꯗꯨꯅꯤ ꯏꯆꯦ, ꯄꯣꯠ ꯇꯤꯛꯅꯤꯡꯉꯥꯏ ꯁꯦꯜꯁꯨ ꯌꯥꯝꯅ ꯂꯩꯇꯕꯅꯤꯅ ꯌꯥꯝꯅ ꯇꯤꯛꯄꯁꯨ ꯉꯝꯗꯦ꯫ ꯈꯔ ꯐꯪꯂꯤꯕꯁꯤꯁꯨ ꯃꯥꯒꯤ ꯌꯨꯊꯛ ꯁꯦꯜ ꯍꯨꯟꯕꯗ ꯀꯥꯟꯅꯐꯝ ꯈꯪꯗꯦ꯫ ꯏꯆꯦ, ꯑꯩꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨꯅꯦ ꯇꯣꯝꯕꯤ, ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦꯀꯣ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯅꯨꯄꯥ ꯐꯠꯇꯦ ꯍꯥꯏꯗꯅ ꯄꯤꯛꯂꯤꯕꯤ ꯏꯆꯥꯁꯤꯗꯤ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯑꯩꯁꯨ ꯂꯨꯗ꯭ꯔꯣꯗ ꯉꯥꯡꯒꯦ, ꯅꯪꯁꯨ ꯅꯁꯥ ꯅꯍꯥꯅꯤꯗꯣ꯫ ꯑꯗꯨꯅ ꯀꯩꯊꯦꯜ ꯐꯝꯕꯁꯤꯁꯨ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯆꯪꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯅꯅꯦ ꯅꯪꯒꯤ ꯎꯀꯟ ꯑꯣꯏꯒꯦ, ꯅꯪꯗ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨ"꯫ "ꯍꯣꯏ ꯏꯆꯦ"꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯈꯪ ꯃꯆꯥ ꯑꯃꯈꯛ ꯂꯨꯗ꯭ꯔꯣ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯕꯨ ꯂꯥꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯇꯣꯝꯕꯅ "ꯇꯥ ꯂꯨꯗ꯭ꯔꯣ ꯍꯣꯏꯒꯤ ꯏꯇꯩꯃꯁꯦ ꯃꯁꯛꯇꯤ ꯐꯖꯕꯅꯤ ꯑꯋꯣꯏꯕ꯫ ꯂꯩꯁꯥꯔꯤꯀꯥꯟꯗ ꯏꯇꯩꯃ ꯇꯣꯝꯕꯤꯅ ꯐꯖꯕꯗꯣ ꯍꯥꯏꯀꯥꯟꯗꯦ"꯫ ꯃꯨꯛꯇꯥꯅ "ꯐꯖꯕꯗꯨꯅꯤ, ꯀꯣꯝꯄꯥꯛ ꯃꯥꯟꯕꯝꯅ ꯂꯧꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯐꯨꯕꯤꯕꯗ ꯇꯦꯛꯁꯤꯁꯨ ꯃꯥꯟꯁꯤꯜꯂꯛꯏ"꯫ ꯃꯨꯅꯥꯅ "ꯍꯥꯏꯒꯨꯝꯗꯅ ꯏꯇꯩꯃ ꯇꯣꯝꯕꯤꯁꯦ ꯋꯥꯕꯗꯤ ꯐꯖꯅ ꯋꯥꯖꯔꯝꯃꯤ"꯫ ꯇꯣꯝꯕꯅ "ꯑꯩꯈꯣꯏꯗꯤ ꯏꯇꯩꯃ ꯇꯣꯝꯕꯤꯗꯧꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯐꯪꯉꯗꯤ ꯂꯥꯏ ꯂꯥꯠꯄꯒꯨꯝꯅ ꯂꯥꯠꯀꯦ ꯍꯥꯏꯔꯤꯅꯤ"꯫ "ꯀꯅꯥꯅꯣ ꯂꯥꯏ ꯂꯥꯠꯄꯒꯨꯝꯅ ꯂꯥꯠꯇꯣꯏꯁꯦ"꯫ ꯑꯍꯨꯝꯗꯨ ꯏꯉꯛꯉꯛꯅ ꯅꯥꯀꯟ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯂꯨꯗ꯭ꯔꯣ ꯃꯐꯤ ꯃꯔꯣꯜ ꯏꯃꯣꯠ ꯃꯣꯠ ꯃꯁꯝꯃꯅ ꯏꯐꯥ ꯐꯥꯈꯩ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯣꯝꯕꯅ "ꯀꯩꯅꯣ, ꯃꯤꯔꯣ ꯁꯤꯕꯣ"꯫ ꯃꯨꯟꯅꯥ ꯅꯣꯛꯇꯨꯅ "ꯁꯥꯕꯧꯒ ꯃꯥꯟꯗ꯭ꯔꯣ, ꯏꯐꯥ ꯐꯥꯔꯗꯅ"꯫ ꯂꯨꯗ꯭ꯔꯣꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯨꯛꯇꯥꯅ "ꯁꯥꯕꯧ ꯍꯧꯒꯠꯂꯛꯏꯍꯦ"꯫ ꯂꯨꯗ꯭ꯔꯣꯅ "ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯅꯥꯟꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯨꯅꯥꯟ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ
ꯃꯤ ꯑꯩ ꯌꯥꯎꯗꯕꯁꯤꯕꯣ ꯅꯣꯏꯅ ꯂꯝꯕꯤ ꯆꯠꯄꯗ ꯆꯨꯝꯅ ꯆꯠꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯂꯤꯗꯤ ꯅꯣꯏ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯍꯥ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯇꯣꯝꯕꯅ ꯇꯥꯜꯂꯨꯗ꯭ꯔꯣ ꯁꯨꯝ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯑꯩꯈꯣꯏꯅ ꯏꯇꯩꯃꯗ ꯀꯩꯁꯨ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯟꯈꯤꯕ ꯂꯩꯇꯦ ꯉꯔꯥꯡꯒꯤꯒ ꯈꯥꯁꯥ ꯅꯈꯣꯏꯅ ꯈꯟꯕ ꯋꯥꯈꯜꯕꯨ ꯑꯩꯅ ꯀꯔꯤ ꯈꯪꯂꯣꯏ ꯀꯗꯥꯏ ꯁꯦꯜ ꯄꯤꯔꯣ ꯀꯗꯥꯏꯅꯣ ꯑꯌꯥꯎꯕ ꯁꯦꯜꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯒꯅꯦ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯌꯨꯊꯛ ꯁꯦꯜ ꯋꯥꯠꯇꯅꯕ ꯄꯤꯔꯕ ꯅꯇꯩꯃ ꯐꯖꯕꯤꯁꯦ ꯄꯨꯒꯦꯁꯨ ꯄꯨꯖꯈ꯭ꯔꯣ ꯑꯗꯨꯒ ꯑꯉꯥꯡ ꯅꯥꯎꯁꯦꯛ ꯃꯥꯟꯕꯤ ꯑꯃ ꯂꯩꯗꯥꯏ ꯑꯗꯨꯃꯅ ꯑꯩꯅ ꯄꯣꯠꯍꯥꯞ ꯑꯣꯏꯅꯅꯦ ꯍꯥꯞꯇꯣꯛꯄꯤꯔꯒꯦ ꯅꯍꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯌꯥꯎꯔꯛꯄ ꯁꯦꯜ ꯈꯔꯗꯨ ꯄꯨꯊꯣꯛꯇꯨꯅ ꯂꯨꯗ꯭ꯔꯣꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ ꯂꯨꯗ꯭ꯔꯣꯗꯤ ꯁꯦꯜ ꯑꯗꯨ ꯐꯪꯂꯕꯗ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯨꯛꯇꯥꯅ ꯑꯉꯛꯄ ꯅꯨꯄꯥꯅꯤ ꯃꯁꯥꯒꯤ ꯅꯨꯄꯤꯕꯨ ꯌꯨꯊꯛ ꯁꯦꯜꯅ ꯍꯦꯟꯅ ꯂꯨꯔꯕ ꯃꯨꯅꯥꯜꯅ ꯈꯪꯗ꯭ꯔꯁꯦ ꯆꯠꯁꯤꯂꯥꯎ ꯀꯥꯟꯗꯦ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯨꯗ꯭ꯔꯣ ꯁꯨꯃꯥꯡꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯅꯃꯥ ꯀꯔꯥꯏ ꯆꯠꯈꯤ ꯌꯥꯝ ꯊꯨꯅ ꯂꯥꯎ ꯍꯥꯏꯌꯣ ꯎꯔꯩꯅꯨ ꯀꯤꯅ ꯕꯥꯕꯥ ꯏꯃꯥꯗꯤ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤꯌꯦ ꯑꯩꯅ ꯀꯧꯔꯨꯁꯨ ꯍꯥꯏꯔꯕꯗꯤ ꯀꯧꯔꯨꯕ ꯀꯩꯗꯧꯒꯦ ꯅꯆꯤꯟ ꯈꯨꯝꯗ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯍꯥ ꯊꯥꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯁꯛꯇꯥꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯕ ꯀꯥꯏꯅ ꯀꯧꯖꯕ ꯆꯥꯏ ꯃꯁꯦ ꯍꯩ ꯃꯃꯥ ꯐꯠꯇꯕꯤꯒꯤ ꯃꯆꯥ ꯇꯣꯝꯕꯤꯁꯨ ꯏꯃꯨꯡ ꯂꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯕꯦꯝꯃ ꯂꯥꯎ ꯂꯥꯎ ꯏꯃꯨꯡ ꯆꯪꯉꯣ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯔꯛꯀꯗꯧꯔꯦ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯦ ꯂꯨꯗ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯇꯧꯗꯨꯅ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯎꯔꯩꯅꯨ ꯃꯃꯥꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯆꯦꯅ ꯈꯣꯟꯁꯤꯟꯖꯩ ꯁꯦꯜ ꯈꯔ ꯄꯤꯔꯣ ꯃꯈꯣꯏ ꯇꯥꯆꯧ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯆꯔꯥ ꯂꯩꯇ꯭ꯔꯤ ꯅꯣꯏꯒꯤ ꯅꯊꯤꯕꯣꯡ ꯆꯥꯕ ꯆꯥꯗꯕꯩ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯁꯦꯜ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯁꯦꯜ ꯄꯤꯗ꯭ꯔꯤꯗꯅ ꯅꯪ ꯈꯛꯇꯅꯤ ꯆꯩꯅꯥ ꯈꯥꯡꯒꯗꯧꯕ ꯇꯣꯝꯕꯤ ꯃꯥꯅ ꯆꯦꯡ ꯋꯥꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥꯟꯗꯤ ꯆꯞꯄꯤ ꯈꯔꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯑꯀꯤꯕꯗꯨ ꯈꯥꯡꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕꯤ ꯏꯆꯥꯁꯤꯗꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯆꯩꯅꯥꯗꯣ ꯃꯥꯗꯤ ꯈꯥꯡꯕ ꯉꯝꯂꯣꯏ ꯂꯨꯗ꯭ꯔꯣ ꯁꯥꯎꯅ ꯆꯥꯗ ꯆꯠ ꯆꯔꯥꯗꯣ ꯃꯥꯁꯨ ꯍꯦꯟ ꯆꯠ ꯅꯨꯄꯤꯅꯕꯨ ꯀꯩꯗꯧꯗꯣꯔꯤꯒꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯐꯋꯥꯝꯅꯤ ꯐꯋꯥꯝ ꯍꯌꯦꯡ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯧꯁꯨ ꯂꯩꯇꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯅꯤꯡꯉꯣꯜ ꯍꯥꯏꯁꯤꯗꯤꯅꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦꯅꯦ ꯃꯤꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯅ ꯄꯣꯛꯄꯅꯦ ꯑꯗꯨꯁꯨ ꯃꯤꯅꯥꯏ ꯑꯣꯏꯕꯒꯤ ꯅꯪꯅ ꯂꯨꯅ ꯇꯧꯖꯔꯤꯕ ꯅꯆꯥꯅꯨꯄꯤꯁꯦ ꯃꯥꯁꯨ ꯍꯌꯦꯡ ꯁꯥꯒꯩ ꯑꯃꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯗꯧꯔꯤꯕꯅꯤ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨꯗ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯇꯥꯆꯧ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ ꯂꯨꯗ꯭ꯔꯣ ꯇꯣꯝꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯐꯣꯏꯗꯨꯅ ꯅꯆꯥꯅꯨꯄꯤ ꯐꯋꯥꯝ ꯑꯁꯤꯒꯤ ꯃꯔꯝꯒꯤ ꯅꯪꯅ ꯑꯩꯒꯤ ꯆꯤꯡꯊꯛꯇ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯄꯥꯛ ꯑꯆꯧꯕꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯈꯨꯝꯈꯤꯗ꯭ꯔꯣ ꯃꯇꯨꯡ ꯃꯅꯥꯎ ꯈꯨꯝꯈꯤꯗ꯭ꯔꯣ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨꯅꯦ ꯎꯔꯩꯅꯨꯗꯤ ꯃꯃꯥꯗ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯑꯗꯨꯒ ꯀꯞꯅ ꯀꯞꯅ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯜꯗꯨ ꯄꯤꯈ꯭ꯔꯣ ꯑꯩ ꯆꯠꯆꯒꯦ ꯍꯥꯏꯔꯣꯏꯌꯦ ꯏꯃꯥ ꯄꯥꯄꯥ ꯏꯃꯥꯒꯤ ꯁꯝꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯄꯥꯄꯥ ꯇꯣꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯃꯄꯤ ꯑꯗꯨ ꯆꯤꯟꯊꯗꯨꯅ ꯉꯁꯥꯏꯗꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯒꯤꯗꯃꯛ ꯆꯦꯡ ꯋꯥꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯊꯝꯂꯤꯕ ꯁꯦꯜ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯦꯟꯅ ꯀꯞꯄꯤ ꯂꯨꯗ꯭ꯔꯣꯁꯨ ꯇꯣꯝꯕꯤꯒꯤ ꯐꯣꯏꯔꯝꯂꯤꯕ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯆꯥꯎꯅ ꯁꯦꯜꯁꯤ ꯉꯁꯥꯏꯗ ꯄꯤꯔꯝꯃꯗꯤ ꯁꯤꯊꯣꯛꯀꯗ꯭ꯔꯣ ꯆꯤꯟꯊꯤꯕꯤꯁꯤꯗꯤ ꯂꯨꯗ꯭ꯔꯣ ꯁꯦꯜꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯍꯥꯏꯔꯤ ꯑꯣꯟꯊꯣꯛꯅꯁꯨ ꯇꯣꯜꯂꯤꯗꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯅꯪꯒꯤꯗꯃꯛ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯃꯤꯅꯥꯏꯅꯦ ꯍꯥꯏꯅꯕ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯎꯅꯕ꯭ꯔꯣ ꯃꯁꯤ ꯅꯪꯒꯤꯗꯃꯛ ꯑꯩꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯈꯨꯗꯤꯡꯃꯛ ꯇꯥꯈ꯭ꯔꯦ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯂꯦ ꯑꯁꯤꯕꯨ ꯑꯩꯅ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩ ꯑꯁꯤꯕꯨ ꯃꯈꯣꯏꯗ ꯀꯥꯟꯅꯗ꯭ꯔꯕ ꯐꯋꯥꯝ ꯑꯣꯏꯕꯒꯤꯔꯣ ꯅꯨꯃꯤꯗꯥꯡꯅꯤ ꯎꯔꯩꯅꯨ ꯑꯉꯥꯡ ꯑꯣꯏꯕꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯃꯊꯦꯜ ꯐꯥꯗꯕꯒ
ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯕꯒ ꯆꯥꯛ ꯑꯗꯨ ꯂꯥꯝꯂꯗꯨꯅ ꯃꯄꯨꯛ ꯑꯗꯨ ꯈꯣꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕꯤ ꯃꯃꯥꯅ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯈꯨꯠ ꯃꯁꯥ ꯑꯅꯤꯗꯨꯅ ꯃꯕꯨꯛ ꯑꯗꯨꯕꯨ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯊꯣꯛꯇꯅꯕ ꯍꯥꯏꯅ ꯈꯥꯡꯂꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯇꯣꯝꯕꯤꯁꯨ ꯈꯪꯂꯤꯕꯅꯤ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯃꯁꯤ ꯐꯅ ꯑꯣꯏꯔꯕꯁꯨ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯃꯆꯥꯕꯨꯁꯨ ꯌꯦꯡꯕ ꯉꯝꯗꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯁꯤꯀꯤ ꯊꯣꯛꯇꯕ ꯑꯃꯣꯠꯄ ꯐꯤꯖꯣꯜꯇꯅ ꯂꯩꯇꯦꯡ ꯑꯣꯏꯕ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯥꯛꯊꯣꯡꯐꯥꯎꯁꯨ ꯃꯊꯣꯡ ꯈꯪꯗꯕ ꯌꯨ ꯉꯥꯎꯕ ꯏꯃꯨꯡ ꯑꯃꯕꯨ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯒꯅꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯪꯒꯣꯏ ꯇꯨꯀꯠꯆꯅ ꯎꯅꯔꯤꯕꯅꯤ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯌꯦꯅꯈꯥꯗꯨ ꯂꯦꯞꯇꯨꯅ "ꯏꯆꯦ ꯊꯣꯏꯅꯨ, ꯏꯆꯦ ꯊꯣꯏꯅꯨ!" ꯊꯣꯏꯅꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ "ꯇꯣꯝꯕꯤ, ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯣ?" ꯇꯣꯝꯕꯤ ꯏꯀꯥꯏꯔꯕꯁꯨ ꯏꯀꯥꯏꯅ "ꯏꯆꯦ, ꯆꯦꯡꯒ ꯂꯩꯔꯕꯗꯤ ꯈꯤꯇ ꯄꯤꯕꯤꯌꯨ, ꯍꯌꯦꯡ ꯀꯩꯊꯦꯜ ꯍꯜꯂꯛꯂꯒ ꯑꯗꯨꯃꯛ ꯄꯤꯖꯒꯦ." "ꯀꯔꯥꯏꯗꯒꯤ ꯆꯦꯡꯅꯣꯗ, ꯆꯦꯡꯒ ꯂꯩꯇꯦ, ꯑꯩꯈꯣꯏꯗꯤ ꯆꯥꯛꯄꯨ ꯇꯣꯛꯑꯦꯗ." "ꯇꯣꯝꯕꯤ, ꯅꯪꯅ ꯀꯩꯊꯦꯜ ꯆꯠꯂꯤꯕꯗꯨꯕꯨ ꯆꯦꯡ ꯋꯥꯏꯕ ꯐꯥꯎ ꯉꯝꯗ꯭ꯔꯕꯣ? ꯕꯦꯝꯃ, ꯅꯋꯥ ꯌꯨ ꯉꯥꯎꯕꯗꯣ ꯈꯔꯁꯨ ꯊꯕꯛ ꯁꯨꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅꯦ ꯆꯔꯥ ꯌꯥꯝ ꯍꯦꯟꯈꯤꯅꯤ." "ꯏꯆꯦ, ꯂꯩꯇ꯭ꯔꯕꯗꯤ ꯌꯥꯔꯅꯤꯗ." ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯔꯝꯗ ꯌꯦꯅꯈꯥꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ "ꯑꯩꯕꯨ ꯏꯅꯦ ꯀꯦꯇꯨꯀꯤꯗ ꯑꯝꯇ ꯍꯪꯁꯤꯔꯅꯦ, ꯄꯤꯗꯤ ꯄꯤꯔꯛꯇꯧ ꯃꯥꯟꯗꯦ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯣꯏꯗ ꯍꯪꯂꯨꯔꯒꯦ." ꯊꯣꯏꯅꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ "ꯆꯦꯡ ꯄꯨꯔꯦꯅ ꯁꯤꯡꯂꯛꯄ ꯉꯝꯒꯗꯕꯁꯨ ꯅꯠꯇꯕ ꯆꯦꯡ ꯄꯤꯌꯨ ꯆꯦꯡ ꯄꯤꯌꯨꯌꯦ, ꯃꯋꯥꯁꯤ ꯌꯨ ꯊꯛꯁꯦꯜ ꯍꯨꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯄꯤꯛꯄ ꯃꯆꯥꯁꯤꯗꯤ ꯀꯪꯉ ꯁꯤꯗꯣꯏꯕ, ꯅꯨꯄꯥꯅꯤꯅ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦ." ꯇꯣꯝꯕꯤ ꯅꯥꯀꯜꯂꯣꯝꯗꯒꯤ ꯌꯦꯅꯈꯥ ꯃꯅꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯗꯨꯅ "ꯏꯅꯦ ꯀꯦꯇꯨꯀꯤ, ꯏꯅꯦ ꯀꯦꯇꯨꯀꯤ ꯇꯥꯕ꯭ꯔꯣ?" ꯃꯁꯤꯒꯤ ꯌꯦꯅꯈꯥ ꯄꯥꯎꯇꯥꯕꯤꯁꯦ ꯑꯃꯨꯛ ꯀꯧꯔꯛꯑꯅꯤ, ꯆꯦꯡ ꯂꯧꯒꯦ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤ꯫ "ꯑꯣ ꯇꯥꯔꯦ ꯇꯥꯔꯦ, ꯀꯔꯤ ꯍꯥꯏꯒꯦ?" "ꯏꯅꯦ, ꯆꯦꯡ ꯈꯤꯇ ꯂꯧꯒꯦꯕ, ꯍꯌꯦꯡ ꯀꯩꯊꯦꯜ ꯍꯜꯂꯛꯂꯒ ꯆꯦꯡꯒꯦ." "ꯇꯣꯝꯕꯤ, ꯅꯪ ꯁꯥꯎ, ꯏꯅꯦꯒꯤ ꯆꯦꯡꯁꯦ ꯆꯔꯥꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯣ ꯆꯦꯡꯕꯨꯗꯤ ꯁꯨꯈꯤꯗ ꯉꯥꯏꯔꯦ, ꯑꯉꯥꯡꯒꯤ ꯑꯣꯏꯔꯕꯗꯤ ꯆꯕꯣꯟꯁꯦ ꯈꯔ ꯄꯤꯔꯛꯎꯔꯣ?" "ꯍꯣꯏ ꯏꯅꯦ, ꯆꯕꯣꯟꯗꯣ ꯑꯣꯏꯅ ꯈꯤꯇ ꯂꯧꯒꯦ." ꯀꯦꯇꯨꯀꯤ ꯆꯦꯡ ꯁꯨꯈꯤꯕꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯛꯂꯛꯂꯤꯕ ꯆꯕꯣꯟ ꯃꯍꯤ ꯑꯗꯨꯕꯨ ꯈꯨꯖꯥꯏ ꯑꯃꯠꯇ ꯍꯩꯗꯨꯅ ꯇꯣꯝꯕꯤꯗ ꯄꯤꯔꯛꯂꯝꯃꯤ ꯇꯣꯝꯕꯤꯁꯨ ꯈꯨꯖꯥꯏꯗꯨꯕꯨ ꯂꯧꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯂꯥꯝꯕꯅ ꯃꯄꯨꯛ ꯄꯥꯏꯗꯨꯅ ꯈꯥꯡꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ "ꯕꯦꯝꯃ, ꯉꯁꯤꯒꯤꯗꯤ ꯆꯕꯣꯟꯁꯤ ꯑꯣꯏꯅ ꯊꯛꯑꯣꯀꯣ, ꯍꯌꯦꯡ ꯏꯃꯥꯅꯅꯦ ꯆꯥꯛ ꯉꯟꯅ ꯊꯣꯡꯂꯒꯦ." ꯎꯔꯩꯅꯨ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯆꯕꯣꯟ ꯑꯗꯨꯕꯨ ꯁꯥꯕꯒ ꯈꯪꯗꯕ ꯃꯈꯩ ꯆꯥꯛ ꯑꯗꯨ ꯂꯥꯝꯕꯅ ꯂꯣꯏꯅ ꯊꯛꯆꯤꯟꯈꯤꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯤ ꯃꯄꯤꯔ ꯆꯦꯟꯅ ꯃꯆꯥꯕꯨ ꯌꯦꯡꯂꯝꯃꯤ ꯎꯔꯩꯅꯨ ꯆꯕꯣꯟ ꯑꯗꯨ ꯊꯛꯄ ꯂꯣꯏꯔꯗꯨꯅ "ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯇꯨꯝꯅꯤꯡꯗꯦ, ꯑꯗꯨꯅ ꯇꯨꯝꯅꯤꯡꯅꯕ ꯏꯃꯥꯅ ꯄꯣꯕꯤꯌꯣ." ꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯍꯣꯏ ꯍꯣꯏ, ꯀꯣꯜꯂꯣ, ꯏꯃꯥ ꯄꯣꯒꯦ." ꯇꯣꯝꯕꯤ ꯃꯆꯥꯕꯨ ꯃꯅꯪꯒꯟ ꯑꯗꯨꯗ ꯄꯣꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯤꯡꯇꯝꯅ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯃꯆꯥꯕꯨ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ "ꯏꯃꯥ, ꯑꯩꯁꯦ ꯍꯌꯦꯡ ꯆꯥꯎꯔꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯄꯣꯕꯤꯔꯣꯏꯗ꯭ꯔꯥ?" ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯈꯨꯝꯗꯕꯤ ꯅꯍꯥꯟꯋꯥꯏ ꯃꯃꯥꯅ ꯃꯥꯕꯨꯁꯨ ꯄꯣꯕꯤꯗꯨꯅ ꯊꯥꯖ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯁꯛꯄꯤꯈꯤꯕ ꯏꯁꯩꯁꯤꯡ ꯑꯗꯨ ꯉꯁꯤ ꯃꯥꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯗꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥꯁꯤꯒꯤ ꯏꯃꯥ ꯃꯤꯡꯊꯣꯜ ꯐꯪꯂꯕ ꯃꯇꯨꯡ ꯃꯥꯅ ꯃꯆꯥꯕꯨ ꯑꯃꯨꯛ ꯃꯅꯝꯗ ꯄꯣꯗꯨꯅ ꯊꯥꯖ ꯃꯍꯥꯛꯄꯨ ꯌꯦꯡꯕ ꯑꯁꯤꯗꯗꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯈꯨꯝꯗ꯭ꯔꯗꯤ?" "ꯀꯩꯁꯨ ꯇꯧꯗꯦꯗ, ꯉꯁꯤ ꯏꯃꯥꯅ ꯏꯆꯥꯕꯨ ꯄꯣꯗꯨꯅ ꯊꯥꯖ ꯃꯍꯥꯛꯄꯨ ꯌꯦꯡꯕꯀꯣ, ꯃꯇꯝ ꯑꯃꯗꯁꯨ ꯑꯩꯒꯤ ꯏꯃꯥꯅꯅꯦ ꯑꯩꯕꯨ ꯑꯁꯨꯝꯅ ꯄꯣꯕꯤꯗꯨꯅ ꯊꯥꯖ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯏꯁꯩ ꯀꯌꯥ ꯁꯛꯄꯤꯈꯤ." "ꯑꯩꯈꯣꯏ ꯕꯨꯕꯣꯛꯅꯔꯣ?" "ꯃꯥꯅꯤ, ꯅꯕꯣꯛꯅꯅꯦ ꯅꯍꯥꯟꯋꯥꯏ ꯏꯃꯥꯁꯤ ꯄꯣꯔꯤꯅꯤ, ꯑꯗꯣ ꯏꯆꯥꯁꯨ ꯇꯨꯝꯊꯣꯛꯂꯣ, ꯊꯦꯡꯉꯤ." "ꯏꯃꯥ, ꯄꯥꯕ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯥ?" "ꯕꯦꯝꯃ, ꯅꯄꯥꯗꯤ ꯍꯜꯂꯛꯅꯤꯡꯕ ꯀꯥꯟꯗ ꯍꯜꯂꯛꯏꯗꯨꯗꯤ, ꯃꯥꯏꯅ ꯍꯟꯖꯔꯛꯁꯅꯤ, ꯅꯪ ꯇꯨꯝꯊꯣꯛꯑꯣ, ꯊꯦꯡꯉꯤ, ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯀꯩꯊꯦꯜ ꯆꯠꯅꯕꯒꯤ ꯄꯣꯠ ꯇꯤꯛꯅꯕ ꯁꯦꯜ ꯂꯩꯇ꯭ꯔꯕꯗꯨꯗꯗꯤ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯊꯔꯣꯏ ꯑꯣꯏꯅ ꯈꯨꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯇꯣꯝꯕꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪ ꯁꯅꯥꯊꯣꯏꯒ ꯁꯥꯟꯅꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯒꯦꯔꯥ? ꯏꯃꯥ ꯊꯔꯣꯏ ꯈꯨꯜꯂꯨꯒꯦ, ꯍꯜꯂꯛꯄꯗ ꯏꯃꯥ ꯆꯦꯡꯁꯨ ꯋꯥꯜꯂꯛꯀꯦ." "ꯍꯣꯏ ꯏꯃꯥ, ꯁꯥꯟꯅꯔꯒ ꯂꯩꯔꯝꯒꯦ, ꯑꯩ ꯀꯩꯁꯨ ꯆꯠꯊꯣꯛꯑꯝꯃꯣꯏꯒꯦꯀꯣ ꯏꯃꯥ." "ꯐꯔꯦ ꯐꯔꯦ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ, ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯇꯣꯝꯕꯤ ꯃꯆꯦ ꯊꯣꯏꯅꯨꯗ ꯎꯔꯩꯅꯨꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯕꯤꯔꯝꯃꯨ ꯍꯥꯏꯔꯝꯗꯨꯅ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯈꯤꯔꯝꯃꯤ ꯎꯔꯩꯅꯨꯁꯨ ꯁꯅꯥꯊꯣꯏꯒ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯕꯅ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯊꯣꯏꯅ "ꯎꯔꯩꯅꯨ, ꯃꯤꯈꯨꯕꯤ, ꯊꯣꯏꯕꯤ, ꯅꯈꯣꯏ ꯈꯨꯅꯝꯗꯣ ꯇꯤꯡꯊꯣꯛꯑꯣ,
ꯑꯩ ꯁꯛꯑꯒꯅꯦ ꯁꯨꯕ ꯍꯧꯔꯒꯦꯀꯣ꯫ ꯇꯣꯡ ꯇꯣꯡ ꯇꯣꯡꯗ꯭ꯔꯨꯝꯕꯤ ꯆꯀ꯭ꯔꯤꯛ ꯅꯀ꯭ꯔꯤꯛ ꯆꯋꯥꯏꯕꯤ ꯊꯥ ꯊꯣꯏ ꯀꯣꯏꯕꯤꯅ ꯂꯥꯏ ꯃꯔꯣꯟ ꯃꯆꯤꯟ ꯊꯤ ꯇꯦꯃꯨ ꯂꯩꯃꯨ ꯃꯇꯣꯟ ꯁꯥꯅ ꯑꯃ ꯈꯠ ꯈꯠꯇꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯌꯥ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯇꯣꯡ ꯇꯣꯡ ꯇꯣꯡꯗ꯭ꯔꯨꯝꯕꯤ ꯍꯥꯏꯅ ꯃꯆꯤꯟꯗ ꯏꯁꯩ ꯁꯛꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯇꯣꯝꯕꯤꯁꯨ ꯂꯧꯕꯨꯛ ꯑꯗꯨ ꯌꯧꯔꯗꯨꯅ ꯊꯔꯣꯏ ꯑꯗꯨꯕꯨ ꯈꯨꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯔꯣꯏ ꯑꯗꯨꯁꯨ ꯈꯔ ꯈꯨꯜꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯆꯦ ꯔꯤꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯔꯤꯇꯨꯕꯨ ꯀꯧꯗꯨꯅ "ꯏꯆꯦ ꯔꯤꯇꯨ, ꯏꯆꯦ!" "ꯍꯩꯃꯥ ꯇꯣꯝꯕꯤꯌꯥ, ꯀꯔꯥꯏ ꯆꯠꯂꯨꯔꯤꯕ ꯅꯪꯗꯤ ꯂꯩꯈꯣꯝꯗꯨꯒ?" "ꯏꯆꯦ, ꯂꯧꯕꯨꯛꯇꯒꯤ ꯊꯔꯣꯏ ꯈꯨꯜꯂꯨꯕꯅꯤ꯫ ꯑꯗꯨ ꯏꯆꯦ, ꯊꯔꯣꯏꯁꯦ ꯏꯆꯦ ꯑꯣꯏꯅ ꯂꯧꯕꯤꯍꯧꯔꯣ꯫ ꯑꯗꯣ ꯂꯨꯄꯥ 4ꯗꯪꯗꯤ ꯄꯤꯕꯤꯔꯝꯃꯣ꯫ ꯍꯧꯖꯤꯛꯀꯤ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗꯦ, ꯉꯔꯥꯡꯁꯨ ꯆꯥꯗꯦ꯫ ꯅꯪꯕꯨ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ ꯍꯥꯏꯁꯤꯕꯣ? ꯑꯉꯥꯡꯗꯨꯕꯨ ꯆꯥꯛ ꯂꯥꯝꯂꯝꯃꯣꯏꯗ꯭ꯔꯣ? ꯁꯦꯁꯦ, ꯁꯦꯜꯁꯤ ꯄꯨꯈ꯭ꯔꯣ, ꯆꯠꯂꯨ ꯆꯠꯂꯨ, ꯑꯉꯥꯡꯗꯣ ꯆꯥꯛ ꯂꯥꯝꯂꯝꯕ ꯇꯥꯔꯦ." "ꯍꯣꯏ ꯏꯆꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯇꯣꯝꯕꯤ ꯔꯤꯇꯨꯗꯒꯤ ꯁꯦꯜ ꯑꯗꯨ ꯂꯧꯗꯨꯅ ꯆꯦꯡ ꯑꯗꯨ ꯋꯥꯜꯂꯕ ꯃꯇꯨꯡ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯅ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯆꯥꯛꯆꯥ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯨꯝ ꯇꯝꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯆꯥꯊꯣꯏꯕꯤ, ꯅꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ, ꯄꯥꯕꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯄꯥꯕ ꯍꯥꯝꯇꯣꯛꯄꯤꯔꯒꯦ." "ꯕꯥꯕꯥ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ? ꯑꯩꯗꯤ ꯏꯟꯁꯥꯡ ꯍꯥꯎꯇꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ." ꯏꯕꯣꯇꯣꯟ ꯅꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯈꯠꯂꯤ꯫ ꯎꯔꯩꯅꯨꯗꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ "ꯏꯆꯥꯅ ꯆꯥꯅꯕ ꯍꯥꯏꯗꯅꯅꯦ, ꯄꯥꯕꯅ ꯉꯥ ꯊꯣꯡꯉꯤ, ꯄꯥꯕꯒ ꯄꯨꯟꯅ ꯆꯥꯎꯔꯁꯤ꯫ ꯎꯔꯩꯅꯨ, ꯅꯪꯁꯨ ꯍꯜꯂꯣꯀꯣ, ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯅꯥꯊꯣꯏꯒ ꯁꯥꯟꯅꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥ ꯃꯆꯥꯗꯨ ꯅꯣꯛꯇꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯄꯤꯛꯂꯤꯕꯤ ꯎꯔꯩꯅꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯄꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯃꯄꯥꯅ ꯄꯤꯕꯤꯔꯛꯄꯗꯨ ꯃꯥꯁꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤꯅ ꯐꯅ ꯌꯣꯝꯗꯨꯅ ꯊꯝꯂꯕꯁꯨ ꯃꯃꯥ ꯃꯆꯥꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯑꯆꯧꯕ ꯄꯜ ꯑꯗꯨꯗꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯇꯅ ꯉꯥꯛꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯃꯛꯀꯤ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯃꯆꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯌꯥꯝꯃꯤ꯫ ꯑꯃꯈꯛ ꯑꯋꯥꯠꯄ ꯂꯩꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯆꯥꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯃꯆꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯕꯦꯝꯃ, ꯎꯔꯩꯅꯨ, ꯁꯦ ꯂꯥꯎꯁꯦ, ꯏꯃꯥ ꯍꯜꯂꯛꯑꯦ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ?" ꯎꯔꯩꯅꯨ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯏ꯫ "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ? ꯏꯃꯥꯅꯅꯦ ꯆꯦꯡꯁꯨ ꯄꯨꯔꯛꯑꯦ, ꯑꯆꯥꯄꯣꯠꯁꯨ ꯂꯩꯔꯛꯏ, ꯁꯦꯁꯦ ꯆꯥꯔꯨꯁꯦ, ꯑꯗꯨꯒꯅꯦ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯂꯨꯔꯁꯤ." ꯎꯔꯩꯅꯨꯁꯨ ꯑꯆꯥꯄꯣꯠ ꯑꯗꯨꯕꯨ ꯆꯥꯗꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯊꯣꯡꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯊꯤꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯔꯝꯃꯤ꯫ "ꯏꯃꯥ, ꯄꯥꯕꯅ ꯁꯥꯎꯔꯤꯁꯦ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤꯔ?" "ꯕꯦꯝꯃ, ꯅꯪ ꯄꯥꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯅꯪ ꯄꯥꯕꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯅꯣꯡꯃꯇ ꯈꯟꯕ ꯂꯩꯇꯦ." "ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ? ꯏꯃꯥ, ꯑꯩꯁꯨ ꯑꯩꯒꯤ ꯄꯥꯕꯅ ꯂꯨꯅ ꯇꯧꯕꯤꯕ, ꯍꯔꯥꯎꯅ ꯀꯧꯕꯤꯕꯗꯣ ꯌꯥꯝ ꯄꯥꯝꯃꯦ꯫ ꯁꯅꯥꯊꯣꯏ ꯍꯣꯏꯒꯤꯗꯤ ꯃꯣꯏꯒꯤ ꯄꯥꯕꯅ ꯂꯨꯅꯁꯨ ꯇꯧꯕꯤ, ꯆꯥꯛꯁꯨ ꯆꯥꯃꯤꯟꯅꯩ." ꯇꯣꯝꯕꯤ ꯃꯆꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯋꯥ ꯊꯩꯗꯣꯛꯇꯨꯅ "ꯏꯃꯥꯒꯤ ꯕꯦꯝꯃ, ꯆꯥꯛꯁꯤ ꯆꯥꯊꯣꯛ, ꯆꯥꯛ ꯆꯥꯕꯗ ꯋꯥ ꯉꯥꯡꯕ ꯇꯧꯍꯩꯗꯦ, ꯇꯨꯃꯤꯟꯅ ꯆꯥꯎ, ꯅꯪ ꯄꯥꯕꯅꯅꯦ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ." ꯁꯣꯝꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃꯅ "ꯍꯦꯔꯥ ꯇꯥꯜꯂꯨꯗ꯭ꯔꯣ, ꯁꯦꯜꯅ ꯁꯤꯀꯤꯝꯇ ꯄꯥꯏꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯁꯦꯜ ꯄꯤꯌꯨ, ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯁꯤꯡꯅꯤ ꯀꯩꯗꯧꯒꯦ? ꯑꯗꯣ ꯈꯤꯇ ꯄꯤꯌꯣ, ꯑꯩ ꯑꯃꯨꯛ ꯊꯨꯅ ꯄꯤꯔꯛꯀꯦ." ꯇꯣꯃꯥꯜ ꯁꯥꯎꯅ "ꯇꯥꯜꯂꯨꯗ꯭ꯔꯣ, ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯁ꯭ꯋꯥꯏꯗ ꯇꯧꯔꯅꯨ, ꯀꯌꯥꯗꯤ ꯌꯥꯝꯃꯦ. ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯁꯦꯜ ꯇꯥꯟꯒꯦꯗꯤ ꯍꯥꯏꯗꯦ, ꯑꯗꯨꯒ ꯌꯨ ꯊꯛꯆꯅꯔꯒ ꯁ꯭ꯋꯥꯏꯗ ꯑꯉꯥꯎꯕ ꯁꯥꯔꯗꯣ. ꯍꯦꯔꯥ, ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ. ꯑꯗꯣ ꯑꯩ ꯍꯟꯗꯛꯁꯦ ꯁꯦꯜ ꯁꯣꯏ ꯐꯪꯅꯦꯕ. ꯑꯗꯣ ꯂꯨꯄꯥ 5 ꯄꯤꯔꯛꯑꯣꯃꯤ. ꯅꯌꯥꯝꯕ ꯁꯤꯅ ꯂꯣꯏꯔꯒꯦꯕ." ꯇꯣꯃꯥꯜ ꯁꯥꯎꯅ "ꯇꯥꯜꯂꯨꯗ꯭ꯔꯣ, ꯍꯥꯏꯕꯗꯤ ꯏꯀꯥꯏ ꯈꯪꯗꯕꯗꯣ ꯇꯧꯔꯅꯨ. ꯏꯇꯩꯃꯅ ꯑꯗꯨꯛ ꯋꯥꯅ ꯏꯃꯨꯡꯒꯤ ꯍꯣꯠꯅꯔꯤꯕꯁꯤꯡꯗꯣ ꯇꯥꯜꯂꯨꯗ꯭ꯔꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯇꯦꯡ ꯈꯔꯗ ꯄꯥꯡꯁꯤꯟꯕꯤꯌꯨ. ꯅꯪꯉꯣꯟꯗꯒꯤ ꯁꯦꯜꯗꯨ ꯂꯧꯗ꯭ꯔꯁꯨ ꯌꯥꯏ, ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯨꯗꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ." ꯇꯣꯃꯥꯜ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯖꯣꯔꯗꯨ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯈꯤꯔꯝꯃꯤ꯫ ꯂꯨꯗ꯭ꯔꯣ ꯃꯤꯅ ꯁꯨꯃꯥꯏꯅ ꯊꯤꯅ ꯉꯥꯡꯍꯜꯂꯤꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅꯅꯤ ꯈꯜꯂꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯤ ꯇꯣꯝꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯈꯖꯤꯛ ꯄꯥꯈꯠꯆꯩ꯫
ꯂꯨꯗ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯇꯣꯝꯕꯤꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯐꯣꯏꯗꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯆꯤꯡꯊꯣꯔꯛꯂꯝꯃꯤ ꯇꯣꯝꯕꯤ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯇꯥꯆꯧ ꯁꯝꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨꯁꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯕꯨ ꯃꯈꯣꯏ ꯇꯥꯆꯧꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯍꯩ ꯆꯤꯟꯊꯤꯕꯤ ꯅꯪꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯑꯩ ꯀꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧꯔꯒꯦ ꯅꯪ ꯂꯩꯕꯗꯒꯤ ꯉꯁꯤꯗꯤ ꯃꯤꯅ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯂꯦꯗꯅꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯇꯣꯝꯕꯤꯕꯨ ꯐꯨꯔꯝꯃꯤ ꯎꯔꯩꯅꯨ ꯃꯃꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯦꯜꯂꯤꯕꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯎꯔꯩꯅꯨ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯕꯥꯕꯥ ꯏꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯕꯥꯕꯥ ꯏꯃꯥ ꯐꯨꯒꯅꯨꯋꯣ ꯃꯃꯥ ꯐꯠꯇꯕꯤꯒꯤ ꯃꯆꯥ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯟꯗꯣ ꯍꯥꯏꯕꯅꯦ ꯑꯣ ꯅꯪ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯈꯪꯕ꯭ꯔꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯎꯔꯩꯅꯨꯁꯨ ꯐꯨꯔꯛꯏ ꯃꯇꯧꯗꯨꯗ ꯇꯣꯝꯕꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯐꯨꯍꯜꯂꯝꯃꯤ ꯃꯈꯣꯏ ꯇꯥꯆꯧꯕꯨ ꯁꯥ ꯑꯣꯜꯂꯕ꯭ꯔꯣ ꯏꯆꯥꯁꯤꯅ ꯀꯔꯤ ꯈꯪꯕꯒꯦ ꯏꯆꯥꯁꯤꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯕꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ ꯃꯈꯣꯏ ꯇꯥꯆꯧꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ ꯀꯅꯥꯒꯤ ꯏꯆꯥ ꯍꯥ ꯀꯅꯥꯒꯤ ꯏꯆꯥ ꯑꯩꯒꯤ ꯏꯆꯥ ꯂꯩꯇꯦ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯥꯡ ꯀꯣꯡ ꯆꯥꯏꯔꯕꯅꯦ ꯆꯠꯈ꯭ꯔꯣ ꯂꯣꯏꯅ ꯆꯠꯄꯤꯈ꯭ꯔꯣ ꯏꯇꯣꯝꯇ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯖꯧꯔꯒꯦ ꯅꯪꯕꯨ ꯅꯆꯥꯁꯤꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯝꯇ ꯐꯥꯎꯕ ꯄꯣꯛꯇꯕ꯭ꯔꯥ ꯄꯤꯛꯂꯤꯕꯤ ꯅꯆꯥꯁꯤꯅ ꯕꯥꯕꯥ ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯅꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯗꯕ ꯉꯝꯒꯗ꯭ꯔꯣ ꯅꯣꯡꯃꯇ ꯃꯄꯨꯛ ꯊꯟꯅ ꯐꯥꯎꯕ ꯆꯥꯒꯦ ꯍꯥꯏꯖꯕ ꯉꯝꯖꯗꯕ ꯏꯆꯥꯅ ꯅꯪ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯏꯃꯨꯡꯁꯤꯗ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯒꯦ ꯅꯨꯄꯤ ꯍꯩꯅ ꯃꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯅ ꯏꯆꯥꯁꯤꯕꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯂꯨꯗ꯭ꯔꯣ ꯄꯥꯏꯔꯝꯂꯤꯕ ꯆꯩ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯪꯊꯣꯛꯈꯤꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯁꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯇꯣꯝꯕꯤ ꯕꯤꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ ꯂꯨꯄꯥ 5 ꯈꯛꯇ ꯂꯧꯒꯦ ꯑꯩ ꯑꯃꯨꯛ ꯊꯨꯅ ꯄꯤꯊꯣꯛꯆꯔꯛꯀꯦ ꯀꯨꯏꯔꯦ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯂꯛꯇ꯭ꯔꯤꯕꯁꯦ ꯄꯣꯠ ꯈꯤꯇ ꯇꯦꯛꯀꯦ ꯇꯧꯕꯅꯤ ꯌꯥꯏꯗ ꯑꯗꯣ ꯏꯆꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯪ ꯏꯆꯦꯒꯤ ꯋꯥꯁꯦ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯏꯆꯦ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯇꯣꯝꯕꯤ ꯅꯪꯕꯨ ꯕꯦꯝꯃ ꯅꯁꯥꯁꯨ ꯅꯍꯥꯅꯤꯗꯣ ꯅꯪ ꯋꯥ ꯌꯨꯔꯥꯏ ꯆꯨꯕꯁꯤꯃꯒ ꯅꯆꯥ ꯄꯤꯛꯄꯁꯤꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯣꯔꯤꯕꯣ ꯅꯪꯕꯣ ꯏꯆꯦ ꯑꯗꯨꯒꯤ ꯊꯣꯏꯅ ꯈꯟꯗꯦꯗ ꯈꯟꯗꯕ ꯂꯥꯏꯔꯤ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯌꯦꯡꯉꯨꯍꯩ ꯑꯋꯥꯡ ꯈꯨꯟꯗꯒꯤ ꯔꯣꯖꯣ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯑꯁ ꯁꯦꯜ ꯊꯨꯝꯒꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯗꯨꯅꯅꯦ ꯅꯪꯒ ꯑꯃꯨꯛꯇ ꯃꯁꯛ ꯈꯪꯅꯒꯦ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯀꯨꯏꯔꯕ ꯖꯥꯠꯅꯤ ꯏꯆꯦꯅ ꯅꯪꯒꯤ ꯋꯥ ꯑꯃ ꯇꯥꯗ꯭ꯔꯗꯤꯅ ꯁꯨꯝ ꯂꯩꯕꯅꯤ ꯏꯆꯦ ꯑꯩꯒꯤ ꯅꯨꯄꯥ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯗꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯏꯆꯦ ꯏꯁ ꯃꯥꯅꯕꯨ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯒꯦꯗ ꯇꯣꯝꯕꯤ ꯕꯤꯅꯥꯒꯤ ꯃꯄꯨꯔꯣꯏꯕꯨ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯋꯥꯍꯩ ꯑꯁꯤꯗ ꯈꯖꯤꯛ ꯁꯥꯎꯅꯤꯡꯂꯗꯨꯅ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯣꯡꯃ ꯂꯥꯛꯀꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯁꯦꯜꯁꯦ ꯏꯆꯦꯒꯤ ꯋꯥꯁꯤꯗ ꯀꯔꯤ ꯁꯣꯏꯕꯕꯨ ꯌꯥꯎꯒꯦ ꯁꯦꯜꯁꯤ ꯄꯨꯈ꯭ꯔꯣꯅꯦꯍꯦ ꯇꯣꯝꯕꯤ ꯕꯤꯅꯥꯗꯒꯤ ꯁꯦꯜ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯥꯁꯨ ꯃꯌꯨꯝ ꯇꯝꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨ ꯂꯥꯛꯂꯝꯃꯤ ꯃꯤꯅ ꯊꯋꯥꯏ ꯎꯁꯤꯠꯇꯕ ꯉꯥꯡꯂꯕꯁꯨ ꯑꯉꯥꯎꯕ ꯃꯥꯜꯂꯕꯁꯨ ꯃꯥꯒꯤꯗꯤ ꯃꯄꯨꯔꯣꯏꯕꯅꯤ ꯃꯤꯅ ꯑꯁꯨꯝꯅ ꯉꯥꯡꯕꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯅꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯄꯤꯒꯗ꯭ꯔꯣ ꯍꯥ ꯅꯣꯏꯅ ꯇꯧꯅꯤꯡꯕꯗꯣ ꯑꯩꯗꯤ ꯁꯨꯛꯄꯤꯕꯤꯔꯣꯏ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯆꯠꯂꯝꯕ ꯇꯣꯝꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯂꯨꯗ꯭ꯔꯣꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯇꯥꯆꯧ ꯂꯝꯖꯥꯎ ꯑꯁꯤꯗ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯂꯥꯎ ꯌꯨꯝꯗ ꯆꯠꯁꯤ ꯍꯩ ꯄꯥꯏꯔꯒ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯊꯦꯡꯂꯛꯄ ꯌꯥꯕ꯭ꯔꯥ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯝꯃꯤ ꯇꯣꯝꯕꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯖꯤꯛ ꯁꯥꯐꯨ ꯀꯟꯅ ꯇꯨꯔꯝꯃꯤ ꯑꯗꯨꯝꯅ ꯇꯨꯕꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯨꯄꯥ 5 ꯆꯞꯄꯤ ꯆꯥꯟꯗꯤ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯈꯤꯔꯝꯃꯤ ꯁꯦꯜ ꯑꯗꯨ ꯎꯕꯗ ꯂꯨꯗ꯭ꯔꯣ ꯈꯨꯟꯅꯕ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯁꯦꯜ ꯑꯗꯨ ꯈꯨꯟꯈꯤꯕ ꯇꯥꯔꯦ ꯈꯟ ꯈꯨꯂꯩ ꯊꯨꯅ ꯈꯨꯟꯖꯤꯟꯗꯨꯅ ꯃꯇꯨꯡ ꯑꯗꯨꯗ ꯂꯣꯠꯂꯤ ꯂꯨꯗ꯭ꯔꯣꯅ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯣ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯝ ꯊꯨꯅ ꯄꯤꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯁꯤ ꯆꯩ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯁꯤꯗꯤ ꯌꯥꯔꯣꯏ ꯍꯌꯦꯡ ꯀꯩꯊꯦꯜꯒꯤ ꯄꯣꯠ ꯇꯤꯛꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯛꯄ ꯁꯦꯜꯅꯤ ꯁꯤꯗꯤ ꯌꯥꯔꯣꯏꯌꯦ ꯃꯈꯣꯏ ꯇꯥꯆꯧ ꯅꯪꯒꯤ ꯄꯣꯠ ꯇꯤꯛꯄ ꯇꯤꯛꯇꯕ ꯑꯩ ꯈꯪꯗꯦ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯣ ꯑꯗꯨꯒ ꯀꯩꯊꯦꯜ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯇꯣꯝꯕꯤ ꯁꯥꯎꯅ ꯀꯩꯊꯦꯜꯗ ꯆꯠꯇ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯏꯃꯨꯡ ꯑꯁꯦ ꯄꯨꯒꯗꯧꯔꯤꯅꯣ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯅꯣꯡꯃꯇ ꯁꯦꯜ ꯄꯨꯁꯤꯜꯂꯛꯄ꯭ꯔꯣ ꯑꯁꯨꯛ ꯋꯥꯅ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪꯁꯨ ꯈꯤꯇꯪꯗꯤ ꯈꯪꯕꯤꯌꯨ ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯃꯤꯅꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯗꯨꯕꯨ ꯂꯝꯖꯥꯎꯅꯤꯒ ꯈꯪꯗꯕ ꯃꯈꯩ ꯂꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯁꯦꯜ ꯑꯗꯨ ꯂꯧꯈꯤꯗꯅꯕ ꯍꯥꯏꯗꯅ ꯈꯨꯄꯥꯏ ꯁꯦꯠꯅ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯄꯤ ꯃꯥꯅ ꯀꯌꯥꯝ ꯌꯥꯝꯅꯕꯨ ꯀꯜꯂꯨꯒꯅꯤ꯫ ꯁꯦꯜ ꯑꯗꯨ ꯑꯗꯨꯃꯛ ꯃꯨꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯅꯨꯅ "ꯇꯣꯝꯕꯤ, ꯀꯩꯅꯣ ꯂꯝꯖꯥꯎꯁꯤꯗ ꯅꯥꯄꯤ-ꯅꯔꯣꯜꯒꯗꯣ ꯂꯣꯏꯅ ꯃꯣꯠꯂꯤ꯫ ꯏꯆꯦ ꯏꯕꯦꯝꯃ, ꯅꯅꯥꯎ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯩꯊꯦꯜꯒꯤ ꯄꯣꯠ ꯇꯤꯛꯅꯕ ꯍꯥꯏꯗꯅ ꯏꯪꯈꯣꯜꯗꯒꯤ ꯄꯨꯔꯛꯄ ꯁꯦꯜ ꯑꯗꯣ ꯅꯅꯥꯎ ꯅꯨꯄꯥꯅꯕꯨ ꯂꯥꯛꯂꯒ ꯄꯨꯈ꯭ꯔꯦ꯫ ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯏꯁꯣꯔ ꯃꯥꯅꯁꯨ ꯂꯧꯁꯤꯟꯕꯤꯗꯦꯀꯣ꯫ ꯏꯅꯥꯎ, ꯁꯦꯜ ꯀꯌꯥꯅꯣ? ꯂꯨꯄꯥ 5ꯅꯤ꯫ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯅꯅꯥꯎꯗꯤ ꯇꯁꯦꯡꯅ ꯋꯥꯔꯤ꯫ ꯏꯇꯣꯝꯇ ꯑꯣꯏꯔꯝꯂꯕꯗꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯁꯤꯕꯁꯨ ꯉꯝꯗꯦ." ꯊꯣꯏꯅꯨ ꯃꯅꯥꯎꯒꯤ ꯃꯇꯧ ꯑꯗꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯅ ꯁꯦꯜ ꯑꯗꯨ ꯃꯥꯅ ꯄꯤꯕꯤꯔꯒꯦ ꯍꯥꯏꯗꯅ ꯈꯟꯗꯨꯅ, "ꯊꯣꯏꯅꯨ, ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯒꯦꯁꯦ, ꯍꯧꯒꯠꯂꯨꯁꯦ꯫ ꯂꯝꯖꯥꯎꯁꯦ ꯐꯖꯗꯤꯌꯦ, ꯌꯨꯝꯗ ꯆꯠꯂꯒꯅꯦ ꯏꯔꯦꯅ ꯈꯟꯅꯔꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯁꯦꯜ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯊꯣꯏꯅꯨꯅ ꯄꯤꯔꯛꯄ ꯁꯦꯜ ꯑꯗꯨꯅ ꯇꯧꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯎꯔꯩꯅꯨꯁꯨ ꯃꯇꯥꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯊꯣꯏꯅꯨ ꯍꯣꯏꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯁꯨꯝ ꯁꯥꯟꯅꯃꯤꯟꯅꯔꯝꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯈꯠꯅꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯃꯅ, "ꯌꯨ ꯉꯥꯎꯕꯒꯤ ꯃꯆꯥ, ꯅꯪꯅ ꯃꯤꯅꯝ ꯆꯥꯗꯣꯏ ꯇꯧꯔꯤꯗꯨ ꯀꯩꯒꯤꯅꯣ?" ꯎꯔꯩꯅꯨ ꯁꯥꯎꯔꯗꯨꯅ, "ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯄꯥꯕꯗ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ?" ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ, "ꯅꯣꯏꯒꯤ ꯄꯥꯕꯗꯣ ꯌꯨ ꯉꯥꯎꯕꯅꯦ, ꯂꯝꯖꯥꯎꯗ ꯑꯉꯥꯎꯕꯗꯧꯅ ꯆꯠꯄꯗꯣ, ꯍꯥꯍꯥ." ꯁꯅꯥꯊꯣꯏꯅ, "ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨ ꯀꯩꯒꯤꯅꯣ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ." ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯌꯨ ꯉꯥꯎꯕꯒꯤ ꯃꯆꯥ ꯍꯥꯏꯅ ꯎꯔꯩꯅꯨꯕꯨ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃ ꯃꯈꯨꯠꯇ ꯎꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏꯗꯨꯅ ꯎꯔꯩꯅꯨ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯅꯨꯄꯥ ꯑꯃꯅ, "ꯂꯨꯗ꯭ꯔꯣ, ꯂꯨꯗ꯭ꯔꯣ, ꯃꯄꯥꯟ ꯊꯣꯛꯂꯛꯑꯣ. ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯄꯥꯟ ꯂꯣꯏ ꯊꯣꯛꯂꯛꯑꯣ." ꯌꯨꯝꯊꯪꯅꯕꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯊꯣꯏꯅꯨꯒ ꯏꯕꯣꯇꯣꯟꯒꯁꯨ ꯃꯄꯥꯟ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯋꯥ ꯍꯪꯂꯝꯃꯤ꯫ ꯎꯔꯩꯅꯨꯗꯤ ꯀꯤꯗꯨꯅ ꯊꯣꯏꯅꯨꯒꯤ ꯐꯤꯖꯤꯗꯨꯗ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯏꯕꯣꯇꯣꯟꯅ, "ꯃꯌꯥꯝ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ?" "ꯍꯦ ꯏꯕꯣꯇꯣꯟ, ꯃꯁꯤꯒꯤ ꯂꯨꯗ꯭ꯔꯣꯁꯤꯅ ꯏꯇꯩꯃ ꯇꯥꯃꯨꯒꯤ ꯑꯉꯥꯡ ꯁꯅꯥꯗꯣ ꯊꯠꯀꯦ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯍꯦ ꯂꯨꯗ꯭ꯔꯣ, ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯂꯥꯎꯅꯤ ꯅꯪ." ꯂꯨꯗ꯭ꯔꯣ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯀꯤꯅ ꯊꯣꯡꯒꯥꯟ ꯑꯗꯨꯒꯤ ꯁꯝꯕꯜꯂꯩ ꯃꯔꯨꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯇꯣꯝꯕꯤꯁꯨ ꯀꯩꯊꯦꯜ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯁꯝꯕꯜ ꯃꯔꯨꯝ ꯑꯗꯨ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯅꯤ ꯈꯪꯂꯛꯄꯗꯒꯤ ꯇꯣꯝꯕꯤ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯪꯉꯤ, "ꯃꯈꯣꯏꯗꯁꯨ ꯀꯩꯗꯧꯔꯕꯒꯦ? ꯀꯔꯤꯒꯤꯅꯣ ꯃꯤꯌꯥꯝ ꯑꯃ ꯂꯥꯛꯂꯤꯕꯁꯤꯕꯣ?" ꯂꯨꯗ꯭ꯔꯣ ꯅꯍꯥꯟ ꯃꯈꯩ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯅꯨꯄꯤꯗ ꯊꯧꯅꯥ ꯐꯥꯈꯤꯕꯗꯣ ꯉꯁꯤꯗꯤ ꯎꯇꯨꯕꯤꯒꯤ ꯃꯇꯧꯒꯨꯝ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯅꯪ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯀꯜꯂꯨ. ꯅꯄꯨꯔꯣꯏꯕꯁꯤ ꯉꯁꯤ ꯁꯤꯕ ꯇꯥꯔꯦ." ꯇꯣꯝꯕꯤ ꯋꯥꯔꯤ ꯈꯪꯗ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯝꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯈꯪꯂꯕꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯤꯅ ꯎꯔꯣꯏꯗꯕ ꯊꯣꯡꯒꯥꯟ ꯑꯗꯨꯒꯤ ꯃꯇꯥꯏꯋꯥꯏ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯍꯜꯂꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯇꯣꯝꯕꯤ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯅꯨꯄꯤ ꯑꯃꯅ, "ꯍꯩ ꯇꯣꯝꯕꯤ, ꯅꯪꯒꯤ ꯅꯨꯄꯥ ꯃꯊꯣꯡ ꯍꯨꯛꯇꯕꯗꯣ ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ? ꯍꯥ? ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ? ꯃꯥꯅ ꯇꯥꯃꯨꯒꯤ ꯃꯆꯥꯒꯤ ꯁꯅꯥꯗꯨꯕꯨ ꯃꯅꯥꯗꯒꯤ ꯊꯠꯀꯦ ꯇꯧꯔꯝꯂꯤꯕꯅꯤꯅꯦ꯫ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ." "ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ." "ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ? ꯍꯥ? ꯀꯌꯥꯝꯇ ꯌꯥꯝꯃꯦ ꯃꯥꯅ ꯇꯧꯔꯤꯁꯦ? ꯃꯥꯅ ꯌꯨ ꯊꯛꯆꯤꯟꯗꯅ ꯅꯪꯕు ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯈꯩ, ꯃꯆꯥꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯈꯪꯗꯈꯩ ꯉꯥꯡꯂꯤꯕ ꯆꯩꯕꯤꯔꯤ ꯐꯨꯔꯤꯕꯗꯣ, ꯍꯥ? ꯃꯗꯨ ꯑꯩꯈꯣꯏꯁꯨ ꯈꯪꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯦꯃꯟꯈ꯭ꯔꯦ, ꯃꯥ ꯍꯦꯃꯟꯈ꯭ꯔꯦ." ꯅꯨꯄꯥ ꯑꯃꯅ, "ꯀꯥꯟꯅꯗꯦ ꯏꯃꯥꯁꯤꯡ, ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯒꯗꯕꯅꯤ." ꯇꯣꯝꯕꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ, "ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯖꯒꯦ. ꯌꯨꯝ ꯑꯁꯤꯗꯗꯤ ꯃꯩ ꯊꯥꯕꯤꯒꯅꯨ. ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ. ꯃꯇꯨꯡ ꯇꯥꯕꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯔꯛꯂꯕꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯏꯁꯥꯃꯛꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯟꯅꯖꯒꯦ." ꯇꯥꯃꯨꯅ, "ꯐꯔꯦ, ꯑꯩꯈꯣꯏ ꯅꯪꯒꯤ ꯃꯥꯏ ꯌꯦꯡꯂꯒꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯅꯥꯒꯤ ꯃꯃꯜꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ." "ꯏꯆꯦ, ꯃꯃꯜꯕꯨ ꯀꯌꯥ ꯑꯣꯏꯔꯕꯅꯣ?" "ꯕꯦꯝꯃ, ꯂꯨꯄꯥ 3 ꯄꯤꯔꯛꯑꯣ." ꯇꯣꯝꯕꯤ ꯁꯦꯡꯒꯥꯎ ꯑꯗꯨꯗꯒꯤ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯇꯥꯃꯨꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯑꯍꯟ ꯑꯣꯏꯔꯕꯤ ꯑꯃꯅ, "ꯕꯦꯝꯃ ꯇꯣꯝꯕꯤ, ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯍꯜꯂꯕꯗꯤ ꯅꯪ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯦ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ. ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯠꯂꯁꯤ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯗ꯭ꯔꯣ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯐꯅ ꯐꯨꯕꯤꯔꯕꯁꯨ ꯆꯩꯕꯤꯔꯕꯁꯨ ꯃꯥꯒꯤ ꯁꯤꯔ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯩꯔꯣꯏ ꯍꯥꯏꯕꯗꯨꯁꯨ ꯉꯁꯤ ꯈꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯨꯗ꯭ꯔꯣ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯊꯩ꯫ ꯎꯔꯩꯅꯨ ꯃꯄꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯀꯤꯅ ꯍꯪꯖꯔꯛꯏ꯫ ꯕꯥꯕꯥ, ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯂꯨꯗ꯭ꯔꯣ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯍꯣꯡꯂꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯤꯗꯤ ꯃꯃꯣꯟ ꯌꯦꯡꯉꯤ꯫ ꯑꯃꯨꯛꯁꯨ ꯑꯉꯛꯄ ꯄꯣꯛꯆꯔꯝꯃꯤ꯫ ꯕꯥꯕꯥ, ꯌꯥꯝ ꯊꯤꯌꯦ, ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯂꯨꯗ꯭ꯔꯣ ꯃꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯃꯇꯣꯝꯇ ꯃꯅꯝ ꯅꯝꯖꯩ꯫ ꯑꯗꯨꯒ ꯏꯆꯥ ꯊꯣꯏꯕꯤꯅ ꯍꯥꯏꯒꯨꯝꯂꯗꯅ ꯅꯝꯊꯤꯅꯩ꯫ ꯎꯔꯩꯅꯨ ꯃꯄꯥꯅ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯀꯧꯔꯛꯄꯁꯤꯗ ꯎꯔꯩꯅꯨꯗꯨ ꯀꯞꯂꯛꯂꯝꯃꯤ꯫ ꯕꯥꯕꯥ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯣ? ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯔꯣꯏꯗ꯭ꯔꯥ? ꯂꯨꯗ꯭ꯔꯣ ꯅꯣꯛꯇꯨꯅ ꯏꯆꯥ ꯊꯣꯏꯕꯤ, ꯏꯄꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥ ꯂꯥꯜꯂꯦ꯫ ꯉꯁꯤꯗꯒꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯕꯨ ꯐꯨꯔꯔꯣꯏ꯫ ꯎꯔꯩꯅꯨ ꯅꯣꯛꯆꯩ꯫ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯂꯨꯗ꯭ꯔꯣ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯏꯆꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯁꯛ ꯈꯪꯖꯔꯦ꯫ ꯅꯪ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯇꯥꯆꯧ, ꯉꯁꯤꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯞꯄ ꯍꯧꯅꯗꯦ꯫ ꯉꯁꯤ ꯃꯈꯣꯏ ꯇꯥꯆꯧꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯂꯤꯕꯁꯦ꯫ ꯏꯃꯥ, ꯕꯥꯕꯥ, ꯀꯞꯄꯅꯣꯕ꯫ ꯑꯗꯣ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯦ꯫ ꯑꯩ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯕꯥꯕꯥ꯫ ꯆꯨꯝꯃꯤ, ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤ꯫ ꯏꯄꯥ ꯏꯆꯥ ꯄꯨꯟꯅꯅꯦ ꯉꯥ ꯂꯩꯔꯨꯁꯤ ꯂꯥꯎ꯫ ꯃꯃꯥ, ꯁꯦꯜꯗꯤ ꯅꯪꯅ ꯄꯤꯕ ꯇꯥꯕꯅꯤ꯫ ꯑꯁ, ꯅꯁꯝ ꯅꯅꯥꯗꯨꯒ ꯏꯄꯥ ꯄꯥꯈꯩ ꯅꯐꯤ ꯅꯔꯣꯜꯗꯨꯅ ꯃꯣꯠꯂꯤꯕ꯫ ꯑꯩꯈꯣꯏ ꯇꯥꯆꯧ, ꯆꯠꯂꯣ, ꯍꯥꯟꯅꯅꯦ ꯏꯔꯨꯝꯗ ꯂꯨꯖꯕꯤꯈ꯭ꯔꯣ꯫ ꯑꯗꯨꯒ ꯆꯠꯅꯣꯕ, ꯑꯩ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯂꯒꯦ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ꯫ ꯆꯥꯊꯣꯏꯕꯤ, ꯄꯥꯕ ꯏꯔꯨꯖꯔꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯗ꯭ꯔꯣ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯎꯔꯩꯅꯨꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯈꯨꯗꯩ ꯑꯃ ꯄꯥꯏꯗꯨꯅ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯂꯨꯗ꯭ꯔꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯏꯔꯨꯖꯔꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯑꯩꯅ ꯂꯨꯖꯔꯛꯇ꯭ꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦꯅꯦ? ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯤ ꯄꯣꯛꯄꯗꯒꯤ ꯑꯩꯕꯨ ꯏꯔꯨ ꯀꯌꯥꯔꯛ ꯂꯨꯈ꯭ꯔꯒꯦꯅꯦ? ꯑꯁ, ꯂꯣꯏ ꯀꯥꯎꯔꯦꯗ꯫ ꯍꯣꯏꯗ, ꯉꯁꯤ ꯂꯨꯔꯁꯤꯕꯨ꯫ ꯕꯥꯕꯥ, ꯏꯁꯤꯡꯗꯣ ꯑꯩ ꯍꯩꯊꯕꯤꯔꯛꯀꯦ ꯀꯣꯛꯇ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯍꯣꯏ ꯍꯩꯊꯔꯨ ꯂꯥꯎꯁꯦ꯫ ꯎꯔꯩꯅꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯍꯩꯊꯕꯤꯔꯝꯃꯤ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯅꯨꯡꯉꯥꯏꯅꯤ ꯁꯤꯗꯤ, ꯈꯔꯒ ꯍꯩꯊꯔꯧꯅꯦ꯫ ꯎꯔꯩꯅꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯍꯩꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯨꯗ꯭ꯔꯣ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯀꯨꯝꯊꯔꯛꯄꯗꯗꯤ ꯄꯨꯈ꯭ꯔꯤꯗꯨ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯗꯨꯅ ꯇꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯨꯗ꯭ꯔꯣ ꯉꯛꯅ ꯍꯩꯃꯥ, ꯉꯥ ꯂꯣꯏꯅ ꯁꯤꯔꯤꯅ ꯇꯧꯔꯤꯁꯦ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯉꯥ ꯁꯤꯔꯤ꯫ ꯀꯔꯤꯅꯣ ꯁꯤꯕꯨ? ꯑꯩꯒꯤ ꯏꯔꯥꯜꯂꯅꯤ꯫ ꯕꯥꯕꯥ, ꯉꯥ ꯂꯣꯏ ꯁꯤꯔꯦ꯫ ꯕꯥꯕꯥꯕꯨ ꯏꯔꯨꯖꯔꯛꯇꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯏꯆꯥ ꯊꯣꯏꯕꯤ, ꯁꯤꯖꯔꯁꯅꯨꯗ꯫ ꯅꯪ ꯄꯥꯕꯒꯤ ꯃꯅꯝꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯕꯖꯥꯠꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯔꯨꯖꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯂꯨꯗ꯭ꯔꯣ ꯌꯦꯀꯥ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯗꯨ ꯈꯔ ꯍꯥꯎꯒꯗꯕ ꯑꯃ ꯂꯩꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨꯁꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯆꯥꯅꯕ ꯇꯧꯔꯤ꯫ ꯕꯥꯕꯥ, ꯄꯥꯕ ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤꯀꯣ꯫ ꯍꯣꯏ, ꯂꯥꯎ, ꯄꯥꯕꯒ ꯄꯨꯟꯅ ꯆꯥꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯇꯣꯝꯕꯤ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯉꯁꯤꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯒꯤꯗꯃꯛ ꯃꯥꯅ ꯀꯌꯥ ꯋꯥꯅ ꯈꯥꯡꯈꯤꯕ ꯉꯁꯤꯗꯤ ꯋꯥꯖꯃꯟ ꯐꯪꯂꯦ ꯈꯜꯂꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ, ꯅꯪꯁꯨ ꯆꯥꯛꯇꯨ ꯆꯥꯔꯣꯗꯅ꯫ ꯍꯣꯏ, ꯃꯈꯣꯏ ꯇꯥꯆꯧ, ꯑꯗꯣ ꯀꯩ ꯍꯥꯞꯄꯛꯈꯣꯒꯦ? ꯆꯥꯛ ꯈꯔ ꯍꯥꯞꯆꯔꯧꯔꯥ? ꯌꯥꯔꯦ, ꯍꯥꯞꯄꯅꯨ, ꯁꯤꯅ ꯑꯣꯛꯅꯅꯤ꯫ ꯑꯗꯣ ꯆꯥꯊꯣꯏꯕꯤ, ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯂꯩꯌꯨꯕ ꯄꯥꯕꯅ? ꯕꯥꯕꯥ, ꯐꯅꯦꯛ ꯑꯝꯇ ꯂꯩꯕꯤꯌꯨ꯫ ꯑꯩꯅ ꯁꯦꯠꯂꯤꯁꯦ ꯌꯥꯝ ꯃꯜꯂꯦꯕ꯫ ꯂꯩꯊꯣꯛꯀꯦ ꯏꯄꯥꯅ꯫ ꯑꯗꯣ ꯃꯃꯥ, ꯉꯁꯥꯏꯒꯤ ꯁꯦꯜꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯧꯖꯤꯛ ꯉꯥ ꯂꯩꯔꯤꯕꯁꯦ? ꯏꯆꯦ ꯏꯕꯦꯇꯣꯟꯅ ꯑꯩꯉꯣꯟꯗꯒꯤ ꯅꯍꯥꯟꯋꯥꯏ ꯂꯨꯄꯥ 10 ꯂꯧꯈꯤꯕꯅꯤ꯫ ꯑꯗꯣ ꯉꯁꯤ ꯁꯤꯡꯂꯛꯏ, ꯑꯗꯨꯒꯤ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯁꯨꯅꯦ, ꯀꯩꯊꯦꯜ ꯆꯠꯂꯅꯨ꯫ ꯏꯪꯈꯣꯜꯁꯤꯡꯁꯦ ꯁꯦꯟꯅꯔꯒ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯁꯤ, ꯑꯗꯨꯒ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯄꯤꯅꯕ꯫ ꯃꯃꯥ, ꯁꯦꯜꯁꯨ ꯁꯤꯅ ꯍꯦꯟꯅ ꯐꯪꯂꯅꯤ꯫ ꯄꯥꯕꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯁꯦꯟ ꯌꯥꯝ ꯄꯥꯏꯗꯣꯔꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ
ꯄꯦꯇ꯭ꯔꯨꯛ ꯂꯩ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕ ꯎꯕꯗ ꯀꯅꯥꯒꯤ ꯄꯥꯈꯪ ꯃꯌꯥꯝꯅ ꯈꯣꯏꯔꯦꯜ ꯃꯁꯥ ꯄꯥꯟꯕꯗꯧꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯗꯕ ꯑꯃꯗꯤ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯃꯁꯛ ꯃꯇꯧ ꯐꯖꯗꯨꯅꯁꯨ ꯇꯟꯕꯗꯤ ꯃꯄꯪ ꯀꯥꯕ ꯃꯈꯩ ꯇꯟꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯨ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯃꯀꯣꯛ ꯍꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯁꯥꯈꯤꯁꯨ ꯄꯣꯂꯥꯡ ꯑꯃꯗ ꯐꯨꯛꯄꯗ ꯉꯥꯏꯔꯤꯕ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯃꯆꯥ ꯈꯔ ꯍꯥꯞꯂꯒ ꯏꯪꯈꯣꯜꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯥꯈꯤꯗꯨ ꯃꯆꯥꯅꯨꯄꯤꯅ ꯃꯀꯣꯛ ꯍꯣꯠꯂꯒ ꯂꯩꯕꯗꯨ ꯎꯕꯗ, "ꯍꯩ ꯇꯣꯝꯕꯤꯌꯥ, ꯅꯪꯕꯨ ꯅꯀꯣꯛꯇꯣ ꯈꯔ ꯅꯩꯊꯣꯛꯄ ꯌꯥꯗ꯭ꯔꯣ? ꯂꯨꯄꯧꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦꯅꯦ, ꯅꯝꯊꯤꯕꯅꯁꯨ ꯂꯣꯏꯔꯦ." ꯄꯦꯇ꯭ꯔꯨꯛ ꯂꯩ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯇꯨꯝꯊꯣꯛꯂꯒ, "ꯀꯩꯅꯣ ꯏꯃꯥ, ꯑꯩ ꯏꯁꯥ ꯐꯥꯎꯕ ꯉꯝꯗꯦ, ꯑꯗꯨꯒ ꯅꯣꯏꯅ ꯀꯃꯥꯏꯅ ꯅꯝꯃꯤꯅꯣ? ꯕꯦꯝꯃ, ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯗꯅ ꯂꯩꯔꯅꯨ, ꯅꯀꯣꯛꯁꯦ ꯑꯃꯨꯛꯇ ꯅꯩꯊꯣꯛ, ꯏꯃꯥꯅꯦ ꯆꯤꯡꯍꯤ ꯌꯥꯕꯤꯒꯦ." "ꯌꯥꯕꯤꯔꯨꯅꯨ ꯀꯩꯁꯨ, ꯆꯤꯡꯍꯤ ꯂꯨꯖꯕꯁꯦ ꯁꯝꯁꯦ ꯑꯗꯨꯝ ꯆꯅꯞ ꯆꯅꯞ ꯂꯥꯎꯋꯦ, ꯇꯜꯂꯦꯕ, ꯍꯩꯅꯗꯦ ꯑꯩ." "ꯍꯔꯦ, ꯅꯀꯣꯛꯇꯣ ꯁꯦꯡꯅꯗ ꯊꯥꯗꯣꯛꯎ, ꯀꯩꯁꯨ ꯇꯧꯔꯣꯏ." "ꯑꯁ ꯇꯜꯂꯦꯕ, ꯍꯌꯦꯡ ꯍꯪꯆꯤꯠꯂ ꯀꯩꯅꯣꯝꯃ ꯑꯩ ꯅꯩꯊꯣꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯍꯥꯒꯠꯆꯕꯅ ꯂꯣꯏꯔꯕ ꯃꯀꯣꯛꯇꯨ ꯁꯝꯖꯦꯠꯅ ꯂꯨꯄꯧꯗꯨ ꯀꯟꯊꯔꯒ ꯈꯥꯡꯂꯝꯃꯤ꯫ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯅ ꯃꯀꯣꯛꯀꯤ ꯃꯁꯝꯗꯨ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯁꯤꯜꯂꯕ ꯐꯥꯎꯕ ꯅꯩꯊꯣꯛꯇꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯤꯡꯍꯤ ꯌꯥꯔꯒ ꯁꯪꯕ꯭ꯔꯩ ꯃꯅꯥ ꯈꯔꯒ ꯈꯣꯡꯖꯥꯏ ꯅꯥꯄꯤ ꯈꯔ ꯍꯦꯛꯂꯒ ꯆꯤꯡꯍꯤꯗꯨ ꯅꯤꯡꯊꯤꯅ ꯐꯨꯠꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯕꯦꯝꯃ, ꯁꯦ ꯆꯤꯡꯍꯤ ꯃꯆꯤꯁꯤꯅꯅꯦ ꯅꯁꯝꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯨꯄꯧ ꯃꯌꯥꯝꯗꯨꯅꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗꯕ ꯇꯥꯔꯦꯃꯤ." "ꯃꯥ, ꯑꯩꯅ ꯊꯥꯗꯣꯛꯏꯅ ꯍꯥꯏꯔꯃꯛꯇꯗ ꯑꯁꯨꯝ ꯍꯟꯖꯤꯟ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯀꯣꯛꯁꯦ ꯊꯥꯗꯣꯛꯇꯕ ꯊꯥꯃꯨꯛ ꯐꯥꯖꯤꯜꯂꯛꯇꯅ ꯃꯀꯣꯛꯁꯦ ꯅꯝꯊꯤꯕꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒ ꯑꯁꯤ ꯐꯥꯎꯕ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯗꯅ ꯁꯨꯝ ꯇꯧ ꯂꯩꯅꯦ ꯃꯁꯦ꯫ ꯈꯪꯅꯤꯕ, ꯅꯀꯣꯛꯇꯨꯗ ꯆꯤꯡꯍꯤ ꯑꯁꯥꯕꯁꯤꯅꯅꯦ ꯍꯦꯛ ꯍꯥꯏꯖꯤꯜꯂꯒꯦꯗꯕꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯁꯥꯎꯅ ꯆꯤꯡꯍꯤ ꯌꯥꯎꯕ ꯀꯣꯟꯇꯠꯇꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯀꯣꯛ ꯍꯥꯠꯂꯝꯕ ꯄꯦꯇ꯭ꯔꯨꯛ ꯂꯩꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ, "ꯀꯩꯅꯣ ꯏꯃꯥ, ꯑꯁꯥꯕꯗꯨꯅ ꯀꯣꯛꯊꯛꯁꯤꯗ ꯍꯩꯊꯔꯛꯂꯗꯤ ꯅꯆꯥꯒꯤ ꯀꯣꯛꯁꯤꯗꯤ ꯀꯥꯏꯗꯒꯤ ꯃꯥꯏꯔꯦꯜ ꯑꯄꯨꯝꯕ ꯁꯥꯕ ꯇꯥꯔꯦ? ꯑꯗꯨꯅ ꯐꯔꯗꯕꯅꯤ, ꯑꯁꯨꯛ ꯇꯟꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯤꯟꯗꯅ ꯏꯆꯥ ꯑꯣꯏꯅ ꯐꯪꯍꯜꯂꯕꯤꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯕꯨ. ꯍꯩ, ꯀꯔꯝ ꯍꯥꯏꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯝꯃꯤꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯆꯤꯡꯍꯤ ꯑꯁꯥꯕꯗꯨ ꯏꯁꯤꯡ ꯑꯌꯤꯡꯕ ꯈꯔ ꯌꯥꯜꯂꯒ, "ꯁꯦ, ꯌꯥꯝ ꯊꯨꯅꯅꯦ ꯅꯀꯣꯛꯇꯨ ꯊꯥꯗꯣꯛ." "ꯏꯃꯥ, ꯑꯩ ꯇꯜꯂꯦ ꯍꯥꯏꯕꯅꯦ." "ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯈ꯭ꯔꯦꯗ, ꯅꯪ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯝꯃꯨꯀꯣ, ꯑꯩ ꯇꯧꯔꯛꯀꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯅꯝꯗ ꯐꯥꯛ ꯐꯥꯛ ꯊꯥꯖꯤꯟꯗꯨꯅ ꯃꯀꯣꯛꯇꯨ ꯅꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛ ꯂꯩꯁꯨ ꯃꯃꯥꯅ ꯐꯨꯕꯒꯤꯅꯦ ꯃꯃꯥ ꯏꯕꯦꯝꯃꯅ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯕꯗꯨꯗ ꯀꯟꯅ ꯀꯟꯅ ꯃꯀꯣꯛꯇꯨ ꯊꯥꯗꯣꯛꯄꯗꯨꯗ ꯄꯦꯇ꯭ꯔꯨꯛ ꯂꯩꯅ ꯄꯦꯔꯤ ꯄꯦꯔꯤ, "ꯏꯃꯥ, ꯈꯔ ꯇꯞꯅ ꯇꯧ, ꯅꯥꯌꯦ ꯏꯃꯥ." "ꯍꯩ, ꯇꯨꯝ ꯂꯩꯌꯨ, ꯅꯀꯣꯛꯁꯤ ꯐꯖꯔꯦ, ꯊꯥ ꯑꯃꯃꯨꯛ ꯅꯩꯊꯣꯛꯇ꯭ꯔꯕꯅꯤꯅ ꯀꯣꯔꯣ ꯀꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯝꯗ ꯗꯨꯞ ꯗꯨꯞ ꯊꯥꯖꯤꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯄꯦꯇ꯭ꯔꯨꯛ ꯂꯩꯁꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯨꯁꯨꯠ ꯀꯞꯄ ꯂꯦꯞꯂꯝꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯥꯈꯤꯒꯤ ꯃꯧꯄꯥꯗꯨꯁꯨ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛꯀꯤ ꯃꯥꯃ ꯈꯣꯝꯕꯗꯨ ꯃꯆꯦꯅ ꯃꯆꯥꯅꯨꯄꯤꯗ ꯇꯧꯔꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ, "ꯀꯩꯅꯣ ꯏꯆꯦ, ꯑꯉꯥꯡꯗꯨꯕꯨ ꯁꯤꯕ ꯇꯥꯔꯦ." "ꯏꯕꯨꯡꯉꯣ, ꯀꯩꯁꯨ ꯁꯤꯔꯣꯏ, ꯏꯆꯦ, ꯇꯞꯅ ꯏꯪꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯑꯉꯥꯡꯁꯤꯁꯨ ꯅꯥꯕꯅ ꯂꯣꯏꯔ ꯃꯥꯜꯂꯦ, ꯀꯞꯄꯗ ꯌꯥꯗ꯭ꯔꯦ." "ꯏꯕꯨꯡꯉꯣ, ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ, ꯃꯁꯦ ꯇꯟꯕꯗ ꯑꯃꯨꯛꯇꯣꯏꯕ ꯃꯄꯪ ꯀꯥꯔꯕꯅꯤ. ꯃꯀꯣꯛꯁꯦ ꯅꯩꯊꯣꯛꯎ ꯍꯥꯏꯕꯁꯦ, ꯃꯀꯣꯛ ꯂꯨꯊꯣꯛꯎ ꯍꯥꯏꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯦꯕ, ꯌꯥꯕ ꯀꯧꯕ ꯂꯩꯇꯦ. ꯑꯗꯨꯅ ꯉꯁꯤꯗꯤꯅꯦ ꯏꯆꯦꯅ ꯐꯥꯔꯒ ꯅꯩꯊꯣꯛꯂꯤꯕꯁꯤꯅꯤ." "ꯍꯩ ꯄꯦꯇ꯭ꯔꯨꯛ ꯂꯩ, ꯅꯪꯕꯨ ꯅꯀꯣꯛ ꯅꯔꯨꯗꯣ ꯇꯣꯏꯅ ꯅꯩꯊꯣꯛꯄ ꯀꯩꯗꯧꯒꯦꯅꯦ? ꯂꯩꯁꯥꯕꯤꯅꯕꯨ ꯑꯗꯨꯛ ꯃꯣꯠꯂꯕꯗꯤ ꯌꯥꯔꯣꯏꯅꯦ." "ꯃꯥꯃꯥ, ꯂꯨꯄꯧ ꯈꯔ ꯈꯔ ꯊꯥꯡꯕꯁꯤꯅ ꯍꯣꯠꯂꯒ ꯇꯨꯝꯕ ꯅꯨꯡꯉꯥꯏꯌꯦ, ꯑꯗꯨꯒꯤ ꯅꯩꯊꯣꯛꯇꯕꯅꯦ." "ꯃꯁꯤꯅ ꯉꯥꯡꯕꯁꯤꯅꯅꯦ ꯑꯋꯣꯏꯕ ꯑꯃꯠꯇ ꯍꯥꯏꯗꯕꯅꯤ, ꯅꯆꯤꯟꯗꯣ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯝꯗ ꯑꯃꯨꯛ ꯗꯨꯞ ꯗꯨꯞ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯃꯃꯥꯅ ꯑꯃꯨꯛ ꯐꯨꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯀꯣꯛ ꯅꯩꯊꯣꯛꯄꯗꯨꯁꯨ ꯂꯣꯏꯔꯗꯨꯅ, "ꯁꯦ ꯂꯣꯏꯔꯦꯁꯦ, ꯌꯣꯡꯈꯝꯗ ꯌꯥꯜꯂꯤꯕ ꯀꯝꯁꯥ ꯃꯇꯦꯛ ꯑꯁꯤꯅꯅꯦ ꯅꯁꯝ ꯑꯆꯣꯠꯄꯁꯦ ꯇꯩꯊꯣꯛ, ꯑꯗꯨꯒ ꯁꯝꯖꯦꯠꯅ ꯐꯖꯅ ꯍꯥꯠꯇꯣꯛꯎꯀꯣ." "ꯑꯁ, ꯑꯁꯤꯒꯤ ꯄꯨꯟꯅꯔꯒꯅꯦ ꯍꯥꯠꯇꯣꯛꯄꯁꯤꯅ ꯑꯩꯅ ꯇꯜꯂꯤꯁꯦ. ꯀꯣꯛ ꯅꯨꯡꯒꯁꯦ ꯂꯣꯏꯅ ꯑꯃꯨꯛ
ꯅꯥꯔꯅꯤꯕ ꯑꯩ ꯅꯁꯝ ꯄꯨꯟꯕꯗꯣ ꯍꯥꯠꯇꯣꯛꯇ꯭ꯔꯕꯗꯤ ꯇꯣꯔꯣ ꯁꯥꯔꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯍꯥꯠꯇꯣꯛꯎꯔꯃꯦ ꯁ꯭ꯋꯥꯏꯗ ꯁꯤꯗꯤꯕ ꯍꯣꯏ ꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛꯂꯩ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯃꯥꯃꯗꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯍꯥ ꯑꯩꯅꯦ ꯃꯁꯤꯗ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯆꯣꯡꯉꯝꯅ ꯆꯥꯗ꯭ꯔꯤꯕ ꯀꯔꯝ ꯊꯣꯛꯂꯒꯗꯕ ꯈꯟꯕꯗꯅꯦ ꯋꯥꯈꯜꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯏꯆꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯉꯥꯡ ꯑꯣꯏ ꯇꯧꯔꯤꯅꯤ ꯈꯔ ꯂꯩꯔꯒ ꯃꯔꯩꯅ ꯋꯥꯈꯜ ꯇꯥꯖꯅꯤ ꯅꯠꯇꯦ ꯅꯪꯅ ꯏꯆꯦꯒꯤꯗ ꯂꯥꯛꯂꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯂꯩꯇꯦꯗ ꯏꯆꯦꯗ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯨꯛꯂꯩꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯗꯧꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯛꯄꯗꯨꯗ ꯏꯄꯥ ꯄꯥꯈꯠꯆꯔꯝꯃꯤ ꯃꯆꯦꯅ ꯄꯥꯈꯠꯆꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯣꯝꯕꯅ ꯏꯇꯞ ꯇꯞꯅ ꯏꯆꯦ ꯄꯥꯈꯠꯈꯤꯅꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ ꯅꯌꯥ ꯅꯨꯄꯥꯗꯣ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯍꯩꯂꯣꯏꯁꯪ ꯑꯃꯗ ꯆꯥꯡꯌꯦꯡ ꯑꯝꯇ ꯌꯥꯎꯒꯦ ꯍꯥꯏꯔꯤ ꯑꯗꯨꯒꯤ ꯏꯕ ꯄꯥꯕ ꯇꯝꯕꯤꯅꯕ ꯃꯤ ꯊꯤꯔꯛꯄꯗ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯤ ꯏꯕ ꯄꯥꯕ ꯐꯖꯅ ꯍꯩꯕꯗꯨꯗ ꯃꯥꯕꯨ ꯑꯣꯏꯅ ꯇꯥꯛꯍꯟꯁꯤꯔꯅ ꯇꯧꯅꯤ ꯁꯥꯈꯤ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯍꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤꯕꯨꯗꯤ ꯃꯄꯨ ꯂꯩꯔꯤꯉꯩꯗ ꯏꯕ ꯄꯥꯕ ꯈꯔ ꯈꯔ ꯇꯝꯕꯤꯔꯝꯕꯅꯤ ꯑꯁꯤ ꯃꯉꯥꯏꯔꯦ ꯃꯥꯅ ꯀꯥꯟꯅꯔꯤꯕ ꯍꯥꯏꯕꯨ ꯏꯆꯦꯁꯤꯗꯤ ꯑꯉꯥꯡꯗ ꯋꯥꯈꯜ ꯍꯟꯊꯒꯗꯕ ꯋꯥꯗꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯃꯥꯗꯤꯅꯦ ꯃꯅꯥꯗꯒ ꯍꯥꯞꯄꯤꯗꯧ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯐꯔꯤꯁꯦ ꯏꯆꯦꯅ ꯐꯅꯕ ꯑꯉꯥꯡꯗ ꯍꯥꯏꯅꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯍꯩꯃ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯏ ꯀꯔꯤꯝꯇ ꯆꯥꯁꯤ ꯊꯛꯁꯤꯁꯨ ꯍꯥꯏꯗ꯭ꯔꯦ ꯍꯩ ꯕꯦꯝꯃ ꯅꯪꯕꯨ ꯅꯪ ꯃꯥꯃꯅ ꯆꯥꯅꯅꯕ ꯆꯥꯛꯍꯥꯎ ꯇꯟꯗꯣ ꯈꯤꯇ ꯄꯨꯊꯣꯔꯛꯎꯅꯦ ꯏꯆꯦ ꯇꯧꯕꯤꯔꯨꯔꯅꯨ ꯕꯦꯝꯃ ꯃꯥꯃ ꯆꯥꯔꯣꯏ ꯄꯨꯔꯛꯑꯅꯨ ꯍꯩ ꯌꯥꯗꯦ ꯌꯥꯗꯦ ꯄꯨꯔꯛꯎ ꯑꯗꯨꯒꯅꯦ ꯅꯕꯣꯡꯅ ꯆꯥꯅꯕ ꯈꯔꯁꯨ ꯌꯣꯝꯁꯤꯜꯂꯛꯎꯀꯣ ꯑꯉꯥꯡꯁꯤꯕꯨ ꯋꯥꯅꯅꯕ ꯏꯆꯦꯁꯤꯗꯤꯕ ꯑꯁꯤꯕꯨ ꯀꯩꯗ ꯋꯥꯗꯧꯔꯤꯅꯣ ꯑꯗꯨ ꯂꯥꯏꯔꯤ ꯅꯣꯏꯗ ꯂꯩꯕꯗꯣ ꯌꯥꯅꯅꯕ ꯑꯩ ꯍꯥꯏꯔꯒꯦ ꯑꯗꯨꯕꯨꯅꯦ ꯃꯥꯗꯤ ꯈꯔ ꯇꯟꯕꯅꯤ ꯑꯗꯨꯅ ꯊꯣꯏꯅꯨꯒ ꯂꯩꯃꯤꯟꯅꯕꯗ ꯁꯥꯎꯅꯗꯅꯕ ꯊꯦꯝꯖꯤꯜꯂꯨꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯇꯣꯏꯅ ꯈꯠꯅ ꯆꯩꯅ ꯊꯣꯛꯂꯛꯀꯅꯤ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯅ ꯃꯧꯄꯥ ꯅꯨꯄꯥꯗ ꯃꯆꯥꯅꯨꯄꯤꯗꯨ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯍꯩꯇ꯭ꯔꯕꯁꯨ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯈꯣꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯑꯩ ꯊꯣꯏꯅꯨꯗ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯏꯃꯧꯒ ꯈꯠꯅ ꯆꯩꯅ ꯊꯣꯛꯇꯅꯕ ꯁꯤꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯄꯦꯇ꯭ꯔꯨꯛꯂꯩꯗꯤ ꯃꯥꯒꯤ ꯃꯥꯃꯅ ꯆꯥꯅꯕ ꯆꯥꯛꯍꯥꯎ ꯇꯟ 2-3 ꯄꯥꯏꯗꯨꯅ ꯈꯥꯎ ꯑꯃꯗꯅ ꯃꯥꯒꯤ ꯃꯥꯃꯅ ꯄꯨꯈꯤꯅꯕ ꯍꯥꯏꯗꯨꯅ ꯇꯟ ꯈꯔ ꯌꯣꯝꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯥꯃꯥ ꯁꯦ ꯇꯟ ꯆꯥꯁꯦ ꯁꯤꯕꯨ ꯏꯃꯧꯅ ꯍꯧꯕ꯭ꯔꯣ ꯅꯠꯇꯦꯗ ꯃꯥꯃ ꯏꯃꯥꯅ ꯍꯧꯕꯅꯤ ꯁꯤꯅ ꯑꯕꯣꯛꯍꯣꯏ ꯆꯥꯅꯕꯅꯤ ꯀꯔꯥꯏ ꯑꯣꯟꯊꯣꯛꯅꯕꯨ ꯌꯥꯝ ꯂꯩ ꯇꯧꯔꯤꯁꯦ ꯑꯗꯨ ꯏꯕꯦꯝꯃ ꯅꯃꯥꯗ ꯋꯥꯐꯝ ꯑꯃ ꯃꯥꯃꯅ ꯍꯧꯗꯣꯛꯂꯝꯃꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯄꯦꯇ꯭ꯔꯨꯛꯂꯩꯗ ꯃꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤ ꯃꯆꯥꯅꯨꯄꯥꯗꯨ ꯏꯕ ꯄꯥꯕ ꯈꯔ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯏꯃꯧꯅ ꯀꯔꯤ ꯈꯜꯂꯤꯕ ꯃꯥꯃꯥ ꯏꯃꯥꯅꯕꯨ ꯌꯥꯔꯗꯤ ꯑꯩꯒꯤꯗꯤ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯇꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯃꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯤ ꯀꯩꯁꯨ ꯈꯜꯂꯣꯏꯗꯧꯔꯤꯕꯅꯦꯕ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯨꯔꯗꯤ ꯋꯥ ꯀꯥꯏꯅꯗꯦ ꯍꯥꯏꯁꯦ ꯈꯟꯗꯦꯕ ꯃꯁꯤ ꯑꯁꯤ ꯈꯟꯅ ꯁꯥꯈꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯗꯨ ꯃꯩꯇꯣꯡꯗꯨ ꯎꯊꯣꯛꯇ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯞꯅ ꯏꯕꯦꯝꯃ ꯅꯪ ꯃꯥꯃꯒꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯨ ꯏꯆꯥꯁꯤꯗꯤ ꯏꯕꯨꯡꯒꯨꯝ ꯃꯆꯥꯗꯣ ꯅꯪꯅ ꯑꯈꯪꯕ ꯈꯔ ꯍꯦꯛ ꯇꯥꯛꯄꯤꯔꯨꯔꯣ ꯁꯣ ꯅꯥꯐꯤ ꯌꯣꯝꯂꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛꯂꯩꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯃꯐꯤ ꯌꯣꯝꯕ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯈꯣꯝꯕ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯆꯦꯒꯤ ꯌꯣꯡꯈꯝꯗꯨ ꯆꯪꯁꯤꯟꯗꯨꯅ ꯇꯤꯡꯂꯤꯕ ꯐꯤꯗꯨ ꯄꯥꯡꯒꯗꯦꯝ ꯄꯥꯏꯗꯨꯅ ꯍꯨꯟꯗꯨꯅ ꯁꯥꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯃꯥꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯍꯥ ꯅꯄꯥ ꯑꯃ ꯎꯔꯕꯗꯤꯅꯦ ꯁꯥ ꯂꯥꯟꯇꯥꯅꯕ ꯇꯥꯔꯗꯤ ꯅꯪꯕꯨ ꯍꯩ ꯀꯨꯝꯗꯔꯣ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯄꯥꯕ ꯂꯩꯇꯦ ꯈꯪꯉꯒꯅꯤ ꯑꯩꯅ ꯐꯤꯁꯤ ꯁꯥꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯅꯨꯄꯥ ꯅꯪꯅ ꯅꯨꯄꯤꯒꯤ ꯃꯁꯤꯟꯗ ꯑꯁꯨꯛ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯁꯤꯟꯗꯤ ꯇꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤ ꯑꯣꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯏꯃꯥ ꯐꯤ ꯁꯥꯕꯕꯨ ꯀꯔꯤꯒꯤ ꯅꯨꯄꯤ ꯃꯁꯤꯟ ꯅꯨꯄꯥ ꯃꯁꯤꯟ ꯍꯥꯏꯗꯅ ꯑꯗꯨꯝ ꯈꯥꯏ ꯂꯩꯔꯤ ꯑꯩꯗꯤ ꯁꯤꯅꯦꯅ ꯄꯥꯝꯖꯩ ꯄꯥꯡꯒꯜꯁꯨ ꯋꯥꯗꯦ ꯂꯧꯗ ꯆꯠꯄ ꯆꯤꯡ ꯀꯥꯕ ꯄꯥꯠꯇ ꯀꯨꯝꯕꯕꯨꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯋꯥꯏ
ꯁꯤꯗꯤ ꯋꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗ ꯐꯤ ꯁꯥꯕꯗꯨ ꯂꯦꯞꯂꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯊꯥꯅꯤꯜꯒꯤ ꯃꯄꯥ ꯒꯣꯖꯥꯎꯗꯨ ꯐꯤ ꯀꯥꯝꯂꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯄꯥꯕꯨꯡꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯂꯥꯎ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯃꯃꯥꯏꯕꯦꯝꯃꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯅꯨꯄꯥ ꯃꯆꯥ ꯅꯄꯥꯁꯦ ꯑꯁ꯭ꯋꯥꯏꯗ ꯀꯅꯥꯅꯣꯃꯒ ꯑꯃꯨꯛ ꯋꯥꯏꯅꯧꯔ ꯃꯥꯜꯂꯦ ꯌꯥꯝ ꯊꯨꯅꯅꯦ ꯌꯨꯝꯈꯝꯗꯒꯤ ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯎꯁꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯃꯨꯛ ꯎꯔꯕꯗꯤ ꯁꯥꯂꯟ ꯇꯥꯟꯅꯕ ꯇꯥꯔꯦꯅꯦ ꯊꯥꯅꯤꯜꯁꯨ ꯃꯄꯥꯕꯨꯡꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯌꯨꯝꯈꯝꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯒꯣꯖꯥꯎꯁꯨ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯔꯝꯃꯤ ꯃꯁꯤꯅ ꯑꯩ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯏꯃꯨꯡꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯄꯥꯝꯗꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯃꯗꯧꯅꯤ ꯑꯁ ꯑꯉꯥꯡꯒꯤ ꯋꯥ ꯂꯥꯏꯔꯤ ꯀꯔꯤꯃꯨꯛ ꯇꯧꯕꯤꯔꯒꯦ ꯂꯥꯎ ꯈꯣꯡꯂꯒ ꯍꯜꯂꯛꯂꯤꯕꯁꯤꯕꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯂꯝꯕꯤꯗ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯀꯟꯕꯤ ꯃꯣꯃꯣꯗꯨ ꯊꯦꯡꯅꯩ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯣ ꯏꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯗꯅ ꯅꯨꯄꯤꯗꯧꯅ ꯇꯧꯔꯦ ꯏꯆꯥꯅꯨꯄꯥꯁꯤ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯕꯤꯌꯨ ꯀꯀꯥꯏꯗꯅ ꯑꯗꯩ ꯁꯥꯎꯅꯤꯡꯗꯅ ꯃꯤꯆꯥ ꯋꯥꯔꯛꯇꯣ ꯁꯔꯨꯛꯄꯨꯗꯤ ꯅꯆꯥꯗꯣ ꯋꯥꯔꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯑꯁ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯃꯤꯀꯣꯟ ꯁꯤꯟꯅꯔꯒ ꯋꯥ ꯍꯥꯏꯅꯔꯤꯕꯅꯣ ꯒꯣꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯗꯦ ꯍꯥꯏꯗ ꯄꯩꯔꯞ ꯌꯦꯡꯂꯛꯂꯝꯃꯤ ꯊꯝꯕꯥꯜ ꯂꯩꯔꯤꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡꯗ ꯎꯕꯗ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯅ ꯃꯄꯥ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣꯅꯦ ꯃꯥꯏꯗ ꯑꯗꯨꯝꯅ ꯌꯦꯡꯉꯛꯀꯅꯨꯅꯦ ꯃꯃꯥ ꯅꯪꯁꯨ ꯆꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯔꯕꯅꯤ ꯑꯩ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯍꯦꯛꯇ ꯅꯆꯥꯅꯨꯄꯥꯁꯦ ꯂꯣꯟꯅ ꯍꯦꯛꯇ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯍꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ ꯀꯩꯅꯣꯗ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯃꯁꯥꯅ ꯄꯥꯝꯖꯅ ꯁꯥꯖꯕꯗꯨꯕꯣ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯎ ꯍꯥꯏꯕꯁꯨ ꯅꯠꯇꯕꯗꯣ ꯑꯗꯨꯗꯅꯦ ꯆꯩ ꯂꯩ ꯍꯥꯏꯁꯦ ꯅꯨꯄꯥ ꯃꯁꯤꯟ ꯅꯨꯄꯤ ꯃꯁꯤꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯥꯅ ꯄꯥꯝꯅ ꯁꯥꯔꯁꯨ ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯕ ꯀꯩꯗꯧꯏ ꯍꯥ ꯍꯣ ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯦ ꯃꯅꯥꯗ ꯍꯥꯞꯇꯕꯁꯤꯕꯨ ꯑꯩꯅꯔꯣ ꯑꯁꯤꯌꯥꯏꯗꯨꯅ ꯊꯝꯕꯥꯜ ꯂꯩꯔꯤꯛ ꯏꯁꯧ ꯂꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯒꯣꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯅ ꯍꯥꯏꯕ ꯋꯥꯇꯥꯗ ꯏꯁꯧ ꯂꯥꯡꯂꯒ ꯆꯪꯈ꯭ꯔꯤꯕꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯥꯁꯤ ꯋꯥꯔꯧ ꯍꯥꯏꯔꯒ ꯇꯥꯁꯤꯟꯗ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯒꯣꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯂꯩꯔꯤꯛꯅ ꯏꯃꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯣ ꯏꯆꯥ ꯋꯥꯔꯛꯄꯁꯦ ꯑꯩꯗ ꯊꯧꯗꯥꯡ ꯅꯠꯇꯦꯀꯣ ꯃꯈꯣꯏ ꯃꯄꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯅꯨ ꯒꯣꯖꯥꯎ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯎꯄꯥꯏ ꯂꯩꯇ ꯃꯉꯛ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯁꯣꯝꯗꯅ ꯈꯣꯝꯕꯒ ꯄꯦꯇ꯭ꯔꯨꯛ ꯂꯩꯒ ꯇꯨꯡꯗ ꯃꯥꯡꯗ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯆꯪꯂꯛꯂꯤꯕꯗꯨ ꯊꯣꯏꯅꯨ ꯃꯥꯡꯒꯣꯜ ꯂꯝ ꯇꯥꯁꯤꯟꯅ ꯎꯔꯝꯃꯤ ꯊꯣꯏꯅꯨ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯎꯕꯗ ꯃꯁꯤꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯆꯐꯨ ꯆꯥꯎꯅꯕ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯗꯅ ꯆꯦꯡ ꯆꯥꯛ ꯇꯤꯡꯅꯕ ꯃꯤꯔꯦꯝ ꯑꯃꯨꯛ ꯈꯣꯡꯖꯤꯟꯕ ꯍꯧꯔꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤꯕ ꯃꯤꯍꯨꯟꯁꯦ ꯎꯇꯣꯡꯅ ꯀꯥꯗꯧꯔꯤ ꯇꯧꯔꯤꯁꯦ ꯄꯦꯜꯂꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯆꯤ ꯂꯦꯡꯕꯗꯨ ꯎꯕꯗ ꯈꯣꯝꯕꯅ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯇꯥꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯩ ꯃꯃꯥ ꯅꯪꯒꯤ ꯄꯣꯔꯣꯛ ꯁꯣꯟꯕꯗꯣ ꯑꯃꯨꯛ ꯍꯧꯔꯝꯂꯕ꯭ꯔꯥ ꯏꯃꯧ ꯂꯥꯛꯂꯤꯕꯁꯦ ꯃꯥꯒꯤ ꯀꯥ ꯅꯨꯡꯒꯥꯗꯣ ꯅꯤꯡꯊꯤꯟ ꯁꯤꯗꯣꯛ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯣꯏ ꯅꯅꯥꯏ ꯅꯨꯄꯤꯅꯅꯦ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯇꯧꯖꯒꯦ ꯃꯈꯣꯏ ꯇꯥꯅꯅꯦ ꯃꯤꯔꯦꯝ ꯈꯣꯝꯕ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯃꯤꯡꯃꯛꯅꯒ ꯈꯣꯝꯕ ꯀꯧꯔꯦ ꯃꯈꯣꯏ ꯇꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯅꯦ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯄꯪꯀꯟ ꯀꯟꯗꯕ ꯏꯁꯣꯡ ꯃꯆꯥ ꯑꯃ ꯂꯥꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯤ ꯃꯅꯦꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯈꯣꯝꯕꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯕꯦꯝꯃ ꯅꯅꯦꯁꯤ ꯉꯥꯡꯂꯣꯏ ꯈꯪꯗꯕꯅꯤ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯍꯣꯏ ꯃꯥꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯨ ꯈꯣꯝꯕꯒ ꯇꯨꯡꯗ ꯃꯥꯡꯗ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯣꯏꯅꯨꯗꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯗꯨꯅ ꯃꯪꯒꯣꯜ ꯑꯃꯗꯨ ꯇꯩꯔꯝꯃꯤ ꯃꯥꯒꯤ ꯏꯁꯧꯗꯨ ꯈꯥꯡꯕ ꯉꯝꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯟꯅꯨꯕꯤꯗꯨ ꯁꯣꯜꯂꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯝꯅ ꯏꯁꯧ ꯂꯥꯡꯕꯒꯤ ꯃꯍꯨꯠ ꯅꯪꯅ ꯑꯉꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯃꯇꯨ ꯅꯪꯅ ꯉꯥꯡꯕꯗꯨꯅ ꯍꯦꯟꯅꯅꯦ ꯏꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦꯅꯦ ꯏꯃꯥ ꯑꯩꯅ ꯑꯉꯝꯕ ꯈꯔ ꯇꯧ ꯍꯥꯏꯔꯕꯅꯤꯅ ꯍꯣꯔꯦꯟꯗꯤ ꯆꯥꯛꯁꯦ ꯊꯣꯡꯂꯒꯨꯝꯁꯤꯅꯦ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯔꯥ ꯍꯦꯟꯕ ꯌꯥꯅꯔꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯆꯥꯔꯁꯦ ꯍꯥꯏꯔꯕꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯅꯤ ꯀꯔꯤ ꯊꯣꯏꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦ ꯊꯕꯛ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯤ ꯂꯩꯇꯦꯕ ꯆꯥꯕꯤꯅꯕ ꯃꯤꯗꯤ ꯋꯥꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯏꯁꯧ ꯂꯥꯡꯕ ꯂꯦꯞꯂꯝꯗꯦ ꯎꯄꯥꯏ ꯂꯩꯇ ꯑꯃꯨꯕꯤꯗꯨ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯩꯊꯣꯏꯕꯤ ꯏꯁꯨ ꯊꯣꯏꯕꯤ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯅꯅꯦꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯈꯤꯇꯁꯨ ꯃꯇꯦꯡ ꯄꯥꯡꯂꯨ ꯂꯥꯎꯅꯦ ꯄꯦꯇ꯭ꯔꯨꯛ ꯂꯩꯅ ꯑꯕꯣ ꯑꯩꯗꯤ ꯉꯔꯥꯡꯗꯒꯤ
ꯃꯥꯃꯗ ꯊꯕꯛ ꯑꯝꯇ ꯌꯥꯎꯕ ꯉꯝꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯥꯃꯅꯁꯨ ꯊꯕꯛ ꯑꯝꯇ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏꯕꯅꯤ ꯑꯩ ꯊꯕꯛ ꯇꯧꯕ ꯇꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛꯇꯨ ꯄꯣꯝꯐꯤꯗꯨꯅ ꯃꯀꯣꯛ ꯌꯧꯕ ꯐꯥꯎꯕ ꯆꯤꯡꯈꯠꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯃꯨꯕꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯁꯤꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨ ꯊꯣꯛꯅ ꯇꯟꯈ꯭ꯔꯦ ꯑꯁꯣꯝꯗ ꯃꯧꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯣꯔꯣꯛ ꯁꯣꯟꯕꯗ ꯏꯃꯨꯡꯁꯦ ꯄꯨꯝꯅꯤꯟ ꯅꯤꯜꯂꯦ ꯇꯧꯔꯤꯁꯦ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯑꯋꯥꯡꯂꯣꯝꯗ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯕꯅ ꯐꯅꯤ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯐꯝꯕ ꯐꯥꯎꯕ ꯉꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗ ꯊꯪꯅꯕꯗ ꯂꯩꯕ ꯑꯃꯒꯤꯗ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯊꯥꯅꯤꯜꯁꯨ ꯃꯁꯦꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯄꯥꯕꯨꯡꯅ ꯆꯠꯊꯣꯛꯈꯤꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯌꯣꯡꯈꯝꯗꯨꯗ ꯐꯤ ꯁꯥꯕ ꯍꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯁꯦ ꯏꯕꯦꯝꯃꯗꯨ ꯃꯧꯄꯥꯗꯨ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯍꯥꯏ ꯑꯇꯣꯝꯕ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯍꯥ ꯀꯩꯗꯧꯔꯤꯅꯣꯕ ꯑꯗꯨꯕꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯦ ꯁꯤꯠꯂꯣ ꯁꯦꯡꯉꯣ ꯍꯥꯏꯗꯤ ꯌꯥꯗꯦ ꯇꯧꯔꯤꯕ ꯅꯪ ꯑꯃꯀꯣ ꯂꯥꯏꯃ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯏꯆꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯃꯇꯦꯡ ꯈꯨꯄꯥꯡꯗꯣ ꯄꯥꯝꯖꯗ꯭ꯔꯦ ꯍꯦꯟꯅ ꯊꯕꯛ ꯍꯥꯞꯄ ꯈꯨꯄꯥꯡꯅꯤ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯣꯃꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯄꯥꯕꯗ ꯍꯥꯏꯗꯣꯛꯆꯅꯤꯀꯣ ꯐꯔꯦ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯥꯕꯤꯔꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯁꯥꯎꯖꯤ ꯂꯩꯅꯦ ꯀꯥꯟꯗꯦ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯦꯝ ꯁꯨꯕ ꯑꯗꯨꯝ ꯌꯥꯎꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯃꯁꯦꯅ ꯉꯥꯡꯍꯧꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯁꯤꯟꯅꯗ ꯑꯁꯨꯝ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕ ꯄꯥꯈꯪ ꯈꯔ ꯂꯩꯄꯨꯡꯗ ꯐꯝꯂꯒ ꯋꯥꯊꯤ ꯁꯨꯔꯤꯕꯗꯨ ꯎꯔꯝꯃꯤ ꯀꯥꯟꯅꯗꯦ ꯑꯁꯤꯗ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯍꯦꯛꯇ ꯋꯥꯔꯦꯝ ꯁꯨꯕ ꯌꯥꯎꯔꯒꯦ ꯑꯁꯤ ꯈꯟꯅ ꯊꯥꯅꯤꯜ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯁꯤꯟꯕꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯅꯣꯛꯅꯕ ꯌꯥꯝꯅ ꯀꯟꯕ ꯄꯥꯈꯪ ꯑꯃꯅ ꯊꯥꯅꯤꯜꯗ ꯑꯣꯟꯁꯤꯜꯂꯒ ꯊꯥꯅꯤꯜꯂꯤꯕꯣ ꯅꯪꯅ ꯑꯩꯈꯣꯏ ꯏꯔꯛꯇ ꯆꯪꯉꯛꯏꯁꯦ ꯁꯣꯏꯗ꯭ꯔꯣ ꯅꯪꯗꯤ ꯅꯨꯄꯤ ꯃꯔꯛꯇ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯎꯕꯗꯨꯅ ꯍꯦꯟꯅ ꯄꯛꯆꯕꯅꯤ ꯁꯃꯣ ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯨꯗ ꯃꯤ ꯋꯥ ꯉꯥꯡꯅꯕꯗꯤ ꯅꯨꯄꯤꯗꯒꯤ ꯅꯨꯄꯥꯅꯕꯨ ꯍꯦꯟꯕꯅꯤ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯋꯥꯔꯦꯝ ꯁꯨꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯅꯣꯏꯒꯤ ꯃꯔꯛꯇ ꯂꯥꯛꯄꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯄꯤ ꯃꯔꯛꯇ ꯃꯤ ꯋꯥ ꯉꯥꯡꯅꯔꯨꯁꯨ ꯀꯥꯏꯅꯒ ꯌꯥꯔꯤꯕꯣ ꯄꯛꯇ꯭ꯔꯦ ꯑꯔꯦꯝꯕ ꯁꯥꯏꯗꯣ ꯃꯤ ꯋꯥ ꯉꯥꯡꯅꯕꯗꯤ ꯅꯪꯅ ꯃꯀꯣꯛꯅꯤ ꯌꯥꯎꯔꯣꯏꯗ ꯅꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯒ ꯑꯩꯁꯨꯅꯦ ꯀꯠꯇ ꯂꯥꯏ ꯁꯨꯅꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯁꯥꯎꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕꯗ ꯎꯕꯗ ꯁꯥꯃꯨꯗꯤ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯊꯧꯖ ꯁꯥꯏꯁꯤ ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ ꯅꯨꯄꯤꯔꯁꯨ ꯅꯨꯄꯤ ꯅꯠꯇꯕꯁꯦ ꯅꯨꯄꯥ ꯑꯃꯅ ꯍꯣꯏꯅꯦ ꯃꯁꯤ ꯃꯌꯨꯝꯗꯁꯨ ꯅꯨꯄꯤꯗꯧꯅꯒ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯅꯨꯄꯥꯅ ꯅꯨꯄꯥ ꯊꯣꯛꯅꯤꯡꯗꯕꯁꯤ ꯑꯣꯏꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯊꯥꯅꯤꯜꯒꯤ ꯇꯨꯡꯗ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯑꯁꯣꯝꯗꯅ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯍꯀꯥꯎ ꯉꯥꯋꯥ ꯆꯟꯗꯨꯅ ꯇꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯊꯣꯏꯅꯨꯗꯤ ꯏ ꯀꯥꯅ ꯀꯔꯤ ꯁꯥꯕꯤꯅꯣꯅꯦ ꯑꯁꯤꯕꯣ ꯃꯁꯝ ꯃꯅꯥꯁꯤꯅ ꯎꯆꯦꯛ ꯃꯈꯣꯟꯗꯨ ꯃꯥꯜꯂꯤ ꯍꯥꯏ ꯄꯦꯇ꯭ꯔꯣꯛ ꯅꯪꯕꯨ ꯅꯁꯝ ꯅꯅꯥꯗꯨꯁꯨ ꯈꯣꯝꯖꯤꯟ ꯇꯥꯁꯤꯜꯂꯒ ꯍꯧꯒꯠꯂꯛꯄ ꯌꯥꯗ꯭ꯔꯣ ꯍꯥ ꯏꯅꯦ ꯑꯩꯒꯤ ꯁꯝꯁꯦ ꯈꯣꯝꯖꯤꯟ ꯇꯥꯁꯤꯜꯂꯁꯨ ꯑꯗꯨꯝ ꯐꯥꯔꯒ ꯂꯩꯕꯅꯤ ꯀꯔꯤꯝ ꯀꯥꯟꯅꯗꯕꯅꯤ ꯃꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤꯃꯨꯛ ꯇꯟꯕ ꯅꯨꯄꯤꯁꯦ ꯑꯩ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯗ꯭ꯔꯤ ꯃꯁꯤ ꯁꯥꯔꯤꯕ ꯂꯥꯏꯗꯨꯁꯨ ꯃꯍꯥ ꯇꯟꯕꯗꯕ ꯃꯄꯪ ꯀꯥꯕ ꯂꯥꯏ ꯑꯣꯏꯔꯝꯅꯤ ꯏꯅꯦ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩ ꯁꯥꯔꯤꯕ ꯂꯥꯏꯗꯣ ꯀꯠꯇ ꯂꯥꯏ ꯍꯥꯏꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯅꯦ ꯑꯩ ꯃꯥꯜꯂꯤꯕꯅꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯍꯔꯦ ꯑꯩꯅꯦ ꯃꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯉꯝꯖꯗꯧ ꯅꯠꯇꯦꯗ ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯗꯨ ꯏꯃꯨꯡꯗꯒꯤ ꯇꯥꯐꯤꯡ ꯁꯦꯟꯊꯣꯔꯛꯇꯨꯅ ꯏꯇꯩꯃ ꯅꯆꯟ ꯅꯅꯥꯗꯣ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯄꯨꯟꯁꯤꯜꯂꯨ ꯑꯗꯨꯒ ꯑꯥꯗ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯅꯆꯤꯟꯅꯌꯥ ꯁꯦꯡꯅꯕ ꯏꯁꯤꯡ ꯁꯣꯛꯑꯁꯤ ꯀꯩꯅꯣ ꯅꯣꯏꯒꯤ ꯏꯁꯤꯡ ꯑꯁꯣꯛꯄ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯍꯥꯏꯁꯦ ꯏꯁꯤꯡꯕꯨꯗꯤ ꯃꯌꯥꯝ ꯂꯩꯕꯅꯤ ꯑꯗꯣ ꯏꯃꯥꯅ ꯆꯤꯟꯌꯥ ꯁꯦꯡꯕꯒꯤꯗꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯁꯣꯛꯇꯗꯤ ꯌꯥꯗꯕꯅꯤ ꯂꯥꯛꯄ ꯅꯣꯏ ꯏꯃꯨꯡꯗ ꯂꯩꯕ ꯃꯤ ꯂꯣꯏꯅ ꯏꯅꯦꯅ ꯍꯥꯏꯕ ꯏꯟꯕ꯭ꯔꯣ ꯏꯇꯩꯃ ꯏꯃꯥꯅ ꯍꯥꯏꯕ ꯍꯦꯛ ꯏꯜꯍꯧꯗꯕꯗ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯁꯣꯏꯗ꯭ꯔꯤ ꯆꯔꯥ ꯍꯦꯟꯕ ꯑꯗꯨꯒ ꯀꯅꯥꯝꯇ ꯏꯃꯥꯒꯤ ꯋꯥꯒꯤ ꯃꯥꯌꯣꯛꯇꯅꯦ ꯐꯦ ꯂꯥꯎꯕ ꯉꯝꯕ ꯅꯠꯇꯦ ꯑꯁ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣꯝꯗ ꯊꯨꯅ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯏꯄꯥ ꯄꯥꯈꯠꯅ ꯃꯁꯝ ꯃꯅꯥꯗꯨ ꯄꯨꯟꯁꯤꯜꯂꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯔꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯇꯍꯥ ꯆꯦꯟꯊꯣꯔꯛꯄꯗ ꯃꯃꯤꯠ ꯃꯅꯥꯗꯣ ꯑꯣꯟꯗꯕꯗꯒꯤ ꯊꯥꯅꯤꯜꯗ ꯒꯣꯡ ꯂꯥꯎꯅ ꯋꯥꯏꯁꯤꯜꯂꯨꯔꯝꯃꯤ ꯑꯩꯍꯣꯏꯃ ꯑꯁ ꯊꯥꯅꯤꯜꯅ ꯀꯩꯅꯣꯅꯦ ꯅꯃꯤꯠꯇꯨꯕꯨ ꯂꯩꯈꯥꯗ ꯌꯦꯡꯂꯒ ꯆꯠꯇꯗꯅ ꯅꯣꯡꯗꯣꯜꯗ ꯑꯣꯜꯂꯒ ꯑꯣꯏꯅ ꯆꯠꯂꯕꯣ ꯑꯁ ꯆꯣꯞꯄꯤ ꯊꯨꯔꯦꯅ ꯇꯍꯥ ꯂꯥꯛꯄꯗ ꯎꯍꯧꯗ꯭ꯔꯦ ꯁꯥꯎꯕ ꯌꯥꯗꯦ ꯏꯅꯒ ꯏ ꯀꯥꯔꯒ ꯂꯥꯛꯄꯅꯦ ꯃꯥꯏꯊꯛꯄꯤ ꯑꯃꯃꯨꯛ ꯊꯦꯡꯅꯔꯤ ꯇꯧꯔꯤꯁꯤ
ꯕꯦꯃꯥ ꯃꯇꯨꯡꯗꯗꯤ ꯅꯃꯤꯠ ꯅꯅꯥꯗꯣ ꯈꯔ ꯌꯦꯡꯂꯒ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯗꯨ ꯁꯥꯎꯔꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯊꯥꯅꯤꯜꯅ ꯆꯠꯈꯤꯕꯗꯨꯒꯤ ꯇꯨꯡꯗ ꯈꯨꯇꯨꯝ ꯁꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯊꯥꯅꯤꯜꯗꯨ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯨꯗ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯨ ꯅꯣꯛꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯄꯦꯇ꯭ꯔꯨꯛ ꯂꯩꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯜꯂꯒ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯥꯛꯄꯅ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯨ ꯑꯣꯟꯁꯤꯜꯂꯒ ꯏꯇꯩꯃ ꯂꯥꯎ ꯆꯠꯂꯁꯤ ꯀꯩꯗꯧ ꯂꯩꯅꯣ ꯀꯩꯁꯨ ꯇꯧꯗꯦ ꯂꯥꯎ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯥꯃꯨ ꯑꯣꯏꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯥꯏ ꯏꯇꯥꯎ ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯦꯀꯣ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯗꯤ ꯃꯥꯟꯗꯦꯕꯣ ꯁꯥꯃꯨꯅ ꯍꯣꯏꯅꯦ ꯍꯥꯟꯅꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯅꯦ ꯀꯥꯟꯅꯗꯦ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯨꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗꯤ ꯌꯥꯎꯖꯔꯣꯏ ꯅꯪ ꯑꯗꯨꯝ ꯍꯪꯉꯨꯔꯣ ꯁꯥꯃꯨꯅ ꯐꯔꯦ ꯅꯣꯏ ꯇꯜꯂꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯍꯪꯉꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯄꯦꯇ꯭ꯔꯨꯛ ꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯄꯦꯇ꯭ꯔꯨꯛ ꯂꯩꯁꯨ ꯁꯥꯃꯨꯅ ꯃꯈꯣꯏꯔꯣꯝ ꯇꯝꯅ ꯂꯥꯛꯄꯗ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯀꯩꯅꯣ ꯑꯁꯤꯒꯤ ꯂꯦꯡꯉꯝ ꯁꯥꯉꯝꯗꯕ ꯃꯥꯟꯕ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯔꯣꯝ ꯇꯝꯅ ꯂꯥꯛꯏꯁꯤꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕꯖꯥꯠꯅꯣ ꯑꯁꯤ ꯈꯟꯅ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯄꯤꯁꯨꯝꯗꯨ ꯈꯖꯤꯛ ꯁꯨꯛꯇꯣꯛꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯥꯃꯨꯁꯨ ꯅꯣꯛꯃꯤ ꯍꯩ ꯂꯥꯛꯄ ꯑꯁꯤꯕꯨ ꯅꯣꯏꯒꯤ ꯀꯅꯥꯅꯣ ꯀꯩꯒꯤꯅꯣ ꯇꯥꯁꯃꯣ ꯏꯇꯩꯃꯅꯤ ꯑꯩꯈꯣꯏ ꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯄꯦꯇ꯭ꯔꯨꯛ ꯂꯩꯅ ꯀꯩꯒꯤꯅꯣ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯂꯥꯛꯄ ꯂꯥꯎ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯂꯥꯛꯄꯒꯤ ꯃꯈꯨꯠꯇꯨ ꯁꯤꯡꯂꯒ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯥꯃꯨ ꯄꯦꯇ꯭ꯔꯨꯛ ꯂꯩꯅ ꯁꯥꯎꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯁꯥꯃꯨꯗꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯣꯏꯅꯨꯁꯨ ꯁꯨꯃꯥꯡꯗ ꯐꯧꯔꯥꯗ ꯐꯧꯗꯨ ꯂꯩꯔꯤꯉꯩꯗ ꯁꯥꯃꯨꯅ ꯇꯨꯡꯃꯥꯡ ꯌꯦꯡꯗꯨꯅ ꯍꯨꯔꯥꯟꯕ ꯑꯃꯗꯧꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯪꯉꯉꯛꯅ ꯍꯩ ꯁꯥꯃꯨ ꯀꯔꯤ ꯍꯨꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯕꯗꯨꯕꯣ ꯏꯅꯦ ꯄꯣꯠ ꯍꯨꯔꯥꯟꯒꯦ ꯇꯧꯕ ꯅꯠꯇꯦꯗ ꯏꯅꯦꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯇꯧꯕꯅꯤ ꯏ ꯑꯩꯒꯕꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯨꯔꯥꯟꯕꯗꯧꯅ ꯀꯤꯔꯨ ꯆꯪꯉꯛꯏꯕꯣ ꯂꯥꯎ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯁꯥꯃꯨꯅ ꯐꯝꯅꯕꯅꯤ ꯍꯥꯏꯅ ꯐꯤꯗꯥ ꯑꯃ ꯊꯥꯕꯤꯔꯝꯃꯤ ꯁꯥꯃꯨꯁꯨ ꯐꯤꯗꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯏꯅꯦ ꯍꯣꯏꯗ ꯂꯥꯛꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯕꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯨꯛꯂꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣꯏꯅꯦ ꯑꯣ ꯑꯩ ꯈꯪꯂꯦ ꯅꯪꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯂꯤꯁꯦ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯨꯛꯀꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯣ ꯁꯥꯃꯨ ꯋꯥꯗꯦ ꯍꯥꯏꯗ ꯏꯀꯥꯏꯁꯤꯟꯅꯗꯨꯅ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯗꯨ ꯅꯣꯛꯃꯤ ꯏꯕꯨꯡꯉꯣ ꯏꯀꯥꯏꯔꯨꯅꯨ ꯏꯃꯧꯅꯦ ꯅꯣꯏ ꯃꯥꯃꯒꯤ ꯃꯆꯦ ꯑꯃꯅꯦ ꯑꯋꯥꯡꯈꯨꯟꯗ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯦ ꯏꯕꯨꯡꯉꯣꯒꯤꯕꯨ ꯀꯔꯤꯅꯣ ꯏꯅꯦꯅ ꯌꯥꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯦꯡꯕꯔꯣꯏꯅꯦ ꯑꯗꯨꯏꯗꯤ ꯏꯆꯦ ꯀ꯭ꯋꯥ ꯆꯥꯅꯕ ꯁꯦꯜꯁꯦ ꯄꯥꯏꯁꯤꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯁꯦꯜ ꯑꯆꯣꯏꯕ ꯈꯔ ꯊꯣꯏꯅꯨꯗ ꯄꯤꯁꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯏꯅꯨꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯩꯕꯨ ꯍꯦꯛꯇ ꯂꯧꯔꯁꯤꯔꯅꯦ ꯏꯅꯦ ꯌꯥꯝꯗꯦ ꯍꯥꯏꯔꯣ ꯁꯤꯗ ꯅꯠꯇꯦ ꯏꯅꯦꯅꯕꯨ ꯌꯥꯅꯕ ꯁꯤꯜꯂꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯍꯦꯟꯕꯅꯤ ꯅꯃꯥꯛꯅ ꯄꯤꯖꯔꯛꯇꯣꯏꯁꯦ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯁꯤ ꯁꯨꯝ ꯂꯧꯍꯧꯔꯒꯦ ꯑꯗꯨꯏꯅꯦ ꯃꯥꯗꯤ ꯂꯩꯕꯕꯨ ꯎꯗꯦ ꯀꯥꯏꯗ ꯂꯩꯈꯤꯒꯦ ꯅꯁꯦ ꯂꯥꯛꯄꯗꯣ ꯀꯣꯅꯨꯡꯒꯤ ꯃꯍꯩ ꯂꯣꯏꯁꯪꯒꯤꯅꯦ ꯆꯥꯡꯌꯦꯡ ꯌꯥꯎꯅꯕ ꯍꯥꯏꯗꯅ ꯃꯥꯅ ꯏꯕ ꯄꯥꯕ ꯇꯝꯕꯤꯔꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯅꯦ ꯃꯥꯕꯨ ꯏꯕ ꯄꯥꯕꯒ ꯍꯩꯕ꯭ꯔꯣ ꯑꯩ ꯐꯥꯎꯕ ꯏꯕ ꯄꯥꯕ ꯍꯩꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯣꯏꯅꯕꯤꯗꯤ ꯏꯕ ꯄꯥꯕ ꯍꯩꯔꯕ ꯑꯁꯤ ꯈꯟꯅ ꯁꯥꯃꯨꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯄꯦꯇ꯭ꯔꯨꯛ ꯂꯩꯕꯨ ꯄꯥꯝꯖꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯦꯞꯅ ꯃꯪꯒꯁꯨ ꯃꯪꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯃꯕꯨꯛꯅꯤꯡꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯁꯥꯃꯨꯕꯨ ꯀꯧꯔꯝꯃꯤ ꯁꯥꯃꯨ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟꯗ ꯇꯥꯎꯗꯨꯅ ꯂꯩꯕꯅ ꯊꯣꯏꯅꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯗꯦ ꯊꯣꯏꯅꯨ ꯃꯍꯥꯛꯅ ꯀꯧꯕꯗꯨ ꯇꯥꯗꯕꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯁꯥꯃꯨꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯁꯥꯃꯨ ꯍꯥꯏꯕ ꯅꯥꯇ꯭ꯔꯪ ꯅꯪꯕꯨ ꯑꯉꯥꯟꯕꯁꯤꯗ ꯀꯔꯤ ꯃꯪꯂꯤꯕꯅꯣ ꯁꯥꯃꯨ ꯊꯣꯏꯅꯨꯅ ꯑꯗꯨꯝꯅ ꯈꯪꯂꯧ ꯂꯥꯎꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯁ ꯀꯩꯅꯣꯅꯦ ꯇꯞꯅ ꯏꯪꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯗ ꯈꯪꯂꯧ ꯂꯧꯁꯤꯜꯂꯛꯏꯁꯤꯕꯣ ꯅꯥꯀꯣꯡꯒꯁꯦ ꯂꯣꯏꯅ ꯄꯪꯕ ꯇꯥꯔꯦ ꯄꯪꯅꯤ ꯅꯪ ꯌꯥꯝ ꯄꯪꯅꯦꯕ ꯑꯩꯅ ꯇꯞꯅ ꯀꯧꯕꯗꯤ ꯇꯥꯗꯅ ꯑꯩꯅ ꯀꯧꯕ ꯇꯥꯗ ꯃꯪꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯤꯕꯅꯣ ꯋꯥꯈꯜ ꯑꯃꯁꯨꯡ ꯐꯔꯦꯅꯦ ꯏꯅꯦꯅ ꯁꯣꯏꯗꯅꯕ ꯁꯤꯟꯕꯤꯔꯣ ꯉꯁꯤꯒꯤꯗꯤ ꯅꯃꯥꯛꯁꯨ ꯌꯧꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯊꯣꯏꯅꯨꯅ ꯋꯥ ꯍꯥꯏꯕ ꯇꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯗꯨꯅ ꯆꯠꯈꯤꯔꯝꯃꯤ
ꯁꯥꯃꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯈꯣꯝꯕꯗꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯣꯝꯕꯅ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯒ, "ꯍꯩ ꯃꯃꯥ, ꯁꯥꯃꯨꯅ ꯂꯥꯛꯑꯝꯃꯤꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣ?" "ꯍꯣ, ꯀꯩꯁꯨ ꯂꯩꯕ ꯋꯥ ꯍꯥꯏꯔꯝꯕ ꯅꯠꯇꯦꯗ, ꯆꯨꯝꯅ ꯆꯠꯊꯣꯛꯆꯔꯝꯕꯖꯥꯠꯅꯤ." "ꯀꯔꯤ? ꯄꯥꯈꯪ ꯑꯁꯤꯅ ꯃꯔꯦꯡ ꯃꯃꯥꯟꯅꯕ ꯂꯩꯕꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯗ ꯆꯨꯝꯅ ꯆꯠꯊꯣꯛꯑꯝꯃꯤꯕ? ꯍꯥ?" "ꯀꯩꯅꯣꯗ, ꯃꯔꯦꯡ ꯃꯃꯥꯟꯅꯕ ꯂꯩꯇ꯭ꯔꯗꯤ ꯂꯥꯛꯄ ꯌꯥꯗꯦ ꯀ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯍꯣ, ꯆꯨꯝꯅ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯨꯛꯀꯤ ꯋꯥ ꯍꯪꯂꯝꯕꯅꯤ꯫ ꯃꯄꯥꯅꯦ ꯇꯧꯔꯤꯁꯦ ꯈꯝꯕꯟ ꯆꯥꯔꯤꯕ ꯀꯥꯏꯗ ꯑꯣꯏꯔ ꯃꯥꯜꯂꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯗꯨꯅ ꯃꯁꯤꯡ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯁꯣꯝꯗꯅ ꯊꯥꯅꯤꯜꯗꯨ ꯂꯣꯟꯅ ꯐꯤ ꯁꯥꯕꯗ ꯃꯄꯥꯕꯨꯡꯅ ꯊꯦꯡꯅꯕꯗꯒꯤ ꯁꯥꯁꯟ ꯐꯨꯕꯗꯧꯅ ꯂꯤꯆꯩꯅ ꯇꯥꯅ ꯇꯥꯅ ꯀꯜꯂꯛꯄꯗꯨꯗ ꯊꯥꯅꯤꯜꯗꯨ ꯈꯥꯡꯕ ꯉꯝꯗ, "ꯕꯥꯕꯥ, ꯅꯥꯏꯕ! ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯣꯏꯕ ꯕꯥꯕꯥ! ꯅꯥꯏꯕ ꯕꯥꯕꯥ! ꯑꯌꯣ! ꯑꯌꯣ ꯏꯃꯥ! 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 ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ!" "ꯀꯧ ꯀꯧ ꯀꯧ, ꯅꯃꯥꯗꯨꯁꯨ ꯀꯧ." ꯅꯪ ꯍꯦꯛ ꯀꯟꯕ ꯊꯣꯛꯂꯛꯄꯗ ꯅꯃꯥꯗꯨꯁꯨ ꯁꯥꯟꯊꯗꯧꯔꯤꯅꯤ꯫ "ꯕꯥꯕꯥ, ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯣꯏꯕ, ꯅꯥꯏꯕ ꯕꯥꯕꯥ!" ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯍꯦꯛ ꯊꯦꯡꯅꯔꯕ ꯐꯤ ꯁꯥꯅꯤꯡꯂꯤꯕ ꯅꯈꯨꯠꯇꯨ ꯊꯨꯗꯦꯛꯀꯗꯕꯅꯤ꯫ ꯅꯨꯄꯥ ꯃꯥꯅ ꯃꯁꯤꯗ ꯄꯤꯒ ꯁꯥꯔꯗꯅ ꯅꯈꯨꯠꯇꯨ ꯇꯦꯛꯄ ꯁꯣꯏꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ, ꯑꯩꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯩꯔꯅꯨ꯫ ꯁꯨꯝ ꯀꯨꯏꯊꯔꯛꯂꯕꯗꯤꯅꯦ ꯅꯈꯣꯡ ꯅꯈꯨꯠ ꯂꯣꯏꯅ ꯇꯦꯛꯄ ꯁꯣꯏꯔꯔꯣꯏ." ꯊꯥꯅꯤꯜ ꯃꯄꯥꯅ ꯊꯤꯅ ꯉꯥꯡꯂꯛꯄꯗꯨꯗ ꯑꯅꯥꯕ ꯄꯨꯝꯕ ꯈꯥꯡꯖꯤꯜꯂꯒ ꯁꯥꯎꯅ ꯁꯨꯛꯇꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯉꯁꯥꯏꯗꯒꯤ ꯄꯦꯇ꯭ꯔꯨꯛ ꯂꯩꯒ ꯂꯥꯛꯄꯒꯗꯨ ꯊꯥꯅꯤꯜꯕꯨ ꯃꯄꯥꯕꯨꯡꯅ ꯂꯤꯆꯩꯅ ꯇꯥꯅ ꯇꯥꯅ ꯀꯟꯕꯗꯨ ꯌꯦꯡꯂꯒ ꯃꯁꯤꯡ ꯈꯨꯝꯗꯨꯅ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯥꯅꯤꯜꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯗ ꯄꯦꯇ꯭ꯔꯨꯛ ꯂꯩꯅ ꯂꯥꯛꯄꯗ ꯑꯣꯟꯁꯤꯜꯂꯒ, "ꯂꯥꯛꯄ, ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯄꯥꯕꯨꯡꯅ ꯇꯥꯅ ꯇꯥꯅ ꯀꯟꯊꯔꯤꯗꯨꯕꯣ? ꯑꯁ, ꯑꯩꯗꯤ ꯃꯥꯅ ꯅꯥꯕꯒꯤ ꯁꯨꯒꯠꯄꯗꯣ ꯎꯕꯗ ꯀꯌꯥꯗꯤ ꯅꯣꯛꯅꯤꯡꯉꯨꯔꯦ." "ꯏꯇꯩꯃ, ꯑꯇꯩꯒꯤ ꯅꯠꯇꯦ, ꯇꯥ ꯊꯥꯅꯤꯜꯁꯦ ꯅꯨꯄꯤꯗꯧꯅ ꯐꯤ ꯁꯥꯕ ꯌꯥꯝ ꯄꯥꯝꯕꯅꯤ, ꯑꯗꯣ ꯃꯣꯏ ꯏꯄꯥꯅꯗꯤ ꯌꯥꯗꯕꯅꯤ, ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛꯇ ꯐꯨꯈ꯭ꯔꯤꯕꯗꯨꯁꯨ." "ꯑꯁꯦꯡꯕꯔꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯃꯥꯕꯨ ꯐꯤ ꯁꯥꯕ ꯀꯌꯥꯝ ꯍꯩꯒꯦ?" "ꯏꯇꯩꯃ, ꯈꯨꯍꯩ ꯑꯃꯅꯤ, ꯃꯥꯅ ꯁꯥꯕ ꯐꯤꯁꯦ ꯃꯁꯥꯁꯨ ꯈꯨꯅꯥꯟ ꯑꯃꯅꯤ, ꯐꯤ ꯃꯌꯦꯛ ꯍꯛꯄꯒꯁꯦ ꯈꯨꯍꯩ ꯑꯃ." "ꯏ, ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯈꯣꯏ ꯃꯄꯥꯅ ꯁꯨꯛ ꯁꯥꯎꯔꯤꯁꯤꯅ?" "ꯀꯩꯒꯤ ꯁꯥꯎꯔꯣꯏꯗꯣꯏꯅꯣ? ꯅꯨꯄꯥꯅꯕꯨ ꯀꯅꯥꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯅꯒꯦ? ꯃꯥꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕꯁꯦ ꯈꯨꯂꯩꯀꯥꯏꯅꯁꯨ ꯌꯥꯝ ꯅꯣꯛꯅꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅ ꯊꯥꯅꯤꯜꯒꯤ ꯃꯔꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯤ ꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯑꯃꯇ ꯇꯥꯗ ꯅꯥꯀꯜ ꯑꯃꯗ ꯊꯥꯅꯤꯜꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯒꯗꯕꯗꯨ ꯑꯣꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯄꯅ ꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨ ꯇꯥꯗ ꯃꯇꯩꯃꯅ ꯇꯔꯪ ꯑꯃꯗ ꯂꯩꯕꯗꯨꯗ ꯂꯥꯛꯄ ꯃꯇꯩꯃꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, "ꯏꯇꯩꯃ, ꯅꯌꯥꯗ ꯍꯤꯡ ꯆꯪꯏ." "ꯍꯥ? ꯀꯔꯤ ꯍꯥꯏꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯏꯄꯥ ꯄꯥꯈꯠꯅ ꯃꯌꯥꯗ ꯃꯥꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯥꯛꯄ ꯍꯧꯅ ꯅꯣꯛꯇꯨꯅ, "ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ." "ꯅꯪꯁꯤꯗꯤꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯀꯥꯏꯕꯗꯨ ꯐꯥꯖꯤꯜꯂꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯤꯡꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯄꯗ ꯊꯥꯅꯤꯜꯁꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯗꯨꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯦꯇ꯭ꯔꯨꯛ ꯂꯩꯒꯤ ꯋꯥꯈꯜꯗ, "ꯑꯁ, ꯃꯇꯧꯁꯦ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ, ꯑꯁꯤꯕꯨ ꯑꯩꯕꯨ ꯃꯅꯥꯛ ꯆꯪꯂꯒ ꯊꯦꯝꯂꯨꯔꯁꯤꯔꯅꯦ?" ꯑꯁꯤ ꯈꯟꯅ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯇꯞꯅ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯅꯤꯜꯁꯨ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯑꯣꯏꯔꯝꯕꯗꯨꯗ ꯏꯉꯛꯉꯛꯅ, "ꯏ, ꯀꯩꯅꯣ? ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ?" "ꯅꯪꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯕꯗꯨꯗ ꯊꯦꯝꯕꯤꯒꯦ ꯇꯧꯔꯒ." "ꯏꯁ, ꯌꯥꯝ ꯑꯍꯩꯕꯒ ꯁꯥꯖꯤꯜꯂꯛꯇꯅ ꯑꯩꯅ ꯐꯝꯃꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯗꯤ ꯀꯅꯥꯅ ꯍꯥꯏꯕ ꯅꯪꯉꯣꯟꯗ?" "ꯍꯣ, ꯀꯅꯥꯝ ꯍꯥꯏꯗ꯭ꯔꯁꯨ ꯉꯁꯥꯏ ꯅꯣꯏ ꯄꯥꯕꯅ ꯂꯤꯆꯩꯅ ꯇꯥꯅ ꯇꯥꯅ ꯐꯨꯗꯕꯗꯣ ꯊꯣꯡꯅꯥꯎꯗꯒꯤ ꯎꯖꯍꯧꯏ." ꯊꯥꯅꯤꯜ ꯄꯦꯇ꯭ꯔꯨꯛ ꯂꯩꯅ ꯃꯄꯥꯕꯨꯡꯅ ꯃꯥꯕꯨ ꯐꯨꯕꯗꯨ ꯎꯍꯧꯋꯦ ꯍꯥꯏꯕꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯇꯞꯅ, "ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯊꯕꯛ ꯁꯨꯕ ꯍꯥꯏꯁꯦ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯁꯤꯟꯐꯝ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯕꯅꯤ. ꯑꯩꯗꯤ ꯅꯪꯅ ꯁꯥꯕ ꯐꯤꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ." ꯊꯥꯅꯤꯜ ꯄꯦꯇ꯭ꯔꯨꯛ ꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯁꯥꯎꯔꯞꯅ ꯄꯦꯇ꯭ꯔꯨꯛ ꯂꯩꯗ ꯄꯩꯔꯞ ꯇꯧꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯤꯠꯌꯦꯡꯗ ꯎꯕꯗ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯏꯄꯥ ꯄꯥꯈꯠꯅ, "ꯀꯩꯅꯣ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯅ?" "ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯈꯨꯋꯥꯏꯗꯨꯅ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯗꯣ ꯍꯦꯜꯍꯜꯂꯦ." "ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯃꯤ ꯊꯦꯝꯂꯛꯇ꯭ꯔꯤ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ, ꯑꯗꯨꯅ ꯁꯥꯎꯕ ꯌꯥꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯗꯤ ꯑꯁꯦꯡꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯨ ꯁꯦꯡꯅ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯅꯤꯜꯁꯨ ꯑꯍꯥꯟꯕꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯂꯕꯁꯨ
ꯄꯦꯇ꯭ꯔꯨꯛꯂꯩꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯗꯒꯤꯗꯤ ꯄꯨꯛꯅꯤꯡ ꯍꯟꯊꯔꯝꯕ ꯄꯨꯝꯕꯗꯨ ꯅꯧꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯥꯅꯤꯜ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯄꯦꯇ꯭ꯔꯣ, ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯅꯤꯡꯒꯅꯧꯔꯕ ꯄꯨꯛꯅꯤꯡꯁꯦ ꯑꯃꯨꯛ ꯅꯧꯅ ꯏꯅꯣꯠ ꯍꯥꯞꯂꯛꯄꯒꯨꯝ ꯐꯥꯎꯏ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯏꯅꯦꯅ ꯀꯧꯔꯛꯄ ꯇꯥꯔꯦ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛꯂꯩ ꯇꯍꯥ ꯇꯍꯥ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯄꯦꯇ꯭ꯔꯨꯛꯂꯩꯅ ꯆꯦꯟꯈꯤꯕꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯥꯅꯤꯜꯒ ꯄꯦꯇ꯭ꯔꯨꯛꯂꯩꯒ ꯇꯣꯏꯅ ꯂꯣꯏꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯗꯒꯤ ꯊꯥꯅꯤꯜꯗꯨ ꯃꯄꯥꯕꯨꯡꯅ ꯐꯨꯔꯕꯁꯨ ꯐꯨꯅ ꯑꯗꯨꯃꯛ ꯐꯤ ꯁꯥꯕ ꯂꯦꯞꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯁꯥꯃꯨꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯊꯣꯏꯅꯨꯗ ꯄꯦꯇ꯭ꯔꯨꯛꯂꯩꯕꯨ ꯃꯥꯒꯤ ꯑꯣꯏꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯝꯃꯤ꯫ ꯃꯥꯅ ꯉꯪꯕꯗꯨ ꯈꯥꯡꯕ ꯉꯝꯗ ꯋꯥꯐꯝꯗꯨ ꯊꯣꯏꯅꯨꯅ ꯈꯣꯝꯕꯗ ꯍꯧꯗꯣꯛꯂꯨꯕꯗ ꯈꯣꯝꯕꯅ ꯁꯥꯎꯔꯞ ꯇꯧꯅ ꯃꯃꯥ, ꯏꯃꯧꯁꯦ ꯑꯩꯅ ꯃꯌꯨꯝ ꯄꯥꯜꯍꯟꯒꯦ ꯍꯥꯏꯗꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕ ꯅꯠꯇꯦꯀꯣ꯫ ꯏꯆꯥ ꯅꯨꯄꯥꯕꯨ ꯏꯕ ꯄꯥꯕ ꯈꯔ ꯈꯔ ꯇꯝꯕꯤꯔꯕꯗꯤ ꯈꯟꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯏꯆꯦꯅ ꯇꯥꯔꯕꯗꯤ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤ꯫ ꯀꯥꯏꯗꯒꯤ ꯁꯥꯎꯕꯅꯣ, ꯃꯆꯥꯅꯨꯄꯤ ꯁꯨꯅꯤꯡꯗꯕꯤꯁꯦ ꯑꯐꯕ ꯃꯌꯥ ꯅꯨꯄꯥ ꯑꯃ ꯁꯤꯟꯕꯤꯔꯦ ꯍꯥꯏꯅ ꯍꯔꯥꯎꯗꯧꯔꯤꯅꯤ꯫ ꯀꯌꯥꯗꯅ ꯌꯦꯡꯅꯤ, ꯁꯥꯃꯨ ꯍꯥꯏꯕ ꯀꯇꯟꯗꯨꯕꯨ ꯀꯩꯗ ꯐꯒꯦꯕ? ꯃꯥꯒꯤ ꯑꯐꯕ ꯂꯝꯁꯦ ꯑꯝꯇ ꯍꯥꯏꯌꯨ ꯇꯥꯒꯦꯅ꯫ ꯃꯁꯥ ꯐꯠꯇ꯭ꯔꯁꯨ ꯃꯔꯜ ꯃꯊꯨꯝꯗꯤ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯤꯗꯨꯅꯤ꯫ ꯃꯗꯨꯗꯕꯨ ꯀꯔꯤꯃꯨꯛ ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯔꯨꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯃꯔꯜ ꯃꯊꯨꯝꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯁꯨ ꯃꯁꯥ ꯐꯠꯇ꯭ꯔꯕꯗꯤ ꯈꯨꯗꯤꯡꯃꯨꯛꯇ ꯂꯣꯏꯗꯧꯔꯤꯅꯤ꯫ ꯑꯗꯨꯅ ꯋꯥꯗꯣ ꯑꯉꯥꯡ ꯊꯧꯗꯣꯛꯅꯈꯤꯅꯨꯀꯣ꯫ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩ, ꯁ꯭ꯋꯥꯏꯗ ꯄꯦꯠ ꯄꯦꯠ ꯉꯥꯡꯅ ꯂꯩꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ꯫ ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯋꯥꯗꯨ ꯊꯧꯁꯥꯗꯅ ꯆꯠꯈꯤꯕꯗꯨꯗ ꯁꯥꯎꯔꯤ ꯃꯆꯤꯟꯗ ꯋꯥ ꯑꯝꯇ ꯃꯦꯟ ꯇꯥꯅ ꯈꯟꯅꯕ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯑꯁꯨꯛ ꯇꯥꯟ ꯆꯥꯕꯁꯦ ꯑꯇꯨꯡꯗ ꯂꯥꯛꯇꯧꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯄꯦꯇ꯭ꯔꯨꯛꯇꯤ ꯍꯦꯛꯇꯅꯦ ꯍꯧꯗꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯄꯦꯇ꯭ꯔꯨꯛꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯥꯃꯨꯒꯤ ꯋꯥꯐꯝꯗ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨ ꯄꯦꯇ꯭ꯔꯨꯛꯂꯩꯗꯤ ꯃꯅꯦꯅ ꯍꯧꯗꯣꯛꯂꯤꯕꯗꯨꯗ ꯏꯍꯩ ꯍꯩꯅꯗꯅ ꯏꯅꯦ, ꯑꯩꯗꯤ ꯏꯅꯦꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯊꯣꯏꯅ ꯂꯩꯇꯦ꯫ ꯑꯗꯨꯅ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯧꯗꯣꯛꯄꯤꯔꯛꯀꯅꯨ꯫ ꯊꯣꯏꯅꯨ ꯄꯦꯇ꯭ꯔꯨꯛꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯥ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯔꯦ, ꯏꯃꯧꯅꯕꯨ ꯑꯗꯨꯝꯅ ꯈꯜꯂꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨ ꯃꯊꯃꯣꯏꯗꯗꯤ ꯃꯥꯅ ꯐꯪꯂꯤꯕ ꯏꯀꯥꯏꯕꯗꯨꯒꯤ ꯂꯃꯟ ꯈꯨꯝꯗꯅꯗꯤ ꯇꯣꯛꯂꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯏꯅꯨ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯇꯨꯡꯗ ꯄꯦꯇ꯭ꯔꯨꯛꯂꯩꯒ ꯊꯥꯅꯤꯜꯒ ꯃꯅꯤꯡꯗ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯂꯣꯟꯅ ꯊꯣꯏꯅꯨꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯐꯠꯇ ꯋꯥꯈꯜ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ, ꯑꯩꯅ ꯑꯐꯕ ꯅꯨꯄꯥ ꯁꯤꯟꯕꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯈꯤꯔꯣꯏ ꯀꯥꯏꯅ, ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯥꯟꯅꯗꯕ ꯃꯍꯥꯝ ꯑꯣꯏꯕ ꯐꯋꯥꯝ ꯑꯣꯏꯕꯁꯦ ꯃꯁꯤꯗ ꯂꯩꯒꯦ ꯈꯜꯂꯤ ꯃꯥꯜꯂꯦꯅꯦ꯫ ꯈꯪꯏꯕꯅ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦꯗꯣ ꯅꯪ ꯌꯦꯡꯉꯨꯕꯅ꯫ ꯑꯁꯤ ꯈꯟꯅ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ ꯉꯥꯏꯗꯨ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯈꯣꯝꯕ ꯍꯦꯛ ꯂꯥꯛꯄꯒ ꯄꯦꯇ꯭ꯔꯨꯛꯂꯩꯒ ꯊꯥꯅꯤꯜꯒ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯅ ꯍꯦꯟꯖꯤꯟꯅ ꯄꯥꯎ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯣꯝꯕ ꯊꯥꯖꯗꯅ ꯃꯃꯥ, ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯃꯁꯥꯅꯕꯨ ꯌꯥꯅꯖꯔꯗꯤ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯗꯣꯔꯤꯕꯅꯣꯅꯦ? ꯏꯁ, ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯪꯁꯦ ꯋꯥꯈꯜ ꯂꯩꯃ ꯇꯥꯗꯦꯗꯀꯣ꯫ ꯋꯥꯐꯝꯁꯤ ꯇꯥꯔꯗꯤ ꯏꯅꯝꯃꯅ ꯃꯍꯥꯝ ꯑꯣꯏꯕ ꯅꯨꯄꯥ ꯃꯁꯤꯟꯁꯨ ꯍꯩꯇꯕ ꯅꯨꯄꯤ ꯃꯁꯤꯟꯅ ꯄꯥꯝꯖꯕ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯦ ꯁꯤꯟꯕꯤꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯁꯥꯎꯔꯣꯏꯗ꯭ꯔꯣ? ꯍꯣꯏꯅꯦ ꯃꯃꯥ, ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯏꯕꯦꯝꯃꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ? ꯍꯧꯖꯤꯛꯄꯨꯗꯤ ꯏꯕꯨꯡꯉꯣꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ꯫ ꯐꯔꯦ, ꯂꯩꯖꯔꯁꯅꯨ꯫ ꯍꯣꯔꯦꯟ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯁꯤ꯫ ꯑꯩꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯆꯠꯂꯣ, ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯁꯨ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯂꯧꯕꯅꯦ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯈꯣꯝꯕꯅ ꯄꯦꯇ꯭ꯔꯨꯛꯂꯩꯗ ꯊꯥꯅꯤꯜꯒ ꯂꯣꯏꯅꯗꯅꯕ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛꯂꯩ ꯋꯥꯗꯦ ꯍꯥꯏꯗ ꯉꯛꯅ ꯊꯣꯏꯅꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯄꯦꯇ꯭ꯔꯨꯛꯂꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯔꯣꯜꯗꯨ ꯈꯪꯂꯗꯨꯅ ꯃꯇꯥꯡꯁꯤꯗ ꯑꯩ ꯀꯔꯤꯝꯇ ꯈꯪꯖꯗꯦꯀꯣ꯫ ꯄꯦꯇ꯭ꯔꯨꯛꯂꯩ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯅ ꯍꯥꯏꯖꯤꯜꯂꯦ ꯍꯥꯏꯕꯗꯨꯝ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯥꯅꯤꯜꯒ ꯃꯥꯒ ꯂꯣꯏꯅꯕꯗꯨꯗꯤ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯥꯝꯃꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯥꯝꯃꯅ ꯊꯥꯖꯕꯤꯗ꯭ꯔꯕꯗ ꯄꯦꯇ꯭ꯔꯨꯛꯂꯩ ꯎꯄꯥꯏ ꯂꯩꯇ ꯋꯥ ꯍꯥꯏꯔꯝꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯊꯥ ꯊꯥꯖꯗꯅ ꯄꯦꯇ꯭ꯔꯨꯛꯂꯩ ꯃꯍꯥꯛꯀꯤ ꯃꯥꯝꯃꯗ ꯃꯌꯨꯝ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯝꯕ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯇꯞꯅ ꯐꯔꯦ,
ꯏꯃꯧ ꯅꯍꯜꯂꯒꯦ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦ. ꯍꯌꯦꯡꯁꯦ ꯅꯪ ꯃꯥꯃꯅ ꯊꯤꯟꯕꯤꯔꯒꯦ. ꯍꯌꯦꯡꯁꯤ ꯐꯥꯎꯕꯗꯪꯗꯤ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯁꯤꯀꯣ. ꯍꯣꯏ ꯃꯥꯃ. ꯑꯁꯤ ꯍꯥꯏꯗꯅ ꯄꯦꯇ꯭ꯔꯨꯛꯂꯩ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ. ꯊꯣꯏꯅꯨ ꯄꯦꯇ꯭ꯔꯨꯛꯂꯩꯅ ꯃꯌꯨꯝ ꯆꯠꯂꯅꯤ ꯇꯥꯕꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯈꯜꯂꯝꯃꯤ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯍꯟꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯁꯥꯃꯨꯗꯒꯤ ꯑꯩꯅ ꯊꯦꯝꯗꯅ ꯁꯦꯜ ꯂꯧꯊꯣꯛꯄꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ. ꯑꯗꯨꯅ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯉꯁꯤꯁꯦ ꯅꯝꯗꯅ ꯁꯥꯃꯨꯗ ꯆꯦꯜꯍꯟꯗꯕ ꯌꯥꯗꯦ. ꯑꯁꯤ ꯈꯟꯅ ꯊꯣꯏꯅꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯂꯣꯟꯅ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯑꯉꯥꯡ ꯑꯃꯗ ꯁꯥꯃꯨꯗ ꯑꯔꯣꯟꯕ ꯄꯥꯎ ꯈꯔ ꯇꯝꯅꯕ ꯊꯥꯈꯤꯔꯝꯃꯤ. ꯁꯥꯃꯨꯁꯨ ꯄꯦꯇ꯭ꯔꯨꯛꯂꯩ ꯃꯌꯨꯝ ꯆꯠꯈꯤꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯈꯣꯝꯕ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥꯗ ꯃꯇꯧ 4-5ꯒ ꯂꯣꯏꯅꯅ ꯄꯦꯇ꯭ꯔꯨꯛꯂꯩ ꯐꯥꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ. ꯁꯥꯃꯨ ꯈꯣꯝꯕ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ, ꯍꯩ ꯄꯦꯇ꯭ꯔꯨꯛ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛ. ꯑꯩꯅ ꯀꯧꯁꯤ ꯇꯥꯗ꯭ꯔꯣ? ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯅ ꯂꯥꯎ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯕꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯧꯁꯤꯟꯅꯔꯝꯃꯤ. ꯍꯩ ꯁꯥꯃꯨ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯥ? ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯍꯥ? ꯏꯅꯦ, ꯑꯩ ꯑꯗꯨꯗ ꯈꯪꯗꯦ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯦꯇ꯭ꯔꯨꯛꯄꯨ ꯌꯨꯝꯁꯤꯗꯒꯤ ꯄꯨꯗꯨꯅ ꯑꯩꯈꯣꯏꯗ ꯆꯠꯂꯗꯧꯕꯅꯤ. ꯄꯦꯇ꯭ꯔꯨꯛ, ꯅꯪꯕꯨ ꯇꯥꯗ꯭ꯔꯣ? ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛ. ꯄꯦꯇ꯭ꯔꯨꯛꯂꯩꯁꯨ ꯁꯥꯃꯨꯅ ꯂꯥꯎ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯄ꯭ꯔꯕꯞ ꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯁꯥꯃꯨꯒꯤ ꯃꯇꯥꯎ 4-5ꯗ ꯎꯕꯗ ꯊꯣꯡꯖꯤꯟꯅ ꯀꯤꯗꯅ ꯑꯃꯨꯛ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯁꯥꯃꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯑꯣꯟꯁꯤꯜꯂꯒ, ꯍꯩ, ꯅꯣꯏ ꯀꯅꯥꯅꯣ? ꯑꯁꯤ ꯐꯥꯎꯁꯤ ꯆꯠꯂꯣ. ꯁꯥꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯥꯎ 2-3ꯗꯨꯁꯨ ꯄꯦꯇ꯭ꯔꯨꯛꯂꯩ ꯐꯥꯅꯕ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯄꯦꯇ꯭ꯔꯨꯛꯂꯩꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣ ꯍꯥꯏꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯥꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯄꯗꯨꯗ ꯊꯣꯏꯅꯨꯅ ꯁꯥꯃꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯍꯩ ꯁꯥꯃꯨ, ꯅꯪꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯔꯕꯗꯤ ꯋꯥꯊꯣꯛ ꯑꯣꯏꯕ ꯇꯥꯔꯦ. ꯃꯆꯤꯟꯁꯤ ꯃꯦꯜꯂꯒ ꯌꯥꯝ ꯊꯨꯅ ꯄꯨꯈ꯭ꯔꯣꯅꯦ. ꯍꯣꯏꯅꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯅ ꯄꯦꯇ꯭ꯔꯨꯛꯂꯩꯒꯤ ꯃꯁꯦꯟꯗꯨ ꯐꯤꯕꯨꯟ ꯅꯝꯁꯤꯟꯒꯦ ꯇꯧꯔꯤꯉꯩꯗ ꯊꯥꯅꯤꯜꯅ ꯈꯨꯜ ꯂꯩꯀꯥꯏ ꯈꯣꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯆꯪꯗꯅ ꯁꯥꯃꯨ ꯍꯣꯏꯗꯨ ꯐꯥꯖꯤꯜꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯄꯦꯇ꯭ꯔꯨꯛꯂꯩꯅ ꯃꯅꯦ ꯏꯕꯦꯝꯃꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕꯗ ꯃꯌꯥꯝꯗꯨ ꯁꯥꯎꯅꯗꯨꯅ ꯃꯆꯤꯟ ꯇꯣꯡꯕꯤ ꯅꯨꯄꯤ ꯈꯔꯅ ꯁꯥꯎꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯐꯣꯏꯗꯠꯂꯝꯃꯤ. ꯑꯗꯨꯒ ꯁꯥꯃꯨ ꯍꯣꯏꯕꯨꯅ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯏꯪꯊꯅꯔꯕ ꯇꯨꯡꯗ ꯈꯣꯝꯕꯅ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ, ꯃꯃꯥ, ꯀꯩꯅꯣ ꯅꯪꯒꯤ ꯅꯁꯝ ꯅꯅꯥꯗꯨꯅ ꯇꯧꯔꯤꯕꯗꯨꯅ? ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯗ ꯍꯪꯂꯤꯕꯗꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯈꯣꯝꯕꯅ ꯅꯝꯍꯪ ꯍꯪꯖꯤꯜꯂꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ. ꯃꯗꯨ ꯇꯥꯔꯨꯕꯗ ꯈꯣꯝꯕ ꯁꯥꯎꯅ, ꯀꯔꯤ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯈꯣꯝꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ. ꯆꯠꯂꯣ, ꯅꯪ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯣꯏ. ꯅꯄꯥꯝꯗ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯑꯃꯨꯛ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯅꯦꯒ ꯃꯥꯃꯒ ꯈꯠꯅꯕ ꯍꯧꯔꯛꯄꯗꯨꯗ ꯄꯦꯇ꯭ꯔꯨꯛꯂꯩꯗꯨ ꯃꯥꯒꯤ ꯃꯅꯦꯒ ꯃꯥꯃꯒꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯃꯥꯃ, ꯇꯣꯛꯎꯕꯁꯦ, ꯏꯅꯦꯁꯤ ꯁꯤꯕ ꯇꯥꯔꯦ. ꯃꯥꯃ, ꯁꯤ ꯇꯣꯛꯄꯤꯔꯣ, ꯀꯩꯗꯧꯒꯦ? ꯃꯁꯤꯗ ꯍꯥꯠꯂꯒ ꯐꯔꯗꯕꯅꯦ ꯑꯩꯁꯦ. ꯃꯥꯅꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯀꯤ ꯐꯖꯔꯦꯗꯅ. ꯍꯥ, ꯐꯖꯔꯦ. ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯥꯏꯁꯦ ꯎꯠꯄ ꯉꯝꯈꯤꯗ꯭ꯔꯣ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯅꯥꯏ ꯅꯨꯄꯤ ꯂꯥꯟꯖꯔꯦ. ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯖꯔꯔꯣꯏ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯗꯤ ꯑꯩꯉꯣꯟꯗ ꯅꯠꯇꯦꯅꯦ, ꯍꯥꯏꯒꯗꯕꯗꯤ ꯏꯕꯦꯝꯃꯗꯅꯤ. ꯏꯃꯧ ꯏꯕꯦꯝꯃ, ꯅꯅꯦꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯊꯣꯛꯈ꯭ꯔꯤꯕ ꯉꯥꯛꯇꯅꯤ. ꯅꯅꯦꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯄꯦꯇ꯭ꯔꯨꯛꯂꯩꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ. ꯄꯦꯇ꯭ꯔꯨꯛꯂꯩꯁꯨ ꯃꯅꯦꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗꯨ ꯇꯥꯕꯗ, ꯏꯅꯦ, ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯣꯛꯂꯁꯤꯗ. ꯃꯗꯨꯒꯤ ꯃꯍꯨꯠ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯅꯦ ꯏꯃꯧ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯅꯦꯅ ꯅꯃꯧꯕꯨ ꯅꯆꯥꯃꯛꯅꯤ ꯈꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨ. ꯃꯗꯨꯅ ꯅꯃꯧꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯒꯦ. ꯏꯃꯧ ꯏꯕꯦꯝꯃ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯁꯦ ꯏꯃꯧ ꯑꯣꯏꯗ꯭ꯔꯕꯅꯤ, ꯏꯆꯥ ꯅꯤꯉꯣꯜ ꯑꯣꯏꯔꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯄꯦꯇ꯭ꯔꯨꯛꯂꯩꯕꯨ ꯃꯊꯥꯗ ꯆꯦꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ. ꯑꯁꯨꯝ ꯇꯧꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯨꯝ ꯆꯠꯂꯅꯤ ꯇꯧꯔꯝꯕ ꯄꯦꯇ꯭ꯔꯨꯛꯂꯩꯗꯨ ꯃꯥꯒꯤ ꯃꯥꯃꯒꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯇꯨꯡꯗ ꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯗꯨ ꯀꯣꯅꯨꯡꯒꯤ ꯂꯣꯏꯁꯪꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯛꯂꯝꯃꯤ. ꯂꯥꯛꯄꯅ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯛꯄꯗꯨꯗ ꯏꯃꯨꯡ ꯄꯨꯝꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯊꯥꯅꯤꯜꯅ ꯐꯤ ꯁꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯨꯕ ꯍꯧꯔꯛꯄꯗꯨꯗ ꯄꯦꯇ꯭ꯔꯨꯛꯂꯩꯅ ꯆꯦꯟꯊꯣꯛꯇꯨꯅ ꯒꯣꯖꯥꯎꯗ ꯑꯣꯟꯁꯤꯜꯂꯒ, ꯃꯥꯃ, ꯊꯕꯛ ꯁꯨꯕꯗ ꯅꯨꯄꯥ ꯃꯁꯤꯟ ꯅꯨꯄꯤ ꯃꯁꯤꯟ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ ꯅꯠꯇꯦ.
ꯃꯁꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯅ ꯇꯧꯔꯤꯕꯁꯤꯗꯕꯨ ꯀꯩꯒꯤꯅꯣ ꯃꯥꯃꯅ ꯑꯁꯨꯛ ꯁꯥꯎꯔꯤꯁꯤꯕꯣ? ꯏꯕꯦꯝꯃ ꯉꯥꯡꯕ ꯍꯩꯔꯤꯕꯤ ꯍꯥꯏꯕꯗꯨꯕꯨ ꯂꯥꯏꯕꯒꯤ ꯋꯥꯅꯤ. ꯅꯨꯄꯥ ꯅꯨꯄꯤ ꯃꯁꯤꯟ ꯁꯨ ꯅꯣꯝꯂꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯃꯥꯕꯨ ꯂꯩꯕꯤꯒꯗꯒꯦ ꯍꯥ ꯑꯝꯇ ꯈꯜꯂꯨꯅꯦ. ꯃꯥꯃꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ. ꯅꯃꯧ ꯏꯁꯥꯃꯛꯅ ꯑꯗꯨꯝ ꯂꯩꯖꯅꯤ. ꯒꯣꯖꯥꯎ ꯄꯦꯇ꯭ꯔꯨꯛꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯎꯄꯥꯏ ꯂꯩꯇ ꯄꯦꯇ꯭ꯔꯨꯛꯂꯩꯗ ꯑꯃꯨꯛ ꯃꯈꯨꯠꯁꯤꯡ, ꯊꯥꯅꯨꯜꯗ ꯑꯃꯨꯛ ꯃꯈꯨꯠ ꯁꯤꯡꯂꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯊꯥꯅꯨꯜꯒ ꯄꯦꯇ꯭ꯔꯨꯛꯂꯩꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯝꯃꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯅꯨꯜꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯄꯦꯇ꯭ꯔꯨꯛꯂꯩꯅ ꯈꯨꯜꯒꯤ ꯑꯉꯥꯡ ꯀꯌꯥ ꯈꯣꯝꯖꯤꯜꯂꯒ ꯏꯕ ꯄꯥꯕ ꯇꯝꯕꯤꯔꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯒꯣꯖꯥꯎꯒ ꯊꯝꯕꯥꯜ ꯂꯥꯏꯔꯤꯛꯀ ꯌꯦꯡꯅꯗꯨꯅ ꯑꯗꯨꯃꯛ ꯈꯥꯡꯂꯝꯃꯤ. ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯃꯅꯤ ꯀꯧꯕ ꯃꯔꯨꯞ ꯑꯃꯒ ꯑꯃꯨ ꯀꯧꯕ ꯃꯔꯨꯞ ꯑꯃꯒ ꯃꯇꯥꯎ ꯁꯥꯟꯅꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯃꯅ ꯑꯃꯕꯨ ꯊꯥꯗꯣꯛꯅꯗꯦ. ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯃꯛ ꯂꯣꯏꯅꯔꯝꯃꯤ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄ ꯃꯇꯧꯒꯨꯝ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯊꯥꯅꯗꯦ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯅꯕꯗꯨ ꯎꯕꯗ ꯈꯨꯜꯒꯤ ꯑꯍꯜ ꯐꯥꯎꯕꯅ ꯂꯛꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯗꯨ ꯃꯈꯣꯏꯅ ꯊꯑꯣꯏꯅ ꯇꯥꯔꯨꯗꯦ. ꯅꯣꯡꯃ ꯃꯅꯤ ꯑꯃꯗꯤ ꯑꯃꯨ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ. ꯑꯁꯨꯝ ꯁꯤꯡ ꯆꯟꯕꯒꯤ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ. ꯃꯗꯨꯗ ꯑꯃꯨꯅ ꯃꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯇꯥꯎ ꯃꯅꯤ, ꯑꯩꯈꯣꯏ ꯕꯥꯅꯤꯕꯨ ꯁꯤꯡ ꯈꯔ ꯆꯟ, ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯔꯩꯕ ꯊꯕꯛ ꯈꯔꯁꯨ, ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯕꯣ? ꯃꯅꯤꯅ ꯆꯨꯝꯃꯤ ꯏꯇꯥꯎ. ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤꯗꯤ ꯄꯨꯛꯆꯥꯛꯀꯤ ꯂꯝꯕꯤ ꯇꯠꯇꯅꯕ, ꯆꯈꯥꯎ ꯍꯥꯡꯗꯅꯕ ꯍꯥꯏꯕꯗꯨꯅꯤ. ꯃꯤꯒꯗꯣ ꯑꯣꯏꯗꯧꯕ ꯃꯥꯜꯂꯛꯇ꯭ꯔꯦ. ꯑꯗꯨ ꯏꯇꯥꯎ, ꯑꯩꯈꯣꯏꯕꯨ ꯀꯔꯝꯕ ꯁꯤꯟꯐꯝ ꯄꯥꯏꯁꯦ ꯍꯥꯏꯕꯅꯣ? ꯑꯃꯨꯅ ꯏꯇꯥꯎ, ꯊꯕꯛ ꯑꯃꯗꯤ ꯂꯩ. ꯃꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ. ꯊꯕꯛꯁꯤ ꯆꯠꯀꯦ ꯍꯥꯏꯕꯗ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥ ꯁꯤꯅꯤ. ꯀꯔꯤ ꯊꯕꯛꯅꯣ ꯌꯨꯝꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛꯁꯤꯕꯣ? ꯏꯇꯥꯎ, ꯅꯍꯥꯟꯁꯦ ꯑꯩꯈꯣꯏ ꯈꯨꯟꯗꯣꯟꯒꯤ ꯃꯥꯃ ꯏꯕꯣꯕꯤꯗꯣ ꯈꯪꯉꯤꯗꯅ? ꯑꯧ ꯈꯪꯉꯤ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯥꯃ ꯏꯕꯣꯕꯤꯗꯣ ꯑꯅꯥꯕ ꯀꯟꯅ ꯍꯧꯔꯛꯇꯅ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯛꯅꯕꯗ ꯑꯋꯥꯕ ꯑꯣꯏ. ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯗꯤ ꯃꯥꯏꯕ ꯁꯥꯕ ꯑꯈꯪꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯗꯣ. ꯏꯕꯨꯕꯣꯛ ꯏꯇꯣꯅ ꯈꯨꯜꯁꯦ ꯄꯨꯔꯝꯕꯗꯣ ꯏꯕꯨꯕꯣꯛ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯔꯦꯗꯣ. ꯑꯗꯨꯅ ꯊꯪꯅꯕ ꯈꯨꯜ ꯇꯥꯅ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯀꯧꯅꯔꯨꯏ. ꯏꯇꯥꯎꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯃꯥꯏꯕ ꯁꯥꯕ ꯇꯝꯁꯤꯁꯤꯔꯥ? ꯃꯥꯅꯤ ꯏꯇꯥꯎ. ꯑꯩꯈꯣꯏ ꯅꯍꯥꯕꯨꯗꯤ ꯌꯥꯝꯅ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯅꯍꯥꯅ ꯁꯤꯒꯨꯝꯕꯁꯦ ꯍꯩꯖꯤꯟꯕ ꯈꯪꯖꯤꯟꯕꯗ ꯑꯀꯥꯏꯕ ꯂꯩꯔꯣꯏꯗ꯭ꯔꯥ ꯈꯜꯂꯤ. ꯈꯨꯜꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯗ ꯌꯥꯅꯅꯕ ꯍꯥꯏꯅꯔꯁꯤ. ꯑꯗꯨꯒ ꯆꯤꯡꯀꯣꯏꯔꯦꯜ ꯈꯨꯜꯒꯤ ꯑꯐꯥꯎꯕ ꯃꯃꯤꯡ ꯂꯩꯔꯕ ꯏꯄꯨ ꯊꯧꯖꯥꯜꯗꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯍꯥꯏꯖꯔꯨꯔꯁꯤ. ꯃꯅꯤꯅ ꯍꯣꯏ ꯏꯇꯥꯎ. ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯣ ꯅꯇꯥꯎꯁꯨ ꯌꯥꯅꯤꯡꯉꯤ. ꯈꯨꯜꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯃꯇꯦꯡꯁꯨ ꯑꯣꯏꯒꯅꯤ. ꯑꯩꯈꯣꯏꯁꯨ ꯏꯍꯩ ꯍꯩꯍꯧꯕ ꯀꯥꯟꯅꯕ ꯊꯕꯛꯅꯤ. ꯊꯤꯟꯊꯔꯒꯨꯝꯁꯤ ꯏꯇꯥꯎ. ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯆꯠꯅꯕ ꯇꯧꯁꯤ. ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯗꯣ ꯌꯥꯅꯅꯕ ꯍꯥꯏꯅꯔꯨꯔꯁꯤ. ꯐꯠꯇꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯅ. ꯑꯃꯨꯅ ꯍꯣꯏ ꯏꯇꯥꯎ. ꯑꯁꯨꯝꯅ ꯑꯃꯨ ꯑꯃꯗꯤ ꯃꯅꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ. ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯃꯇꯝ ꯈꯔ ꯑꯃꯥꯏꯕ ꯇꯝꯕ ꯆꯠꯄꯒꯤ ꯑꯌꯥꯕ ꯂꯧꯔꯝꯃꯤ. ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯕꯤꯔꯛꯂꯝꯃꯤ. ꯑꯃꯨ ꯑꯃꯗꯤ ꯃꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯅꯣꯡꯉꯥꯜꯂꯦ. ꯑꯃꯨ ꯑꯃꯗꯤ ꯃꯅꯤ ꯃꯥꯒꯤ ꯄꯣꯠ ꯃꯌꯣꯝ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯊꯣꯔꯛꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯆꯤꯒꯤ ꯈꯣꯡꯅꯥꯡꯗꯨꯗ ꯊꯦꯡꯅꯔꯦ. ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯆꯤꯡꯀꯣꯏꯔꯦꯜ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯨꯟꯗꯣꯜ ꯌꯧꯔꯛꯄꯗ ꯑꯍꯜ ꯑꯃꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯕꯨꯡꯉꯣ ꯃꯅꯤ, ꯏꯕꯨꯡꯉꯣ ꯑꯃꯨ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯣꯝꯗꯅꯣ ꯈꯨꯜ ꯂꯥꯟꯅ ꯆꯠꯅꯕ ꯊꯣꯔꯛꯂꯤꯕꯁꯤꯕꯣ? ꯅꯈꯣꯏꯕꯨ ꯑꯃꯥꯏꯕ ꯇꯝꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯔꯣ? ꯑꯃꯨꯅ ꯑꯧꯈꯨꯔꯥ. ꯐꯩ. ꯃꯗꯨꯁꯨ ꯑꯐꯕ ꯊꯕꯛꯅꯤ. ꯅꯈꯣꯏꯅ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯤꯡꯈꯣꯡ ꯂꯥꯏꯈꯣꯡ ꯊꯤꯔꯛꯂꯗꯤ ꯈꯨꯔꯥꯗꯤ ꯅꯨꯡꯉꯥꯏꯅꯦ. ꯑꯗꯨ ꯏꯕꯨꯡꯉꯣ ꯈꯣꯏ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯟꯒꯗꯧꯔꯤꯕꯅꯣꯅꯦ? ꯃꯅꯤꯅ ꯈꯨꯔꯥ, ꯏꯇꯥꯎ ꯑꯃꯨꯒ ꯑꯩꯒꯗꯤ ꯄꯨꯟꯁꯤꯒꯤ ꯂꯥꯞꯅꯔꯣꯏꯗ. ꯑꯩꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯛꯄ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯅꯗꯦ, ꯂꯩꯁꯨ ꯂꯩꯔꯣꯏ. ꯑꯃꯨꯅ ꯑꯃꯨꯛ ꯈꯨꯔꯥ, ꯃꯔꯨꯞ ꯍꯥꯏꯕꯁꯤꯕꯨ ꯉꯁꯤ ꯍꯌꯦꯡ ꯈꯛꯀꯤ ꯂꯣꯏꯅꯒꯗ꯭ꯔꯅꯦ? ꯑꯍꯜ ꯑꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯔꯥꯅ ꯑꯗꯨꯛ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤꯗ. ꯅꯈꯣꯏ ꯑꯅꯤꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯥꯅꯗ ꯂꯥꯛꯂꯤꯕꯅꯤ. ꯏꯆꯥ ꯑꯅꯤꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯇꯣ
ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣꯀꯣ ꯑꯧ ꯈꯨꯔꯥ ꯅꯆꯥꯁꯤꯡ ꯆꯠꯆꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯤꯡꯀꯣꯏꯔꯦꯜ ꯈꯨꯜ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯦꯗꯣ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕ ꯊꯧꯖꯥꯜꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯊꯤꯕ ꯈꯪꯂꯝꯗꯦ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯂꯥꯛꯏ ꯃꯗꯨꯗ ꯂꯝꯕꯤ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤꯆꯥ ꯑꯃꯅ ꯂꯥꯏꯖ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯀꯥꯔꯛꯄ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯅꯤ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯏꯆꯜ ꯏꯆꯜ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ ꯏꯕꯨꯡ ꯀꯅꯥ ꯍꯪꯕꯤꯒꯦ ꯍꯥꯏꯕꯅꯣ ꯅꯨꯄꯤꯆꯥꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯤ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯃꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯨꯡ ꯀꯅꯥ ꯍꯪꯕꯤꯒꯦ ꯍꯥꯏꯕꯅꯣ ꯏꯆꯜ ꯈꯨꯜꯁꯤꯒꯤ ꯑꯃꯥꯏꯕ ꯑꯣꯖꯥ ꯊꯧꯖꯥꯜꯒꯤ ꯌꯨꯝꯁꯤꯕꯨ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯌꯨꯝ ꯊꯤꯖꯔꯛꯂꯤꯕꯅꯤ ꯏꯕꯨꯡ ꯈꯣꯏꯅ ꯊꯤꯕꯤꯔꯤꯕ ꯑꯃꯥꯏꯕ ꯊꯧꯖꯥꯜ ꯍꯥꯏꯔꯤꯕꯗꯣ ꯑꯩꯒꯤ ꯄꯥꯕꯅꯤ ꯇꯨ ꯃꯥꯡꯗ ꯎꯔꯤꯕ ꯈꯣꯡꯅꯥꯡꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯏꯕꯨꯡ ꯅꯆꯜꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯂꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯆꯜ ꯃꯅꯤ ꯍꯔꯥꯎꯅ ꯄꯣꯊꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯇꯥꯎꯕꯨ ꯀꯧꯔꯛꯏ ꯏꯇꯥꯎ ꯑꯣꯖꯥꯒꯤ ꯌꯨꯝ ꯈꯪꯂꯤ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯑꯃꯨꯅ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯅꯤ ꯑꯃꯗꯤ ꯑꯃꯨ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯊꯧꯖꯥꯜꯅ ꯃꯆꯥꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯏꯟꯅꯗꯨꯅ ꯂꯥꯛꯄꯗꯨꯗ ꯏꯪꯉꯪꯉꯛꯏ ꯑꯗꯨꯒ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯑꯅꯤꯁꯤꯗꯤ ꯀꯅꯥꯅꯣ ꯏꯆꯥꯒꯤ ꯃꯔꯨꯞꯂꯥ ꯅꯠꯇꯦꯌꯦ ꯄꯥꯕ ꯏꯕꯨꯡꯁꯤꯡꯁꯦ ꯄꯥꯕꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯏꯍꯦ ꯏꯆꯥꯒꯤ ꯃꯔꯨꯞ ꯅꯠꯇꯕ ꯏꯆꯥꯁꯥ ꯂꯥꯛꯑꯣ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯑꯃꯨ ꯃꯅꯤ ꯇꯣꯡꯂꯤꯕ ꯐꯦꯅꯥꯠ ꯑꯗꯨ ꯆꯨꯔꯤ ꯃꯈꯥꯗ ꯊꯝꯃꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯃꯥꯡꯒꯣꯜ ꯀꯥꯔꯛꯏ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯌꯥꯔꯦ ꯏꯆꯥꯁꯤꯡꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯕꯨ ꯃꯅꯤꯅ ꯑꯣꯖꯥ ꯅꯆꯥꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯏꯍꯩ ꯇꯝꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯣ ꯑꯣꯖꯥ ꯅꯆꯥ ꯑꯩꯈꯣꯏ ꯏꯍꯩ ꯇꯝꯖꯒꯦꯕ ꯈꯨꯜꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯍꯟꯕꯤꯌꯨꯒꯕ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣ ꯑꯃꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯗꯨꯕꯨ ꯏꯆꯥꯅꯤꯅ ꯅꯈꯣꯏꯒꯤ ꯈꯨꯜꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯏꯄꯥꯒꯤ ꯅꯥꯛꯁꯤꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯂꯤꯕ ꯏꯄꯥꯅ ꯌꯥꯏ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏ ꯑꯁꯤꯒꯨꯝꯕ ꯂꯩꯔꯝ ꯇꯤꯜꯂꯝ ꯇꯥꯁꯤꯟꯒꯦ ꯍꯥꯏꯕꯁꯦ ꯐꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯏꯆꯥꯁꯥ ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ ꯅꯈꯣꯏꯅ ꯅꯕꯨꯛꯅꯤꯡ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯑꯐꯠꯇꯕ ꯂꯝꯕꯤꯗ ꯇꯝꯂꯤꯕ ꯅꯍꯩꯁꯦ ꯂꯣꯏꯅꯈ꯭ꯔꯕꯗꯤ ꯏꯄꯥꯗꯤ ꯃꯥꯡꯂꯦꯗꯣ ꯑꯃꯨꯅ ꯑꯣꯖꯥ ꯅꯆꯥ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯥꯏꯆꯣꯞꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯖꯔꯣꯏ ꯐꯔꯦ ꯏꯆꯥꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅꯕꯨ ꯂꯦꯞꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯊꯥ ꯈꯔꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯣꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯅꯆꯥꯈꯣꯏꯅ ꯑꯣꯖꯥꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯂꯩꯔꯕꯁꯨ ꯄꯥꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯆꯦꯡ ꯍꯦꯟꯖꯥꯡꯁꯨ ꯄꯨꯖꯔꯛꯂꯦ ꯂꯧꯁꯤꯟꯕꯤꯌꯨ ꯑꯣꯖꯥ ꯏꯍꯦ ꯏꯆꯥꯁꯤꯡꯁꯤꯗꯤ ꯍꯦꯛꯇ ꯄꯣꯠꯌꯣꯝ ꯊꯧꯌꯣꯝ ꯇꯧꯗꯨꯅ ꯂꯥꯛꯂꯦꯗꯅ ꯏꯆꯥꯅꯤ ꯂꯩꯔꯤꯉꯩ ꯏꯄꯥꯒꯤ ꯄꯥꯡꯍꯟꯒꯗꯕ ꯊꯕꯛ ꯀꯌꯥ ꯂꯩ ꯏꯄꯥ ꯀꯣꯟꯅ ꯇꯥꯛꯂꯒꯦ ꯌꯦꯡꯉꯨ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯪꯒꯣꯏꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯦ ꯑꯩꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯩꯐꯝꯅꯤ ꯃꯐꯝꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯄꯣꯊꯥꯖꯔꯣꯀꯣ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨ ꯃꯅꯤ ꯍꯔꯥꯎꯖꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕ ꯊꯧꯖꯥꯜꯅ ꯃꯊꯪ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯀꯌꯥꯒꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯤ ꯑꯃꯨ ꯃꯅꯤ ꯃꯈꯣꯏꯅꯤꯁꯨ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯈꯪꯖꯤꯜꯂꯤ ꯃꯈꯣꯏꯅ ꯁꯪꯕ ꯃꯇꯝꯗꯁꯨ ꯑꯣꯖꯥꯒꯤ ꯃꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯁꯨꯕꯤ ꯃꯈꯣꯏ ꯑꯅꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧ ꯀꯌꯥꯗꯨ ꯎꯔꯒ ꯑꯣꯖꯥ ꯊꯧꯖꯥꯜꯁꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯑꯁꯨꯝ ꯀꯨꯏꯅ ꯊꯥꯕꯨꯝ 3 ꯐꯥꯅ ꯂꯩꯔꯛꯂꯕꯗ ꯑꯣꯖꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒ ꯃꯅꯤ ꯑꯃꯨꯛ ꯃꯈꯣꯏ ꯀꯣꯏꯅꯗ ꯂꯣꯏꯅꯩ ꯑꯗꯨꯕꯨ ꯃꯅꯤꯒꯅ ꯍꯦꯟꯅ ꯂꯣꯟꯇꯤꯟꯅꯕꯒꯨꯝ ꯇꯧꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯣꯖꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯑꯃꯨ ꯑꯃꯗꯤ ꯃꯅꯤꯕꯨ ꯀꯧꯗꯨꯅ ꯏꯕꯨꯡ ꯑꯅꯤꯕꯨ ꯂꯩꯇꯕ꯭ꯔꯣ ꯃꯅꯤ ꯊꯣꯔꯛꯇꯨꯅ ꯏꯆꯥ ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡ ꯍꯌꯦꯡꯁꯦ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯄꯥ ꯏꯃꯥ ꯑꯅꯤꯒꯤ ꯆꯍꯤꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯍꯧꯔꯒꯅꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯅꯆꯜꯁꯨ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯆꯔꯨꯒꯦ ꯅꯤꯡꯖꯕ ꯑꯗ ꯈꯨꯜꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯆꯠꯇꯨꯅ
ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯊꯤꯕꯗ ꯏꯕꯨꯡ ꯑꯅꯤ ꯌꯥꯎꯕꯤꯌꯣ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥ ꯗꯕꯨꯡ ꯈꯣꯏ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯃꯅꯤꯅ ꯃꯇꯥꯎ ꯑꯃꯨꯕꯁꯨ ꯍꯧꯗꯨꯅ ꯊꯣꯔꯛꯂꯤ ꯁꯣꯝꯗꯁꯨ ꯅꯨꯄꯤ ꯖꯥꯃꯥꯒ ꯃꯇꯥ ꯈꯔꯒꯁꯨ ꯊꯣꯔꯛꯂꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯄ ꯍꯧꯏ ꯑꯃꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯏꯆꯜꯁꯤꯡꯗꯤ ꯀꯔꯤ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯂꯤꯁꯦ ꯃꯤꯡ ꯐꯥꯎ ꯈꯪꯗ ꯂꯩꯔꯤꯃꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤ 5ꯅꯤ 10ꯅꯤ ꯂꯩꯔꯕꯗꯤ ꯏꯌꯨꯝ ꯆꯠꯈꯤꯕ ꯌꯥꯔꯛꯂꯅꯤꯗꯣ ꯑꯣꯖꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯆꯨꯝꯕꯅꯤ ꯏꯕꯨꯡꯒꯤ ꯋꯥꯐꯝꯗꯣ ꯏꯕꯨꯡꯈꯣꯏꯁꯨ ꯃꯊꯧ ꯆꯤꯟꯕ ꯉꯥꯛꯇꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯂꯤꯕꯁꯦ ꯅꯣꯡꯃꯇ ꯀꯔꯤꯃꯇ ꯉꯥꯡꯅꯗ꯭ꯔꯕꯅꯤꯅ ꯃꯤꯡ ꯐꯥꯎꯕ ꯈꯪꯅꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯁꯪꯕꯥꯅꯕꯤ ꯀꯧꯖꯩꯗꯣ ꯑꯩꯒꯤ ꯏꯇꯥꯁꯤꯅ ꯇꯔꯨꯕꯤ ꯑꯗꯨꯒ ꯏꯇꯥ ꯑꯃꯁꯤꯅ ꯄꯥꯟꯊꯣꯏ ꯀꯧꯏ ꯏꯕꯨꯡ ꯑꯅꯤꯒꯤꯗꯤ ꯑꯃꯨꯅ ꯑꯩꯒꯤꯕꯨꯗꯤ ꯑꯃꯨ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎꯁꯤꯅ ꯃꯅꯤ ꯁꯣꯝꯗꯅ ꯃꯅꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ ꯀꯔꯤ ꯍꯥꯏꯕ ꯅꯨꯆꯥ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯁꯪꯕꯥꯅꯕꯤ ꯍꯥꯏꯕ ꯆꯥꯅꯤ ꯁꯛꯀ ꯃꯤꯡꯂꯦꯟꯒ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯈꯪ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯌꯋꯥ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯣꯡꯕ ꯉꯝꯗ ꯂꯩꯔꯤꯗꯣ ꯑꯁꯨꯝ ꯀꯔꯤꯁꯨ ꯐꯣꯡꯕ ꯉꯝꯗ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯕ ꯇꯥꯔ ꯃꯥꯜꯂꯦ ꯁꯣꯝꯗꯁꯨ ꯁꯪꯕꯥꯅꯕꯤ ꯃꯅꯤꯒꯤ ꯃꯤꯡ ꯇꯥꯔꯒ ꯃꯥꯁꯨ ꯃꯊꯟꯇ ꯊꯃꯣꯏꯅꯨꯡꯗ ꯈꯟꯖꯩ ꯑꯣ ꯄꯥꯈꯪ ꯃꯥꯒꯤ ꯃꯤꯡꯂꯦꯟꯗꯤ ꯃꯅꯤ ꯍꯥꯏꯕ ꯃꯒꯨꯟ ꯂꯩ ꯅꯨꯄꯥ ꯊꯣꯛꯄ ꯃꯇꯧꯒ ꯃꯒꯨꯟ ꯂꯩꯕ ꯃꯃꯤꯡꯒ ꯑꯗꯨꯕꯨ ꯅꯨꯄꯤꯖꯥ ꯑꯩꯅ ꯃꯤꯠꯌꯦꯡꯅ ꯆꯟꯈꯤꯕ ꯄꯥꯎꯈꯣꯡ ꯊꯃꯣꯏꯁꯤꯅ ꯊꯃꯣꯏꯗꯨꯗ ꯆꯦꯟꯈꯤꯕ ꯅꯨꯡꯁꯤ ꯃꯄꯥꯎꯗꯤ ꯅꯣꯡꯃꯇꯁꯨ ꯈꯪꯕꯤꯗꯦ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯑꯩꯅꯗꯤ ꯆꯤꯟꯕꯥꯜ ꯀꯔꯝ ꯀꯥꯡꯒꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯨꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯅꯤ ꯑꯃꯗꯤ ꯁꯪꯕꯥꯅꯕꯤꯗꯤ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯃꯇꯥ ꯑꯅꯤꯗꯨꯅ ꯂꯛꯅꯔꯛꯏ ꯇꯔꯨꯕꯤꯅ ꯀꯔꯤꯅꯣ ꯏꯇꯥ ꯁꯪꯕꯥꯅꯕꯤꯁꯤ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ ꯀꯔꯤ ꯂꯥꯏꯕꯨ ꯑꯣꯛꯅꯔꯕꯅꯣ ꯑꯃꯥꯏꯕ ꯇꯝꯂꯤꯕ ꯏꯕꯨꯡ ꯑꯅꯤꯅ ꯂꯥꯏꯌꯣꯛꯄ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯏ ꯃꯗꯨꯗꯒꯤ ꯄꯥꯟꯊꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯃꯌꯥꯝ ꯑꯃꯥꯏꯕ ꯇꯝꯂꯤꯕ ꯏꯕꯨꯡ ꯃꯅꯤꯁꯤꯅ ꯀꯝꯗꯧꯕ ꯃꯥꯗꯤ ꯀꯅꯥꯗ ꯌꯦꯡꯍꯟꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯄꯨꯟꯅ ꯅꯣꯛꯏ ꯇꯔꯨꯕꯤꯅ ꯆꯤꯡꯅꯩꯗ ꯏꯕꯨꯡ ꯃꯅꯤꯒ ꯏꯇꯥ ꯁꯪꯕꯥꯅꯕꯤꯒꯤ ꯃꯇꯧꯁꯦ ꯑꯁꯨꯛ ꯋꯥꯅ ꯑꯣꯝꯗꯨꯅ ꯆꯥꯛꯅꯒꯗꯕꯒꯤ ꯁꯔꯨꯛ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯐꯣꯡꯗꯣꯛꯅꯖꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯅꯣꯛꯏ ꯄꯥꯟꯊꯣꯏꯅ ꯏꯕꯨꯡ ꯑꯃꯨ ꯅꯆꯜꯈꯣꯏꯒꯤ ꯂꯩ ꯈꯤꯇ ꯍꯦꯛꯄꯤꯌꯨ ꯑꯁꯣꯝ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡꯁꯦ ꯍꯦꯛꯄꯤꯌꯨ ꯍꯣꯏ ꯏꯇꯥ ꯂꯥꯏꯕꯛ ꯐꯕꯤ ꯂꯩꯖꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯈꯤ ꯃꯅꯤ ꯑꯃꯗꯤ ꯁꯪꯕꯥꯅꯕꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤ ꯋꯥ ꯉꯥꯡꯂꯛꯏ ꯏꯆꯜ ꯑꯅꯛꯄꯗ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡꯁꯦ ꯍꯦꯛꯂꯒꯦ ꯍꯌꯦꯡ ꯀꯧꯕ ꯀꯣꯔꯧꯗ ꯆꯤꯡꯉꯨ ꯃꯥꯒꯤ ꯃꯐꯝꯗ ꯀꯠꯆꯅꯕ ꯅꯤꯡꯉꯣꯜꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯆꯤꯡꯉꯨ ꯃꯥꯅ ꯎꯕꯤꯁꯅꯨ ꯁꯪꯕꯥꯅꯕꯤꯅ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯄꯨꯝꯕꯁꯤꯕꯨ ꯆꯤꯡꯉꯨ ꯃꯥꯅ ꯎꯕꯤꯔꯝꯒꯗ꯭ꯔꯥ ꯑꯁꯨꯛ ꯀꯨꯏꯅ ꯊꯃꯣꯏꯁꯤꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯃꯨꯊꯠꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯏꯆꯜ ꯇꯝꯕ ꯑꯣꯏꯕ ꯑꯩꯍꯥꯛꯁꯨ ꯄꯨꯝꯅꯃꯛ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯍꯩ ꯇꯝꯕ ꯂꯥꯛꯂꯤꯕ ꯑꯩꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯦ ꯆꯨꯝꯂꯣꯏ ꯃꯤꯅ ꯀꯅꯥ ꯀꯅꯤ ꯉꯥꯡꯅꯈꯤꯅꯤ ꯑꯣꯖꯥꯒꯤ ꯃꯥꯏꯈꯨꯅꯕ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯅ ꯍꯥꯏꯈꯤꯗꯕꯅꯤ ꯁꯣꯝꯗ ꯑꯃꯨꯛ ꯉꯁꯤ ꯃꯇꯥꯎ ꯃꯅꯤ ꯑꯃꯗꯤ ꯁꯪꯕꯥꯅꯕꯤꯒꯤ ꯃꯇꯧ ꯎꯔꯒ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯐꯥꯎꯏ ꯃꯍꯥꯛꯅ ꯁꯪꯕꯥꯅꯕꯤꯕꯨ ꯂꯣꯟꯅ ꯈꯟꯖꯕ ꯀꯌꯥ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯤꯉꯩ ꯃꯇꯥꯎꯅ ꯍꯥꯟꯈꯤꯕꯁꯤꯗ ꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯈꯥꯡꯉꯤ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯅꯤ ꯑꯃꯗꯤ ꯁꯪꯕꯥꯅꯕꯤꯗꯤ ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯛꯅꯗꯨꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯃꯅꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯑꯅꯥ ꯂꯥꯏꯌꯣꯛꯄ ꯀꯌꯥꯗ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕ ꯉꯝꯂꯛꯂꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯥꯕꯗ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯂꯥꯌꯦꯡꯍꯜꯂꯤ ꯃꯗꯨꯁꯨ ꯍꯦꯛꯇ ꯐꯩ ꯃꯈꯣꯏ ꯍꯣꯠꯅꯕ ꯀꯟꯕ ꯑꯐꯕ ꯑꯃꯥꯏꯕ ꯑꯣꯏꯔꯛꯄꯁꯤꯗ ꯈꯨꯜ ꯃꯤꯌꯥꯝ ꯍꯔꯥꯎꯔꯤ ꯈꯨꯜ ꯃꯤꯌꯥꯝꯗ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯅ ꯐꯥꯎ ꯃꯈꯣꯏꯕꯨ ꯀꯧꯅꯔꯛꯂꯤ ꯉꯁꯤꯗꯤ ꯑꯣꯖꯥ ꯊꯧꯖꯥꯜꯒꯤ ꯃꯄꯥꯜꯗꯒꯤ ꯃꯅꯤ ꯑꯃꯨ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯗ ꯅꯣꯡꯃ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯅꯤ ꯑꯃꯨ ꯎꯕꯗ ꯑꯣꯖꯥꯗꯣ ꯍꯔꯥꯎꯅ ꯏꯆꯥ ꯑꯅꯤꯗꯤ ꯊꯥꯖꯗꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯃꯅꯤ ꯑꯃꯨꯛ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯩ ꯑꯣꯖꯥꯅ ꯑꯩꯈꯣꯏꯕꯨ ꯅꯆꯥꯒꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯛꯄꯤꯕ ꯀꯌꯥꯗꯨꯅ ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯒꯦ ꯑꯣꯖꯥꯅ ꯆꯥꯅꯕ ꯈꯔ ꯊꯤꯜꯂꯨꯁꯦ ꯍꯥꯏꯅ ꯃꯔꯨꯞ ꯑꯃꯨ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ ꯏꯄꯥ ꯄꯦꯜꯂꯦ ꯉꯁꯤꯗꯤ
ꯏꯆꯥꯅꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯄꯨꯝꯅꯃꯛꯁꯦ ꯅꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟꯅꯤꯗꯣ ꯑꯗꯨꯕꯨ ꯏꯆꯥꯁꯥ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯐꯠꯇꯕ ꯍꯥꯏꯕ ꯋꯥꯈꯜ ꯐꯠꯇꯕꯗ ꯆꯥꯡꯌꯦꯡꯒꯦ ꯍꯥꯏꯅ ꯈꯛ ꯈꯟꯒꯅꯨꯀꯣ ꯁꯣꯝꯗꯅ ꯁꯪꯕꯥꯅꯕꯤ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯃꯄꯥ ꯑꯃꯗꯤ ꯑꯃꯨꯛ ꯃꯅꯤꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯇꯥꯔꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯅꯤꯕꯨ ꯂꯣꯟꯅ ꯌꯦꯡꯖꯔꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯕꯗ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯄꯥꯒꯤꯕꯦꯝꯃ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯨꯗ ꯏꯆꯥꯗꯤ ꯀꯩꯗꯧꯔꯤꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯣꯔꯛꯎ ꯂꯥꯛꯎꯅꯦ ꯁꯪꯕꯥꯅꯕꯤ ꯏꯀꯥꯏꯅ ꯇꯞꯅ ꯊꯧꯔꯛꯇꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯝꯃꯤ ꯃꯗꯨꯗꯒꯤ ꯃꯄꯥꯅ ꯃꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯃꯅꯤ ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯊꯕꯥꯜ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯇꯨꯅ ꯍꯥꯏꯕ ꯂꯥꯛꯍꯜꯂꯣ ꯏꯄꯥ ꯂꯣꯏꯅ ꯈꯪ ꯅꯪꯒꯤ ꯊꯝꯃꯣꯏ ꯏꯆꯥꯒꯤ ꯊꯝꯃꯣꯏ ꯅꯈꯣꯏꯒꯤ ꯅꯤꯡꯕꯁꯦ ꯏꯄꯥꯅ ꯊꯨꯡꯍꯜꯂꯒꯦ ꯏꯄꯥꯅ ꯀꯜꯂꯤꯉꯩꯁꯤꯗ ꯏꯆꯥꯒꯤ ꯃꯐꯝ ꯑꯃ ꯈꯪꯈꯤꯕꯗꯣ ꯏꯄꯥ ꯄꯥꯝꯃꯤ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯅ ꯌꯥꯖꯕ ꯅꯍꯥꯛꯄꯨ ꯏꯄꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯤ ꯑꯃꯗꯤ ꯁꯪꯕꯥꯅꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯗꯤ ꯀꯔꯤꯅꯣ ꯈꯪꯗ ꯃꯊꯟꯇ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯂꯩꯔꯤ ꯇꯤꯡ ꯐꯨꯗꯣꯛꯅ ꯁꯥꯎꯔꯨꯕꯁꯨ ꯉꯝꯗ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤ ꯑꯣꯖꯥ ꯊꯧꯖꯥꯜ ꯑꯃꯨꯛ ꯑꯃꯨꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯄꯥꯒꯤ ꯑꯃꯨ ꯏꯄꯥꯅ ꯅꯆꯜꯒꯤ ꯁꯤꯜꯂꯤꯕꯁꯤꯗ ꯏꯆꯥꯅꯅꯦ ꯃꯄꯨꯡ ꯁꯛꯅ ꯇꯦꯡꯕꯥꯡꯒꯗꯕꯅꯤ ꯏꯄꯥꯒꯤꯗꯤ ꯅꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦꯗꯣ ꯏꯆꯥ ꯄꯤꯕ ꯌꯥꯎꯖꯗꯕ ꯑꯩꯒꯤꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯁꯦ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤꯗꯣ ꯑꯃꯨ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯛꯏ ꯑꯣꯖꯥ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ ꯑꯣꯖꯥꯒꯤꯗꯃꯛ ꯏꯆꯜꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯉꯁꯤꯒꯤ ꯏꯇꯥꯎ ꯑꯃꯗꯤ ꯏꯆꯜꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯁꯦ ꯇꯥꯕꯗ ꯅꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯆꯤꯟꯕꯥꯜꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥꯗꯨ ꯐꯥꯖꯤꯟꯖꯩ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯃꯇꯥꯎ ꯃꯅꯤꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯅꯤ ꯑꯃꯗꯤ ꯁꯪꯕꯥꯅꯕꯤꯁꯨ ꯄꯨꯟꯁꯤ ꯂꯩ ꯄꯨꯟꯁꯦꯝꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯃꯅꯤ ꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯋꯥꯡ ꯈꯨꯟꯗꯣꯜꯗ ꯑꯍꯜ ꯑꯃꯈꯛ ꯀꯟꯅ ꯅꯥꯔꯝꯃꯤ ꯃꯗꯨꯗ ꯑꯋꯥꯡ ꯈꯨꯟꯗꯣꯜꯒꯤ ꯑꯍꯜꯁꯤꯡꯅ ꯃꯅꯤꯕꯨ ꯀꯧꯏ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯃꯨꯕꯨ ꯀꯧꯗꯨꯅ ꯑꯍꯜ ꯑꯗꯨ ꯌꯦꯡꯍꯜꯂꯤ ꯑꯍꯜ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯑꯃꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯈꯨꯔꯥ ꯏꯄꯨꯁꯤꯗꯤ ꯀꯨꯏꯔꯔꯣꯏ ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯃꯥꯡꯂꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯈꯨꯔꯥ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯅꯥꯔꯤꯕ ꯏꯄꯨ ꯑꯁꯦ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯂꯥꯏ ꯇꯤꯟ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯥꯟꯅꯕ ꯑꯣꯏꯔꯝꯃꯤ ꯅꯥꯔꯤꯕꯒꯤ ꯃꯆꯥꯗꯨꯅ ꯑꯍꯣꯏ ꯏꯕꯨꯡꯉꯣ ꯅꯄꯨꯁꯦ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯅꯤ ꯃꯍꯥꯛꯇꯤ ꯋꯥꯈꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯀꯝꯗꯧꯅꯤ ꯈꯨꯔꯥ ꯁꯨꯝꯗꯧꯔꯁꯤ ꯏꯄꯨꯅ ꯁꯥꯟꯅꯔꯝꯂꯤꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯃꯌꯥꯝ ꯑꯁꯦ ꯐꯥꯖꯤꯟꯅꯕ ꯏꯄꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯒꯤ ꯏꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝ ꯈꯔ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯁꯤꯡꯗꯣ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯍꯜꯍꯟꯒꯗꯧꯔꯤꯕꯅꯤꯗꯣ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯕꯨꯡꯉꯣ ꯄꯨꯝꯅꯃꯛ ꯏꯕꯨꯡꯉꯣꯅ ꯐꯅꯕ ꯍꯦꯛꯇ ꯁꯤꯟꯕꯤꯔꯣ ꯈꯨꯔꯥ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯀꯔꯤꯕꯨ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯍꯪꯕꯤꯌꯨ ꯏꯕꯨꯡꯉꯣ ꯈꯨꯔꯥ ꯈꯣꯏꯒ ꯅꯛꯅꯁꯨ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯇꯥꯎ ꯃꯅꯤꯕꯨ ꯏꯆꯥ ꯃꯅꯤꯗꯣ ꯃꯥꯒꯤ ꯏꯕꯦꯝꯃꯗꯣ ꯈꯣꯏꯖꯤ ꯈꯥꯗ ꯇꯧꯖꯤꯡ ꯍꯩꯔꯨ ꯄꯥꯟꯈ꯭ꯔꯕꯣꯏ ꯑꯗꯨꯗ ꯑꯅꯥ ꯑꯌꯦꯛꯁꯦ ꯃꯇꯝ ꯈꯔꯗꯤ ꯃꯥꯒꯤ ꯏꯕꯦꯝꯃꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯊꯧꯄꯥꯡꯂꯔꯣꯏ ꯍꯥꯏꯗꯅ ꯍꯦꯛ ꯍꯥꯏꯔꯔꯦ ꯃꯥꯒꯤ ꯃꯇꯥꯎ ꯏꯕꯨꯡꯉꯣꯕꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯔꯦꯗꯣ ꯑꯣ ꯑꯩꯒꯤ ꯏꯇꯥꯎꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯅꯦ ꯈꯨꯔꯥ ꯃꯥꯒꯤ ꯑꯩꯒꯤ ꯏꯊꯧ ꯆꯤꯟꯕꯁꯤꯗ ꯀꯔꯤꯁꯨ ꯈꯪꯂꯨꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯈꯨꯔꯥ ꯐꯔꯦ ꯈꯨꯔꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯆꯪꯒꯗꯕ ꯄꯨꯝꯅꯃꯛꯇꯣ ꯁꯦꯝ ꯁꯥꯕꯤꯔꯝꯃꯨ ꯑꯗꯨꯗꯤ ꯅꯆꯥꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯨ ꯆꯠꯈꯤ ꯑꯗꯨꯕꯨ ꯑꯃꯨꯒꯤ ꯋꯥꯈꯜꯗ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯀꯌꯥꯗꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯐꯥꯎꯔꯤ ꯇꯁꯦꯡꯕꯃꯛꯇꯤ ꯑꯃꯨꯅ ꯁꯪꯕꯥꯅꯕꯤꯕꯨ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯎ ꯃꯅꯤꯒ ꯈꯪꯅꯗꯨꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯑꯣꯖꯥ ꯐꯥꯎꯕꯅ ꯃꯅꯤꯗ ꯃꯆꯥꯅꯨꯄꯤ ꯍꯦꯛꯇ ꯊꯥꯖꯈꯤꯕ ꯀꯌꯥꯁꯤꯗ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯁꯤꯅ ꯃꯇꯥꯎ ꯃꯅꯤꯒꯤ ꯅꯥꯛꯇ ꯐꯥꯎꯕ ꯅꯣꯡꯃꯗ ꯆꯠꯈꯤꯗꯕꯅꯤ ꯃꯅꯤꯅ ꯃꯥꯕꯨ ꯊꯤꯔꯛꯂꯕꯁꯨ ꯃꯥꯅ ꯂꯣꯠꯈꯤꯕ ꯎꯅꯗꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯐꯥꯎꯕ ꯋꯥꯔꯧꯗꯨꯅ ꯅꯣꯡꯃꯇ ꯐꯥꯎ ꯆꯠꯈꯤꯗꯕꯅꯤ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯑꯃꯨꯛ ꯑꯋꯥꯡ ꯈꯨꯟꯗꯣꯜꯒꯤ ꯏꯄꯨꯒꯤ ꯂꯥꯏꯊꯧ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯗꯨꯅ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯂꯝꯕꯤꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯂꯥꯏꯊꯧ ꯇꯧꯕ ꯍꯧꯔꯛꯏ ꯑꯍꯜꯗꯨꯅ ꯁꯥꯟꯅꯔꯝꯕꯒꯤ ꯄꯣꯠꯂꯝ ꯑꯃꯗꯤ
ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯃꯩ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯣꯜ ꯁꯣꯜꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯅꯥꯀꯜꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ "ꯍꯩ ꯍꯩ ꯑꯃꯨ, ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯂꯩꯍꯜꯂꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯈꯣꯏꯅ ꯇꯧꯖꯒꯦ꯫ ꯍꯥꯏ ꯍꯥꯏ ꯑꯃꯨ, ꯑꯩꯈꯣꯏꯕꯨ ꯀꯜꯂꯨ." ꯑꯃꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯑꯐꯕ ꯍꯥꯏꯕꯗꯨ ꯈꯜꯂꯛꯇ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯃꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ, "ꯐꯔꯦꯅꯦ, ꯅꯈꯣꯏꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯍꯜꯂꯒꯦ꯫ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯃꯗꯤ ꯊꯨꯡꯍꯟꯕ ꯇꯥꯏ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯍꯥꯏꯌꯨ꯫ ꯑꯩꯗꯤ ꯃꯤꯁꯥ ꯆꯥꯅꯤꯡꯉꯤꯗ꯫ ꯍꯅꯨꯕꯁꯤꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯥꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯈꯣꯏꯕꯨ ꯃꯤꯁꯥ ꯄꯤꯖꯒꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯃꯤꯁꯥꯗꯣ ꯑꯩ ꯄꯤꯒꯦ꯫ ꯅꯈꯣꯏꯒꯤ ꯂꯩꯐꯝꯁꯨ ꯇꯥꯛꯂꯒꯦ꯫ ꯈꯨꯜꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ꯫ ꯃꯍꯥꯛꯁꯨ ꯑꯃꯥꯏꯕꯅꯤ꯫ ꯃꯥꯅ ꯑꯁꯨꯝ ꯈꯨꯜꯁꯤꯗ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯀꯥꯗ ꯑꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥ, ꯑꯩꯕꯨ ꯇꯥꯛꯄꯤꯕ ꯑꯣꯖꯥ ꯑꯣꯏꯔꯕꯁꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ, ꯃꯕꯨꯛ ꯁꯦꯡꯗꯕ ꯑꯣꯖꯥ, ꯃꯈꯣꯏꯅꯤꯕꯨ ꯅꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯖꯔꯨꯔꯣ꯫ ꯑꯃꯥꯏꯕꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯔꯥꯏꯅ ꯀꯔꯝ ꯆꯥꯔꯨꯒꯅꯤ? ꯐꯔꯦ, ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯆꯥꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯂꯩꯕ ꯃꯤ ꯈꯔꯗꯤ ꯁꯣꯏꯗꯅ ꯆꯥꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯕꯛꯁꯨ ꯇꯧꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯣ." ꯑꯃꯨꯛ ꯑꯐꯕꯇ ꯈꯟꯊꯗ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯗ ꯑꯣꯖꯥ ꯑꯃꯗꯤ ꯃꯅꯤ ꯍꯥꯠꯅꯕ ꯍꯣꯠꯅꯧ, ꯃꯈꯣꯏꯗ ꯉꯝꯗ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯣꯖꯥ ꯊꯧꯖ ꯃꯥꯒꯤ ꯌꯨꯝꯒꯤ ꯍꯤꯡꯈꯣꯜ ꯁꯥꯏꯒꯣꯏꯅꯨꯡ ꯑꯃꯗꯤ ꯌꯨꯝ ꯍꯤꯡꯈꯣꯜꯂꯥꯏ ꯈꯣꯏꯔꯝꯖꯗꯨꯅ ꯃꯥꯏꯀꯩ ꯉꯥꯛꯅꯕ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯛꯇꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯥꯕꯨ ꯅꯤꯡꯖ ꯇꯨꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯥꯏ ꯐꯠꯇꯕ ꯑꯃꯨꯅ ꯊꯥꯔꯛꯈꯤꯕꯁꯤꯡꯗꯨ ꯍꯤꯡꯈꯣꯜꯒꯤ ꯅꯥꯀꯜ ꯎꯇꯣꯟ ꯋꯥꯇꯣꯟꯗ ꯃꯊꯤ ꯐꯣꯡꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯣꯖꯥ ꯊꯧꯖ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕꯁꯤꯗꯤ? ꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯁꯥꯅꯤꯜ ꯐꯪꯏꯅ꯫ ꯑꯩꯒꯤ ꯌꯨꯝꯌꯥꯁꯤꯗ ꯀꯝꯗꯧꯅ? ꯃꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯀꯥꯡꯂꯣꯟ ꯄꯨꯊꯣꯛꯇꯨꯅ ꯊꯨꯅꯃꯛ ꯌꯦꯡꯈꯤꯒꯦ꯫ ꯑꯣꯖꯥ ꯊꯧꯖ ꯃꯥꯒꯤ ꯈꯪꯖꯕꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯥꯎꯗꯨꯅ ꯃꯤꯡꯁꯦꯜ ꯀꯥꯡꯂꯣꯟ ꯌꯦꯡꯂꯛꯏ꯫ ꯎꯔꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯍꯩꯔꯣꯏ ꯑꯃꯨꯅ ꯇꯧꯈꯤꯕꯁꯤꯡꯗꯨ꯫ ꯑꯣꯖꯥ ꯊꯧꯖ ꯃꯊ꯭ꯋꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇ ꯏꯄꯥꯒꯤ ꯑꯃꯨ, ꯄꯪꯉꯤꯗ ꯅꯍꯥꯛꯁꯦ꯫ ꯑꯩꯃꯛꯀꯤ ꯃꯍꯩꯔꯣꯏꯃꯛꯅ꯫ ꯑꯣꯖꯥ ꯊꯧꯖ ꯃꯥꯒꯤ ꯂꯩꯖꯕꯤ ꯂꯥꯏꯔꯣꯜ ꯁꯣꯟꯗꯨꯅ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯨꯁꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯣꯖꯥ ꯊꯧꯖ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯃꯥꯒꯤ ꯃꯤꯡꯁꯦꯜ ꯀꯥꯡꯂꯣꯟꯒꯤ ꯄꯣꯠꯂꯝ, ꯃꯤꯡꯁꯦꯜ, ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏ, ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯗꯨꯅ ꯃꯆꯥ ꯅꯤꯉꯣꯜ ꯁꯪꯕꯥꯅꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨ ꯃꯅꯤꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯒꯤ ꯃꯁꯥꯗꯗꯤ ꯆꯪꯕ ꯉꯝꯂꯝꯗꯦ꯫ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄ ꯃꯤ ꯑꯃ ꯍꯦꯛꯇ ꯍꯥꯠꯂꯒꯦ ꯈꯟꯅ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯅꯤꯒꯤ ꯂꯣꯏꯅꯕꯤ ꯁꯪꯕꯥꯅꯕꯤ ꯃꯄꯥꯜꯗ ꯀꯥꯎꯗꯨꯅ ꯊꯝꯂꯝꯕ ꯃꯄꯨꯔꯣꯏꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯧꯔꯝꯕ ꯈꯨꯗꯩꯗꯨ ꯂꯧꯁꯤꯟꯕ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯆꯨꯔꯤꯗꯨ ꯍꯦꯛ ꯀꯨꯝꯊꯕꯒ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯨ ꯐꯠ ꯆꯣꯡꯁꯤꯜꯂꯤ꯫ "ꯏꯃꯥ!" ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯣꯖꯥ ꯊꯧꯖ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯪꯕꯥꯅꯕꯤꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯄꯥ ꯊꯧꯖ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨ ꯊꯨꯅ ꯌꯥꯡꯅ ꯇꯥꯟꯊꯣꯛꯍꯧꯔꯤ꯫ ꯃꯅꯤꯁꯨ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯀꯨ ꯎꯕꯗ ꯏꯉꯛꯉꯛꯅ "ꯏꯈꯣꯏꯕꯨꯡꯉꯣ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯐꯝꯁꯤꯗ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯕꯨꯡꯉꯣ ꯃꯅꯤ, ꯏꯀꯣ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯒꯦꯁꯦ꯫ ꯏꯆꯥ ꯁꯪꯕꯥꯅꯕꯤꯕꯨ ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯨꯁꯤꯟꯈꯤꯁꯤ." ꯇꯟꯖꯥꯗꯨꯗ ꯁꯪꯕꯥꯅꯕꯤ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯃꯄꯥ ꯂꯩꯔꯝꯕꯗꯨꯗ ꯄꯨꯡꯉꯛꯉꯛꯏ꯫ "ꯕꯥꯕꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ?" "ꯕꯦꯃꯥ, ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯪꯈꯤꯁꯤ꯫ ꯏꯄꯥ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯒꯦ." ꯑꯁꯨꯝꯅ ꯁꯪꯕꯥꯅꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯤ꯫ ꯃꯅꯤ ꯑꯃꯗꯤ ꯃꯅꯤꯒꯤ ꯃꯃꯥ ꯃꯄꯥ, ꯃꯆꯤꯜ ꯃꯅꯥꯎ ꯑꯃꯗꯤ ꯑꯣꯖꯥ ꯊꯧꯖ ꯁꯪꯕꯥꯅꯕꯤ ꯄꯨꯟꯅ ꯐꯝꯂꯤ꯫ ꯃꯌꯥꯝꯅ ꯈꯪꯅꯤꯡꯗꯨꯅ ꯉꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯑꯣꯖꯥ ꯊꯧꯖꯥꯜꯅ ꯂꯤꯔꯛꯂꯝꯃꯤ꯫ "ꯏꯀꯣꯒꯤ ꯃꯅꯤ, ꯅꯪꯒꯤ ꯃꯔꯨꯞ ꯑꯃꯨꯅ ꯑꯩꯈꯣꯏ ꯑꯃꯗꯤ ꯅꯍꯥꯛꯄꯨ ꯇꯦꯝꯁꯤꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯃꯛꯀꯤ ꯃꯍꯩꯔꯣꯏꯅ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ." ꯃꯅꯤ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛꯉꯛꯏ꯫ ꯑꯣꯖꯥ ꯊꯧꯖꯥꯜ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯉꯁꯤ ꯏꯄꯥꯕꯨ ꯍꯥꯟꯅ ꯇꯦꯝꯁꯤꯡꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯍꯥꯛ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯣꯏꯗ ꯇꯥꯏꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯈꯪꯕꯗꯒꯤ ꯑꯩꯍꯥꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ." ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯉꯛꯏ꯫
ꯃꯗꯨꯗꯒꯤ ꯃꯅꯤꯅ ꯑꯃꯨꯛ ꯃꯀꯨ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯏꯀꯨꯏ ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯊꯤꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗꯦ꯫ ꯂꯥꯏ ꯐꯠꯇꯕꯁꯤꯡꯁꯦ ꯍꯥꯟꯅ ꯇꯥꯏꯁꯤꯟꯅꯕ, ꯂꯥꯏꯔꯣꯜ ꯆꯟꯈꯤꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤ ꯁꯣꯛꯂꯛꯇ꯭ꯔꯤꯉꯩ, ꯑꯋꯥ ꯑꯅꯥ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥꯡ ꯈꯨꯟꯗꯣꯜꯒꯤ ꯏꯄꯨꯈꯣꯏ ꯃꯌꯨꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯁꯤ꯫ ꯆꯨꯝꯃꯤ, ꯍꯧꯖꯤꯛꯃꯛ ꯑꯋꯥꯡ ꯈꯨꯟꯗꯣꯜꯗ ꯆꯠꯂꯁꯤ꯫ ꯕꯦꯃꯥ, ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯏꯄꯥꯅ ꯅꯈꯣꯏ ꯌꯨꯝ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯉꯥꯛꯂꯣꯟ ꯂꯥꯏꯔꯣꯟ ꯁꯣꯟꯕꯤꯔꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯊꯧꯖꯥꯜꯅ ꯂꯥꯏꯔꯣꯜ ꯁꯣꯟꯗꯨꯅ ꯃꯅꯤꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯉꯥꯛꯄꯤꯔꯝꯂꯦ꯫ ꯑꯣꯖꯥ ꯑꯃꯗꯤ ꯃꯅꯤ ꯑꯋꯥꯡꯒꯤ ꯈꯨꯟꯗꯣꯟꯒꯤ ꯈꯨꯔꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ, ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣ! ꯃꯍꯥꯛꯅ ꯃꯩ ꯊꯥꯒꯅꯤ, ꯃꯥꯡꯍꯟꯒꯅꯤ, ꯂꯥꯏꯁꯤꯡꯗꯣ ꯃꯍꯥꯟꯐꯝꯗ ꯍꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯄꯨꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯒ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯅꯝꯂꯝꯂꯤꯕꯀꯣ꯫ ꯈꯨꯔꯥ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯠꯅꯕ ꯁꯥꯎꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯄꯨꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯕꯗꯤ ꯃꯥꯡꯂꯤ꯫ ꯄꯨꯝꯅꯃꯛ ꯏꯄꯨꯅ ꯂꯥꯏꯁꯤꯡꯁꯦ ꯁꯥꯟꯅꯔꯝꯕꯗꯤ ꯃꯥꯒꯤ ꯀꯥꯟꯅꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯀꯨꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯄꯅ ꯃꯈꯣꯏꯁꯨ ꯃꯅꯤꯡ ꯇꯝꯅꯤꯡꯂꯛꯄ, ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯄꯨꯅ ꯀꯜꯂꯤꯉꯩꯗ ꯃꯐꯝ ꯆꯥꯅꯁꯨ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕꯅꯤꯅ, ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯄꯣꯠꯂꯝꯁꯤꯡꯗꯨ ꯄꯤꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯅꯤꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯗꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯃꯥꯡꯍꯟꯈ꯭ꯔꯤ꯫ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯑꯣꯖꯥ ꯑꯃꯗꯤ ꯃꯅꯤꯕꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯍꯜꯗꯨꯒꯤ ꯃꯆꯥꯗꯨꯅ, ꯑꯣꯖꯥꯈꯣꯏ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯦ ꯑꯋꯥꯕ ꯇꯥꯔꯝꯒꯅꯤꯗ꯫ ꯑꯗꯣ ꯑꯣꯖꯥ, ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯊꯧ ꯄꯨꯝꯕ ꯑꯣꯖꯥꯅ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯈꯨꯜꯁꯤꯕꯨ ꯀꯟꯕꯤꯌꯨꯗꯣ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯊꯧꯔꯝ ꯄꯨꯝꯕ ꯑꯣꯖꯥ ꯊꯧꯖꯥꯜꯅ ꯄꯥꯡꯊꯣꯛꯈ꯭ꯔꯤ꯫ ꯈꯨꯜ ꯑꯗꯨ ꯑꯋꯥ ꯑꯅꯥꯁꯨ ꯇꯥꯗ꯭ꯔꯦ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯅꯤꯡꯐꯨ ꯉꯥꯡꯅꯔꯛꯄ ꯑꯃꯗꯤ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ, ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯈꯤꯕꯅ, ꯑꯃꯨꯒꯤ ꯐꯠꯇꯕ ꯀꯌꯥ ꯈꯪꯅꯔꯛꯄꯅ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯑꯅꯥ ꯑꯌꯦꯛ ꯑꯃꯗꯤ ꯊꯧꯔꯝ ꯀꯌꯥ ꯍꯥꯏꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯤꯅꯁꯨ ꯃꯥꯕꯨ ꯎꯕꯗ ꯀꯧ ꯉꯥꯡꯕ ꯐꯥꯎ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯎꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯛꯂꯤ꯫ ꯃꯥꯕꯨ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯑꯃꯗꯤ ꯃꯥꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞꯇ ꯇꯧꯈꯤꯕ ꯀꯌꯥ, ꯈꯜꯍꯩꯗꯕ ꯋꯥꯈꯜ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ ꯀꯞꯆꯔꯛꯂꯤ꯫ ꯑꯩ ꯑꯁꯦ ꯀꯌꯥꯗ ꯄꯪꯂꯨꯔꯤꯕꯅꯣ! ꯏꯁꯥꯅ ꯏꯁꯥꯒꯤ ꯈꯣꯡꯗ ꯊꯥꯡꯅ ꯌꯥꯟꯁꯤꯟꯖꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦꯗꯀꯣ꯫ ꯑꯩꯕꯨ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯕꯨ ꯇꯤꯝꯁꯤꯡꯒꯤ ꯈꯜꯂꯨꯔꯦ꯫ ꯏꯇꯥꯎ, ꯅꯇꯥꯎꯅ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯇꯁꯦꯡꯅ ꯏꯔꯥꯜ ꯀꯌꯥ ꯂꯪꯖꯔꯕꯅꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯅꯤ ꯃꯀꯨꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯪꯗꯕ ꯀꯌꯥ ꯃꯀꯨ ꯏꯕꯨꯡꯉꯣꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥ ꯇꯥꯅꯖꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯑꯣꯖꯥꯒꯤ ꯁꯨꯃꯥꯡ ꯃꯆꯤꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯣꯖꯥꯕꯨ ꯀꯧꯖꯕꯁꯨ ꯉꯝꯗ, ꯃꯇꯥꯎꯕꯨ ꯀꯧꯕꯁꯨ ꯉꯝꯗ꯫ ꯇꯟꯖꯥꯗꯨꯗ ꯑꯣꯖꯥ ꯊꯧꯖꯥꯜꯅ ꯑꯃꯨꯕꯨ ꯎꯔꯗꯨꯅ, ꯍꯩ, ꯑꯃꯨ ꯅꯠꯇ꯭ꯔꯅꯦ? ꯏꯄꯥꯒꯤ ꯑꯃꯨ, ꯏꯆꯥꯅ ꯉꯁꯤ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯂꯩꯔꯦ? ꯂꯥꯎꯅꯦ ꯏꯄꯥꯒꯤ ꯅꯥꯛꯇ꯫ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨ ꯀꯣꯏꯔꯤꯕ? ꯑꯩꯍꯥꯛꯁꯦ ꯅꯍꯥꯛꯀꯤ ꯃꯇꯝ ꯑꯃꯒꯤ ꯅꯍꯥꯛꯀꯤ ꯑꯣꯖꯥ ꯊꯧꯖꯥꯜꯗꯨꯅꯤ꯫ ꯏꯆꯥꯅ ꯉꯁꯤ ꯊꯥꯖꯗꯅ ꯂꯥꯛꯄꯁꯦ ꯏꯄꯥꯗꯤ ꯅꯨꯡꯉꯥꯏꯅꯦꯍꯦ꯫ ꯂꯥꯛꯑꯣ꯫ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯛ ꯃꯤꯠꯇꯒꯤ ꯄꯤ ꯈꯥ ꯃꯌꯥꯗ ꯁꯤꯟꯊꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯂꯪꯖꯔꯨꯕ ꯃꯔꯥꯜ ꯀꯌꯥꯗꯨꯅ ꯋꯥꯈꯜ ꯊꯣꯛꯅ ꯀꯞꯇꯨꯅ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯣꯖꯥꯒꯤ ꯈꯣꯡ ꯁꯣꯛꯅ ꯀꯞꯇꯨꯅ, ꯑꯣꯖꯥ, ꯅꯆꯥ ꯂꯥꯟꯖꯔꯦ꯫ ꯑꯣꯖꯥ, ꯅꯆꯥꯒꯤ ꯑꯄꯪꯕ ꯋꯥꯈꯜꯅ ꯑꯣꯖꯥꯕꯨ ꯂꯥꯟꯅ ꯎꯔꯨꯔꯦ꯫ ꯅꯆꯥ ꯑꯩꯅ ꯂꯪꯖꯔꯨꯕ ꯏꯔꯥꯜꯁꯤꯡꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯣꯖꯥ꯫ ꯑꯣꯖꯥꯅ ꯏꯐꯝꯗ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯕꯤꯔꯨ꯫ ꯅꯆꯥ ꯍꯔꯥꯎꯅ ꯂꯧꯖꯒꯦ ꯑꯣꯖꯥ꯫ ꯏꯄꯥꯒꯤ ꯑꯃꯨ, ꯁꯦ ꯍꯧꯒꯠꯂꯨ꯫ ꯏꯆꯥꯗꯕꯨ ꯏꯄꯥꯅ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯔꯨꯒꯅꯤ? ꯉꯁꯤ ꯏꯆꯥꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥꯕꯨ ꯈꯪꯖꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯉꯝꯂꯤꯕꯁꯦ ꯃꯁꯤꯅ ꯏꯄꯥꯒꯤ ꯑꯄꯦꯟꯕꯅꯤ꯫ ꯃꯄꯥꯅ ꯃꯆꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯂꯃꯟ ꯈꯨꯝꯒꯦ, ꯑꯋꯥꯕ ꯅꯪꯍꯟꯒꯦ ꯈꯛ ꯈꯜꯂꯣꯏꯀꯣ ꯍꯥꯏꯅꯕ ꯂꯩ꯫ ꯇꯨꯔꯦꯟꯒꯤ ꯂꯥꯏꯖꯦ ꯏꯁꯤꯡꯗꯤ ꯍꯟꯒꯠꯅ ꯆꯦꯟꯗꯦ꯫ ꯑꯩꯍꯥꯛꯅ ꯅꯈꯣꯏ ꯄꯨꯝꯕꯁꯦ ꯑꯩꯒꯤ ꯏꯆꯥꯒꯨꯝ ꯂꯣꯏꯅ ꯅꯨꯡꯁꯤꯅꯦ꯫ ꯑꯣꯖꯥ, ꯉꯁꯤꯗꯤ ꯑꯣꯖꯥꯒꯤ ꯅꯨꯡꯁꯤꯕ ꯀꯌꯥꯁꯤꯅ ꯅꯆꯥꯒꯤ ꯊꯃꯣꯏꯁꯤ ꯄꯦꯟꯖꯔꯤ꯫ ꯅꯆꯥꯅ ꯄꯪꯂꯨꯕꯅ ꯑꯣꯖꯥꯒꯤ ꯋꯥꯈꯜ ꯈꯪꯕ ꯐꯥꯎ ꯉꯝꯂꯨꯗ꯭ꯔꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯆꯥ ꯐꯠꯇꯕ ꯋꯥꯈꯜ ꯍꯥꯏꯕꯗꯣ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯆꯥꯅ ꯐꯠꯇꯕ ꯋꯥꯈꯜ ꯑꯁꯦ ꯆꯦꯜꯂꯛꯂꯕ ꯃꯤꯀꯨꯞꯇꯨꯗ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯑꯣꯏꯁꯅꯨ꯫
ꯏꯄꯥꯒꯤ ꯑꯃꯨ ꯏꯇꯥꯎ ꯃꯅꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗꯁꯨ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯔꯨꯞ ꯃꯁꯛ ꯈꯪꯗꯕ ꯅꯇꯥꯎ ꯑꯩꯕꯨ ꯅꯆꯤꯟ ꯄꯦꯟꯅ ꯆꯩ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯏꯐꯝꯗ ꯂꯃꯟ ꯈꯨꯝꯕ ꯏꯇꯥꯎ ꯅꯇꯥꯎ ꯑꯣꯏꯅꯕꯨ ꯏꯇꯥꯎꯗ ꯀꯔꯤ ꯄꯦꯟꯗꯕ ꯊꯝꯗꯦꯗꯣ ꯉꯁꯤ ꯏꯇꯥꯎꯅ ꯑꯐ ꯐꯠꯇ ꯈꯪꯗꯨꯅ ꯅꯇꯥꯎ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕ ꯑꯁꯤꯃꯨꯛ ꯄꯦꯟꯖꯕ ꯂꯩꯇꯦꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅ ꯂꯣꯏꯅꯈꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯁꯣꯟꯅꯈꯤꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯅꯕꯗꯣ ꯃꯥꯡꯂꯗ꯭ꯔꯥ ꯈꯟꯗꯨꯅ ꯅꯇꯥꯎꯅ ꯋꯥꯈꯤꯕꯅꯤ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯅ ꯏꯇꯥꯎ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕ ꯃꯔꯤ ꯎꯔꯒ ꯅꯣꯡꯃ ꯂꯛꯅꯕꯤꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯏꯇꯥꯎ ꯅꯤꯡꯁꯤꯡꯂꯤ ꯅꯇꯥꯎ ꯑꯣꯏꯅ ꯍꯥꯏꯈꯤ ꯏꯈꯧ ꯄꯣꯡꯅ ꯑꯩꯒꯤ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯏꯅꯔꯣꯏ ꯑꯗꯨꯕꯨ ꯏꯇꯥꯎ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯑꯄꯪꯕ ꯋꯥꯈꯜ ꯑꯣꯏꯔꯨꯕꯅ ꯏꯇꯥꯎꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯨꯔꯦ ꯅꯇꯥꯎ ꯑꯣꯏꯕꯅ ꯈꯨꯠ ꯄꯦꯟꯅ ꯍꯥꯜꯂꯣꯏ ꯏꯇꯥꯎ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯀꯥꯏꯕꯅ ꯏꯃꯥꯏꯁꯦ ꯎꯠꯄ ꯉꯝꯂꯛꯇ꯭ꯔꯦ ꯏꯇꯥꯎ ꯂꯥꯟꯗꯕ ꯉꯝꯕ ꯇꯥꯏꯕꯪꯁꯤꯗ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯑꯩꯒꯤ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯑꯁꯥꯎꯕꯅ ꯏꯇꯥꯎꯕꯨ ꯂꯃꯟ ꯈꯨꯝꯗꯨꯅ ꯏꯇꯥꯎꯕꯨ ꯃꯥꯡꯍꯟꯈꯤꯕ ꯉꯝꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯅꯍꯥꯛꯄꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯃꯤꯡꯆꯠ ꯍꯦꯟꯒꯠꯀꯗ꯭ꯔꯥ ꯅꯨꯡꯁꯤꯅ ꯂꯣꯏꯅꯈꯤꯕ ꯃꯔꯨꯞ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯑꯃꯅ ꯑꯃꯕꯨ ꯂꯃꯟ ꯈꯨꯝꯅꯗꯨꯅ ꯑꯉꯝꯕꯅ ꯍꯥꯠꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯉꯥꯡꯅꯍꯧꯕ ꯑꯩ ꯄꯥꯝꯗꯤꯌꯦ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯅꯇꯥꯎ ꯂꯥꯜꯂꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯁꯤ ꯅꯇꯥꯎꯕꯨ ꯉꯥꯛꯄꯤꯌꯨ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯏꯇꯥꯎꯕꯨ ꯅꯨꯡꯁꯤꯕꯅ ꯅꯇꯥꯎꯒꯤ ꯊꯃꯣꯏꯗ ꯂꯣꯟꯅ ꯀꯞꯆꯈꯤꯕꯅꯤ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤ ꯀꯞꯄꯤ ꯑꯃꯨꯛ ꯅꯣꯛꯏ ꯍꯔꯥꯎꯅ ꯂꯦꯡꯒꯣꯟꯅꯩ ꯑꯣꯖꯥꯕꯨꯁꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ ꯑꯣꯖꯥꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯎꯔꯒ ꯍꯔꯥꯎꯖꯩ ꯂꯩꯃꯅ ꯍꯥꯏ ꯕꯦꯃꯥ ꯊꯥꯔꯤꯛ ꯅꯪꯕꯨ ꯋꯥꯔꯅꯤꯅꯦ ꯊꯦꯡꯉꯦꯅꯦ ꯅꯪꯕꯣ ꯇꯨꯝꯅꯅꯕ ꯇꯧꯔꯣꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯪꯒꯤ ꯐꯤꯗꯣ ꯑꯃꯨꯛ ꯁꯥꯔꯣꯅꯦ ꯅꯪꯕꯣ ꯊꯥꯔꯤꯛꯅ ꯏꯃꯥ ꯌꯥꯅꯤꯗ ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ ꯏꯃꯥ ꯄꯣꯊꯥꯕꯤꯔꯨꯔꯣ ꯑꯩ ꯉꯥꯏꯍꯥꯛ ꯐꯤꯁꯦ ꯁꯥꯈꯤꯒꯦ ꯏꯃꯥ ꯍꯥꯏ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯁꯤꯗ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯁꯨ ꯇꯨꯝꯈ꯭ꯔꯦ ꯅꯪꯅ ꯃꯥꯡꯒꯣꯜꯁꯤꯗ ꯁꯨꯝ ꯐꯤ ꯁꯥꯗꯨꯅ ꯂꯩꯍꯧꯔꯒ ꯏꯃꯥꯅ ꯀꯔꯝꯅ ꯇꯨꯝꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯃ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯉꯁꯤ ꯐꯤꯁꯤꯃ ꯂꯣꯏꯁꯤꯜꯂꯒ ꯍꯌꯦꯡ ꯏꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯄꯗ ꯄꯨꯈꯤꯅꯕꯅꯦ ꯏꯃꯥ ꯍꯥꯏ ꯑꯍꯟꯅ ꯍꯥꯏꯕ ꯋꯥꯗꯅꯦ ꯍꯤꯛꯇꯣꯛꯄ ꯐꯠꯇꯦꯀꯣ ꯑꯊꯦꯡꯕꯁꯤꯗ ꯅꯊꯟꯇ ꯀꯃꯥꯏꯅ ꯃꯥꯡꯒꯣꯜꯁꯤꯗ ꯐꯤ ꯁꯥꯍꯧꯒꯗꯧꯔꯤꯕꯅꯣ ꯂꯥꯛꯑꯣ ꯏꯃꯥꯁꯨꯅꯦ ꯍꯌꯦꯡ ꯉꯟꯇꯥꯅ ꯀꯩꯊꯦꯜ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯃ ꯑꯃꯗꯤ ꯊꯥꯔꯤꯛ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯣꯏꯔꯩ ꯊꯥꯔꯤꯛꯄꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯄꯣꯏꯔꯩꯅ ꯑꯩꯒꯤ ꯊꯥꯔꯤꯛꯁꯦ ꯃꯥꯕꯨ ꯊꯝꯂꯝꯂꯒ ꯑꯩ ꯆꯠꯀꯅꯤ ꯈꯟꯕꯗ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯗꯦ ꯃꯥꯅꯗꯤ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯕꯤꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯁꯦꯟꯅꯖꯕ ꯃꯁꯤꯕꯨ ꯃꯥꯅ ꯈꯪꯕꯤꯔꯝꯒꯗ꯭ꯔꯅꯦ ꯃꯥꯗꯤ ꯂꯥꯛꯄ ꯂꯥꯛꯏꯅꯤ ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯦꯗ ꯊꯥꯔꯤꯛꯅ ꯊꯥ ꯄꯣꯏꯔꯩ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯉꯟꯅ ꯌꯦꯡꯂꯤꯗꯨꯕꯣ ꯑꯩꯕꯨ ꯅꯍꯥꯟ ꯃꯈꯩ ꯎꯗꯗꯧꯅ ꯑꯗꯨꯏ ꯅꯠꯇꯦꯗ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ ꯑꯁꯦꯡꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯏꯁ ꯌꯥꯔꯦꯀꯣ ꯌꯥꯝ ꯊꯥꯒꯠꯄꯤꯔꯅꯨ ꯑꯩ ꯀꯩꯁꯨ ꯍꯔꯥꯎꯖꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯍꯩꯃꯥ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯀꯩꯗꯧꯉꯩ ꯆꯠꯄ ꯇꯥꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯠꯂꯅꯤ ꯑꯗꯣ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯨꯒꯗꯕ ꯃꯥꯜꯂꯦ ꯏꯅꯦꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯄꯥꯕꯅ ꯑꯩꯕꯨ ꯈꯔ ꯂꯩꯔꯨꯅꯕ ꯍꯥꯏꯌꯦ ꯑꯣ ꯍꯩꯃꯥ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯖꯥꯠꯅꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯑꯗꯣ ꯑꯁ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩꯒꯤ ꯁꯟꯁꯤꯡꯁꯦ ꯏꯊꯟꯇ ꯁꯦꯜꯍꯧꯕ ꯇꯥꯔꯦꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯗꯅꯕ ꯍꯣꯠꯅꯒꯦ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯦ ꯑꯩꯁꯨ ꯅꯪꯒꯤ ꯈꯟꯕꯗ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯑꯩꯗꯤ ꯑꯩꯒꯤ ꯁꯟꯁꯤꯡ ꯑꯁꯦ ꯁꯦꯟꯅꯃꯤꯟꯅꯕꯒꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄꯒꯤꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯀꯣ ꯑꯍꯣꯏꯅꯦ ꯅꯪꯅ ꯈꯟꯕꯤꯗ꯭ꯔꯁꯨ ꯌꯥꯏꯅꯦ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯈꯟꯒꯦꯀꯣ ꯍꯣꯏꯅꯦ ꯑꯗꯣ ꯑꯩ ꯆꯪꯉꯒꯦ ꯑꯩ ꯐꯤ ꯁꯥꯔꯝꯕꯅꯦ ꯑꯗꯣ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯅꯪꯁꯨ ꯍꯌꯦꯡꯗꯣ ꯐꯖꯅ ꯆꯠꯂꯣ ꯍꯣꯏ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯉꯣ
ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦꯀꯣ ꯑꯗꯣ ꯅꯪ ꯐꯖꯅ ꯉꯥꯎꯁꯤꯟꯅꯗꯅ ꯂꯩꯌꯨꯀꯣ ꯀꯥꯔꯟ ꯇꯧꯒꯅꯨꯀꯣ ꯏꯁ ꯑꯩꯅꯕꯨ ꯀꯔꯤ ꯀꯥꯔꯟ ꯇꯧꯗꯣꯔꯤꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯂꯩꯕꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯐꯖꯅ ꯂꯩꯔꯣꯀꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃ ꯀꯩꯊꯦꯜ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯝꯃꯤ ꯇꯥꯂꯛꯇꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯃꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯍꯥꯏ ꯂꯩꯃ ꯅꯪꯕꯨ ꯇꯥꯔꯤꯕꯔꯣ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯂꯥꯎ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯂꯩꯃ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯦ ꯏꯁ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯦ ꯀꯀꯥꯏꯗꯅ ꯏꯕꯦꯝꯃ ꯅꯈꯣꯟ ꯐꯖꯔꯤꯕ ꯑꯗꯨꯃꯥꯏꯅ ꯅꯈꯨꯠꯇꯒꯤ ꯁꯦꯜ ꯁꯠꯄꯁꯨ ꯐꯖꯧꯅꯦ ꯍꯦ ꯀꯔꯤ ꯊꯣꯛꯆꯩꯅ ꯇꯧꯖ ꯁꯥꯏꯅꯣ ꯃꯤꯒꯤ ꯁꯦꯜ ꯇꯣꯜꯂꯒ ꯁꯤꯡꯅꯤꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯣ ꯍꯥꯏꯕꯅꯣ ꯏꯆꯦ ꯁꯥꯎꯕꯤꯈꯤꯅꯨ ꯑꯩꯁꯨ ꯃꯇꯥꯡ ꯑꯃ ꯆꯥꯗꯗꯨꯅ ꯇꯧꯕꯅꯤ ꯑꯩ ꯏꯆꯦꯒꯤ ꯁꯦꯜꯗꯣ ꯁꯣꯏꯗꯅ ꯁꯤꯡꯖꯒꯦ ꯃꯇꯝ ꯈꯔꯗꯗꯤ ꯉꯥꯏꯕꯤꯌꯨꯕ ꯏꯆꯦ ꯌꯥꯔꯦ ꯑꯩ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯉꯁꯤꯗꯤꯅꯦ ꯑꯁꯦꯡꯕ ꯑꯃ ꯉꯥꯡꯅꯁꯤ ꯐꯔꯦ ꯏꯆꯦ ꯑꯩ ꯃꯊꯪꯒꯤ ꯄꯥꯟꯈꯠꯂꯛꯄꯁꯤꯗ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯔꯒꯦ ꯏꯆꯦ ꯃꯗꯨꯗꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯣ ꯏꯆꯦ ꯍꯟꯗꯛꯀ ꯁꯣꯏꯔꯗꯤꯅꯦ ꯑꯩꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯒꯤ ꯌꯨꯝꯐꯝꯁꯦ ꯃꯁꯤ ꯍꯦꯛꯇ ꯂꯧꯔꯦ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯩꯊꯦꯜ ꯊꯣꯔꯛꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯗꯁꯨ ꯅꯠꯇꯦ ꯅꯨꯡꯇꯤꯃꯛꯀꯤꯅꯤ ꯀꯩꯊꯦꯜ ꯊꯣꯛꯂꯝꯗꯥꯏꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯁꯦꯜ ꯊꯧꯕ ꯍꯦꯛꯇ ꯂꯥꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯤꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯌꯨꯍꯦꯟꯅ ꯏꯐꯤꯡ ꯐꯤꯡꯅ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯏꯃꯥꯎ ꯍꯥꯏ ꯌꯨꯍꯦꯟ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯣ ꯑꯗꯨꯛ ꯐꯤꯡꯅ ꯆꯦꯜꯂꯛꯏꯗꯨꯕꯣ ꯇꯞꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯌꯨꯍꯦꯟ ꯃꯈꯨꯠ ꯎ ꯃꯁꯥꯋꯣ ꯇꯧꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯈꯥ ꯊꯪꯕꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯥꯄꯤ ꯑꯃ ꯍꯧꯍꯧꯋꯤ ꯉꯔꯥꯡꯗ ꯍꯧꯗꯕꯅꯤ ꯏꯃꯥ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯔꯤꯕ ꯃꯐꯝꯗꯨꯅꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯑꯝꯇ ꯂꯥꯛꯑꯣ ꯏꯃꯥ ꯌꯦꯡꯉꯨ ꯂꯥꯛꯑꯣꯕ ꯂꯩꯃ ꯃꯆꯥꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯄꯥꯈꯠꯂꯗꯨꯅ ꯀꯔꯤꯅꯣꯅꯦ ꯈꯜꯂꯗꯨꯅ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯥꯏ ꯕꯦꯝꯃ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯥꯔꯤꯛ ꯀꯔꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ ꯑꯝꯇ ꯂꯥꯎꯅꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯆꯦꯗꯤ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ ꯅꯆꯦ ꯀꯧꯔꯛꯑꯣ ꯆꯠꯂꯣ ꯏꯃꯥ ꯆꯦꯗꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯅꯤ ꯑꯩ ꯀꯧꯔꯨꯒꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯍꯦꯟ ꯃꯆꯦꯕꯨ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ ꯌꯨꯍꯦꯟꯗꯤ ꯑꯉꯥꯡ ꯑꯣꯏꯔꯕꯅꯤꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯁꯨ ꯉꯝꯂꯝꯗ꯭ꯔꯤ ꯂꯩꯃ ꯄꯥꯈꯠꯂꯗꯨꯅ ꯀꯅꯥꯗ ꯍꯥꯏꯁꯤꯒꯦ ꯑꯃꯗꯤ ꯍꯥꯏꯗꯕꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯛꯂꯝꯃꯤ ꯊꯥꯔꯤꯛ ꯃꯅꯥꯎꯅꯨꯄꯥꯒ ꯂꯣꯏꯅꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯏꯃꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯌꯨꯍꯦꯟꯅ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯃꯥ ꯍꯥꯏ ꯕꯦꯝꯃ ꯌꯨꯍꯦꯟ ꯂꯥꯡꯒꯅꯨꯀꯣ ꯃꯤ ꯇꯥꯈꯤꯅꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯈꯤꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯎꯔꯦ ꯌꯥꯝꯅ ꯐꯖꯔꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ナꯏꯗ꯭ꯔꯕ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨꯅ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯍꯧꯔꯤꯕꯗꯨ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯂꯩꯃ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯅ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯀꯅꯥꯗꯁꯨ ꯈꯪꯍꯟꯅꯤꯡꯂꯝꯗꯦ ꯂꯩꯃꯅ ꯍꯥꯏ ꯏꯆꯥꯁꯥ ꯅꯈꯣꯏ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯋꯥꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯤ ꯅꯈꯣꯏ ꯁꯤꯡꯉꯨꯀꯣ ꯑꯉꯥꯡꯁꯥ ꯍꯥꯏ ꯊꯥꯔꯤꯛ ꯆꯠꯂꯣ ꯃꯅꯤꯡꯗ ꯂꯩꯕ ꯋꯥ ꯈꯔꯗꯣ ꯄꯨꯔꯛꯎ ꯁꯝꯕꯜ ꯈꯥꯖꯤꯟꯗꯨꯅ ꯊꯝꯒꯦ ꯍꯥꯏ ꯌꯨꯍꯦꯟ ꯅꯪꯁꯨ ꯅꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯁꯨ ꯆꯠꯂꯨ ꯍꯣꯏ ꯏꯃꯥ ꯏꯕꯨꯡꯉꯣ ꯌꯨꯍꯦꯟ ꯂꯧ ꯏꯕꯥꯅꯤ ꯋꯥ ꯂꯧꯔꯨꯁꯤ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯈꯜ ꯇꯧꯏ ꯃꯁꯤꯒꯤ ꯍꯪꯒꯥꯝ ꯑꯁꯤ ꯀꯝꯗꯧꯅꯤ ꯃꯁꯤꯗꯤ ꯑꯩ ꯍꯪꯒꯥꯝꯁꯤꯡꯁꯤꯒꯤ ꯃꯀꯥꯁꯤꯡꯁꯤ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯒꯦ ꯑꯗꯨꯒ ꯃꯤ ꯀꯅꯥꯅꯁꯨ ꯎꯗꯅꯕ ꯋꯥꯅ ꯁꯝꯕꯜ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯒꯦ ꯊꯥꯔꯤꯛ ꯑꯃꯗꯤ ꯌꯨꯍꯦꯟꯅ ꯋꯥ ꯈꯔ ꯄꯨꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯀꯗꯥꯏ ꯄꯤꯔꯣ ꯃꯐꯝ ꯑꯁꯤ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯤꯕꯤꯔꯕꯅꯤ ꯑꯗꯨꯅ ꯍꯪꯒꯥꯝ ꯑꯁꯤ ꯅꯈꯣꯏ ꯑꯃꯥꯡꯕ ꯇꯧꯁꯤꯟꯕ ꯌꯥꯗꯦꯀꯣ ꯏꯔꯨꯖꯔꯒ ꯄꯥꯏꯒꯗꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯤꯀꯣ ꯊꯥꯔꯤꯛ ꯑꯃꯗꯤ ꯌꯨꯍꯦꯟꯅ ꯑꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ
ꯌꯥꯝꯅ ꯐꯖꯅ ꯃꯐꯝ ꯑꯗꯨ ꯀꯣꯏꯁꯤꯟꯗꯨꯅ ꯁꯝꯕꯜ ꯈꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯩꯃ ꯐꯖꯔꯕ ꯍꯪꯒꯥꯝ ꯃꯀꯥ ꯑꯄꯥꯛꯄꯁꯤꯡ ꯑꯗꯨ ꯐꯖꯅ ꯃꯄꯨꯟ ꯃꯄꯨꯟ ꯄꯨꯟꯁꯤꯜꯂꯝꯃꯤ ꯌꯨꯍꯦꯟꯅ ꯃꯥ ꯍꯪꯒꯥꯝꯁꯤꯡ ꯑꯁꯤ ꯌꯣꯜꯂꯨꯗꯣꯏꯔꯣ ꯀꯩꯊꯦꯜꯗ ꯏꯃꯥ ꯌꯣꯜꯂꯨꯒꯦ ꯏꯃꯥ ꯃꯁꯤꯒꯤ ꯍꯪꯒꯥꯝꯁꯤꯕꯨ ꯆꯥꯕꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ ꯃꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯎꯗ꯭ꯔꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤ ꯍꯌꯦꯡ ꯃꯤꯅ ꯂꯩꯔꯒ ꯆꯥꯈ꯭ꯔꯒ ꯑꯐꯠꯇꯕꯒ ꯑꯣꯏꯔꯝꯃꯗꯤ ꯏꯃꯥ ꯍꯩꯗꯦꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯈꯪꯉꯤ ꯃꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕు ꯅꯨꯡꯉꯥꯏꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯅꯆꯤꯟ ꯅꯅꯥꯎ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯕꯦꯃꯥ ꯊꯥꯔꯤ ꯅꯅꯥꯎꯁꯤ ꯌꯦꯡꯁꯤꯜꯂꯝꯃꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯃ ꯑꯗꯨ ꯀꯩꯊꯦꯜꯗ ꯃꯥꯒꯤ ꯍꯪꯒꯥꯝ ꯃꯀꯥ ꯐꯖꯕꯁꯤꯡ ꯑꯗꯨ ꯌꯣꯜꯂꯝꯃꯤ ꯐꯖꯔꯕ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯃꯤꯠ ꯊꯛꯅꯔꯝꯃꯤ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯂꯩꯃ ꯏꯆꯦꯒꯤ ꯍꯪꯒꯥꯝꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ ꯑꯁꯨꯛ ꯐꯖꯕ ꯍꯪꯒꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯗꯤꯅꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯎꯖꯗ꯭ꯔꯤ ꯍꯥꯏꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯩꯁꯨ ꯃꯄꯨꯜ 2 ꯈꯛꯇ ꯂꯩꯖꯈꯤꯒꯦ ꯏꯆꯦ ꯂꯩꯃ ꯂꯩꯃꯅ ꯍꯣꯏ ꯂꯩꯌꯣ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯄꯤꯔꯝꯕꯅꯤꯗ ꯈꯔ ꯌꯣꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯗ ꯑꯩꯅ ꯄꯨꯕꯤꯔꯛꯄꯅꯦ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ ꯂꯩꯃ ꯅꯪꯒꯤ ꯍꯪꯒꯥꯝ ꯃꯀꯥꯁꯤꯗꯤ ꯀꯔꯤꯅꯣꯅꯦꯍꯦ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗꯀꯣ ꯑꯁꯨꯛ ꯆꯥꯎꯕ ꯍꯪꯒꯥꯝ ꯃꯀꯥꯁꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯣ ꯍꯥꯏꯁ ꯃꯁꯤꯗꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏꯅꯤꯗꯣ ꯍꯥꯏ ꯆꯥꯕ ꯆꯥꯗꯕ ꯂꯥꯏꯔꯤ ꯃꯄꯨꯜ 2ꯇ ꯂꯩꯈꯤꯒꯦ ꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯍꯪꯒꯥꯝꯁꯦ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨꯒꯦ ꯃꯈꯣꯏꯁꯨ ꯃꯁꯤꯒꯤ ꯍꯪꯒꯥꯝꯁꯦ ꯎꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯉꯛꯂꯅꯤ ꯐꯅꯤꯇꯥꯗ ꯄꯤꯖꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯃꯒꯤ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯀꯨꯏꯍꯧꯗꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯈꯤꯔꯝꯃꯤ ꯂꯩꯃ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯂꯩꯃꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯕ ꯃꯥꯜꯂꯤ ꯁꯤꯗꯒꯤꯗꯤ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯁꯤꯁꯨ ꯇꯞꯅ ꯁꯤꯡꯕ ꯉꯝꯂꯅꯤꯗꯣ ꯊꯪꯅꯕꯗ ꯑꯦꯟꯁꯥꯡ ꯌꯣꯟꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯂꯩꯃꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯂꯩꯃ ꯅꯪꯗꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯔꯅꯤꯅꯦ ꯍꯣꯏ ꯏꯆꯦ ꯉꯁꯤꯗꯤ ꯄꯣꯠꯁꯤꯡꯁꯦ ꯉꯟꯇꯥꯅ ꯍꯦꯛꯇ ꯁꯤꯠꯈ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯪꯒꯥꯝꯗꯨꯕు ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯄꯤꯔꯝꯃꯦ ꯍꯥꯏꯗꯨꯕꯨ ꯅꯠꯇꯦ ꯑꯍꯜꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯅꯠꯇꯕ꯭ꯔꯥꯕ ꯂꯩꯃ ꯃꯁꯥꯗꯣ ꯈꯔ ꯈꯖꯤꯛ ꯄꯥꯈꯠꯂꯝꯃꯤ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯈꯟꯖꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯂꯩꯕꯤ ꯂꯩꯃꯅꯤ ꯑꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯈꯨꯝꯂꯛꯂꯝꯃꯤ ꯏꯆꯦ ꯑꯍꯜ ꯅꯨꯄꯤꯗꯨ ꯑꯩꯁꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯉꯁꯥꯏ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯤꯁꯤꯜꯂꯝꯕꯅꯤ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤꯅꯣ ꯍꯪꯍꯧꯗ꯭ꯔꯦ ꯃꯍꯥꯛꯅ ꯄꯤꯔꯝꯂꯤꯕ ꯍꯪꯒꯥꯝꯁꯤꯡ ꯑꯁꯤꯒꯤ ꯁꯦꯜꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯂꯧꯕꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯏꯁ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯅꯈꯨꯠꯇ ꯃꯅꯤ ꯃꯨꯛꯇ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦꯗꯅ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯑꯩꯁꯨ ꯑꯍꯜꯗꯨꯅ ꯌꯣꯟꯕꯤꯔꯛꯎ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯌꯣꯜꯂꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯨ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯃ ꯐꯥꯎꯕ ꯁꯤꯠꯇꯕꯗꯒꯤ ꯑꯃꯗꯤ ꯂꯩꯃꯒꯤꯅ ꯂꯣꯏꯅ ꯍꯦꯛꯇ ꯁꯤꯠꯈꯤꯕꯒꯤ ꯀꯂꯛꯄ ꯃꯤꯍꯧꯕ ꯄꯣꯛꯄꯒꯤ ꯍꯥꯏꯔꯤꯕꯅꯤ ꯂꯩꯃ ꯃꯌꯨꯝꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯝꯃꯤ ꯍꯥꯏ ꯕꯦꯃꯥ ꯊꯥꯔꯤꯛ ꯕꯨꯡꯉꯣ ꯌꯨꯍꯦꯟ ꯏꯃꯥ ꯍꯜꯂꯛꯑꯦ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯔꯤꯛ ꯃꯃꯥ ꯂꯥꯛꯑꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯗꯣ ꯂꯣꯏꯅ ꯁꯤꯠꯄ꯭ꯔꯥ ꯏꯃꯥ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯦ ꯑꯗꯨꯅꯅꯤꯅꯦ ꯏꯃꯥꯅ ꯉꯁꯤ ꯉꯟꯇꯥꯅ ꯍꯜꯂꯛꯂꯤꯕꯁꯦ ꯏꯃꯥꯅꯅꯦ ꯀꯩꯊꯦꯜꯗ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯒꯤ ꯍꯪꯒꯥꯝꯗꯣ ꯎꯕꯗ ꯃꯤꯁꯤꯡꯁꯦ ꯉꯛꯅꯈꯤꯗꯅ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯁꯤꯠꯈ꯭ꯔꯦ ꯏꯃꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯨꯏꯅ ꯋꯥꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯍꯜꯂꯒꯦꯅ ꯄꯤꯕꯤꯔꯤꯕꯅꯤꯅꯦ ꯑꯌꯥ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯛꯑꯅꯤꯀꯣ ꯑꯗꯨ ꯏꯃꯥ ꯉꯁꯥꯏꯗꯣ ꯑꯋꯥꯡꯒꯤ ꯏꯅꯦ ꯀꯕꯣꯛ ꯂꯩꯂꯥꯛꯑꯝꯃꯦ ꯃꯥꯒꯤ ꯁꯦꯜꯁꯤꯡꯗꯣ ꯁꯦꯟꯗꯣꯏ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯃꯁꯤ ꯃꯥꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯏꯃꯥ ꯍꯥꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯁꯤ ꯏꯆꯥꯁꯤꯗꯤ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯗꯣꯏꯅꯤꯅꯦ ꯃꯤꯒꯤ ꯁꯦꯜꯒ ꯑꯃꯠꯇ ꯇꯣꯜꯂꯔꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏ ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯎꯗꯦꯅꯦ ꯃꯥ ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛꯇ ꯁꯥꯟꯅꯔꯝꯕꯅꯤ ꯑꯩꯁꯨ ꯐꯤ ꯁꯥꯔꯤꯉꯩꯗ ꯎꯍꯧꯗ꯭ꯔꯦ ꯍꯩꯃ ꯅꯪ ꯁꯤꯗꯤꯕ ꯑꯩꯅ ꯅꯅꯥꯎ ꯅꯨꯄꯥꯗꯣ
ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏꯅ ꯄꯤꯕ ꯍꯪꯒꯥꯝꯗꯨꯒꯤ ꯃꯅꯥꯛꯇꯒ ꯆꯪꯗꯨꯅ ꯁꯥꯟꯅꯔꯝꯂꯕꯗꯤ ꯑꯗꯨꯒ ꯃꯤ ꯑꯇꯣꯞꯄꯗꯒ ꯆꯠꯇꯨꯅ ꯇꯝꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯥꯏꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯣ ꯏꯃꯥꯅ ꯅꯪꯒꯤ ꯐꯤ ꯁꯥꯔꯤꯕꯗꯨ ꯇꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯁꯥꯕ ꯌꯥꯏ ꯃꯗꯨꯗꯒꯤ ꯍꯦꯟꯕꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯂꯟ ꯑꯃ ꯐꯪꯂꯕꯅꯤꯅꯦ ꯃꯁꯤꯕꯨ ꯃꯤꯔꯥꯏꯕ ꯐꯠꯇꯦꯅꯦ ꯏꯕꯦꯝꯃ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯌꯦꯡꯂꯨꯒꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯔꯤ ꯃꯅꯥꯎꯄꯥꯕꯨ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯝꯃꯤ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯎꯔꯛꯇ꯭ꯔꯕꯗ ꯃꯃꯥꯅ ꯍꯥꯏꯕ ꯍꯪꯒꯥꯝ ꯍꯧꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨ ꯂꯩꯕ꯭ꯔꯥ ꯊꯤꯔꯛꯂꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯎꯔꯦ ꯍꯩꯃ ꯍꯥꯏ ꯏꯕꯨꯡꯉꯣ ꯌꯨꯍꯦꯟ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯉꯁꯥꯏ ꯏꯃꯥꯅ ꯑꯩꯈꯣꯏꯅꯤꯗ ꯃꯐꯝ ꯑꯁꯤꯗ ꯄꯪꯆꯪꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯏꯆꯦ ꯑꯩ ꯀꯔꯤꯁꯨ ꯊꯦꯡꯗꯤꯌꯦ ꯑꯩ ꯁꯨꯝ ꯌꯦꯡꯂꯝꯕꯅꯦ ꯑꯗꯨ ꯏꯆꯦ ꯑꯩꯈꯣꯏ ꯍꯪꯒꯥꯝꯁꯦ ꯌꯥꯝꯅ ꯆꯥꯎꯏꯀꯣ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯆꯥꯎꯏꯀꯣ ꯁꯤꯗꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯣ ꯂꯥꯛꯑꯣ ꯏꯃꯥꯁꯨ ꯍꯜꯂꯛꯍꯧꯔꯤ ꯏꯃꯥꯅ ꯇꯥꯔꯕꯗꯤ ꯏꯕꯥꯅꯤꯃꯛ ꯑꯃꯨꯛ ꯉꯥꯡꯂꯅꯤ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯨꯍꯦꯟꯗꯨ ꯃꯃꯥ ꯍꯜꯂꯛꯑꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯏꯃꯥ ꯏꯃꯥ ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯄ꯭ꯔꯣ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯏꯃꯥ ꯍꯩꯃꯥ ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯀꯔꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯁꯦꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯅꯆꯤꯟ ꯅꯅꯥꯎ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯔꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯃꯃꯥꯅ ꯂꯩꯔꯛꯂꯤꯕ ꯉꯥꯃꯣꯛ ꯑꯗꯨ ꯅꯨꯡꯁꯤꯅꯅ ꯃꯨꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕ ꯀꯅꯥꯗꯁꯨ ꯀꯥꯏꯖꯗꯕ ꯏꯃꯨꯡꯅꯤ ꯂꯩꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯆꯥ ꯅꯥꯎꯌꯣꯛ ꯐꯖꯩ ꯑꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯤ ꯃꯃꯥꯒꯤ ꯑꯋꯥꯕ ꯈꯪꯉꯤ ꯃꯗꯨꯃꯛꯅꯤ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯇꯧꯕ ꯃꯤꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯆꯤꯛꯄ ꯏꯪ ꯇꯞꯄ ꯈꯠꯅ ꯆꯩꯅꯕ ꯇꯧꯗꯕ ꯏꯔꯥꯡ ꯇꯧꯗꯕ ꯌꯨꯝꯗ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯌꯨꯍꯦꯟꯅ ꯃꯥ ꯉꯁꯤꯁꯨ ꯍꯪꯒꯥꯝ ꯍꯦꯛꯇꯣꯏꯔꯣ ꯏꯃꯥ ꯍꯦꯛ ꯇꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯏꯃꯥ ꯍꯥꯏ ꯃꯁꯤ ꯑꯉꯥꯡꯅ ꯄꯥꯏꯕ ꯌꯥꯗꯦꯀꯣ ꯌꯥꯗꯦ ꯂꯩꯃ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯌꯣꯜꯂꯝꯃꯤ ꯅꯨꯡꯇꯤꯒꯤ ꯍꯦꯛꯂꯕꯁꯨ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯍꯟꯊꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯃꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯂꯩꯃꯅ ꯁꯤꯗꯒꯤꯗꯤ ꯃꯤꯒꯤ ꯁꯦꯜꯁꯤꯡ ꯑꯁꯦ ꯃꯊꯪ ꯁꯤꯡꯂꯒꯦ ꯑꯆꯨꯝꯕꯗ ꯇꯧꯈꯤꯕ ꯏꯄꯨꯔꯣꯏꯕꯒꯤ ꯃꯄꯥꯜꯅ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯍꯤꯡꯒꯣꯜꯅꯨꯡ ꯑꯁꯤꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯇꯥꯟꯕꯗ ꯐꯪꯂꯔꯣꯏꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯟꯅꯕꯤꯔꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯜꯂꯛꯄ ꯐꯥꯎꯕ ꯃꯤꯍꯧꯕ ꯄꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯏꯁꯣꯔꯅ ꯁꯦꯝꯕꯗ ꯑꯗꯨꯃꯛ ꯌꯥꯎꯔꯕꯅꯤ ꯃꯁꯤꯅ ꯏꯁꯣꯔꯅ ꯂꯤꯂꯥ ꯑꯣꯏꯅ ꯁꯥꯟꯅꯍꯜꯂꯤꯕꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯍꯜꯂꯤꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯝꯕꯤ ꯆꯠꯅ ꯅꯨꯄꯥ ꯈꯔ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯕꯣꯌꯥꯏꯅ ꯍꯥꯏ ꯃꯔꯨꯞ ꯆꯥꯎꯕ ꯉꯥꯏꯈꯣꯅꯦ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯕꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯆꯥꯎꯕꯅ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯃꯔꯨꯞ ꯍꯥꯏꯔꯤꯁꯤꯕꯣ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯍꯦꯔ ꯏꯇꯥꯎ ꯅꯪ ꯑꯃ ꯈꯪꯃꯟꯈꯤꯗ꯭ꯔꯦ ꯃꯅꯤꯡꯒꯤ ꯂꯩꯃ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯤꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅꯦ ꯀꯅꯥꯒꯤ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯇꯣꯜꯂꯝꯕ ꯂꯣꯏꯅ ꯀꯣꯛꯈꯤꯗꯨꯅ ꯃꯌꯨꯝ ꯃꯀꯩꯒꯤ ꯐꯖꯅ ꯁꯦꯝꯖꯤꯟꯗꯨꯅ ꯃꯌꯨꯝꯒꯗꯣ ꯁꯝꯕꯜ ꯂꯣꯏꯅ ꯈꯥꯖꯤꯜꯂꯗꯨꯅ ꯀꯅꯥꯁꯨ ꯆꯪꯍꯟꯗꯅ ꯂꯩ ꯍꯥꯏꯅꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯔꯣ ꯍꯥꯏꯔꯤꯁꯤꯕꯣ ꯏꯍꯦ ꯑꯍꯜ ꯊꯪꯁꯤꯗ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯔꯨꯈꯤꯒꯗ꯭ꯔꯣ ꯈꯨꯜ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯔꯕꯤꯅꯤꯅꯦ ꯅꯪꯅ ꯇꯥꯔꯝꯗ꯭ꯔꯤꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯉꯛꯈ꯭ꯔꯦꯗ ꯑꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦꯗꯅ ꯉꯥꯏꯈꯣꯅꯦ ꯃꯈꯣꯏꯕꯨ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯒꯤ ꯁꯦꯜ ꯄꯥꯏꯔꯛꯂꯤꯕꯅꯣꯅꯦ ꯍꯩꯃꯥ ꯃꯈꯣꯏꯅꯕꯨ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯔꯨꯗꯣꯏꯅꯣꯗ ꯅꯨꯄꯤꯅ ꯄꯥꯟꯕ ꯌꯨꯝꯕꯥꯅꯕꯨ ꯀꯌꯥꯝ ꯅꯥꯇꯩ ꯆꯥꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯅꯨꯄꯥ ꯍꯥꯏꯔ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯑꯇꯣꯝꯕꯗꯣ ꯑꯗꯨꯇꯅꯤ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯤꯒꯤ ꯃꯄꯣꯠꯀ ꯍꯨꯔꯥꯟꯕꯒ ꯆꯠꯂꯕ ꯖꯥꯠꯂ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯃꯤꯅ ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯂꯩꯃꯁꯦ ꯀꯩꯊꯦꯜꯗ ꯅꯨꯡꯇꯤꯃꯛꯀꯤ ꯌꯥꯝꯅ ꯐꯖꯔꯕ ꯍꯪꯒꯥꯝ ꯃꯀꯥ ꯑꯄꯥꯛꯄ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯌꯣꯜꯂꯦ ꯍꯥꯏ ꯃꯥꯒꯤ ꯍꯪꯒꯥꯝꯗꯣ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯕ ꯃꯥꯜꯂꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯐꯥꯎꯕ ꯂꯩꯃꯒꯤ ꯍꯪꯒꯥꯝ ꯃꯀꯥ ꯑꯄꯥꯛꯄ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯄꯗꯒꯤ ꯂꯩꯕ ꯐꯥꯎꯕ ꯂꯥꯛꯅꯔꯦ ꯍꯥꯏꯅꯩꯅꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯍꯪꯒꯥꯝ ꯈꯛꯇ ꯌꯣꯜꯂꯒ ꯑꯗꯨ ꯌꯧꯅ ꯅꯨꯡꯉꯥꯏꯕ ꯉꯝꯕ ꯍꯧꯅꯕ꯭ꯔꯅꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯪꯒꯥꯝ ꯃꯀꯥ ꯑꯄꯥꯛꯄ ꯍꯥꯏꯔꯤꯗꯨꯅ ꯅꯠꯇꯦ ꯍꯪꯒꯥꯝꯅ ꯄꯥꯛꯀꯦ ꯍꯥꯏꯅ ꯄꯥꯛꯂꯕꯗ
ꯀꯌꯥꯕꯨ ꯌꯥꯝꯅ ꯄꯥꯛꯀꯗꯧꯔꯤꯕꯅꯣꯗ ꯑꯁ ꯃꯗꯨꯗꯤ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯃꯔꯨꯞ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯪꯁꯦ ꯌꯦꯡꯉꯨꯁꯦ ꯑꯩ ꯍꯥꯏꯒꯦ ꯇꯧ ꯃꯥꯒꯤ ꯍꯪꯒꯥꯝꯗꯣ ꯅꯣꯡꯃ ꯑꯩꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯂꯩꯔꯛꯇꯅ ꯎꯔꯦ ꯀꯅꯥꯒꯤ ꯃꯀꯥꯗꯨꯕꯨ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯤꯃꯨꯛ ꯋꯥꯡꯉꯦ ꯍꯥꯏꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯍꯪꯒꯥꯝꯁꯨ ꯑꯣꯏ ꯑꯦ ꯀꯔꯤ ꯀꯔꯝꯕ ꯃꯇꯤꯛ ꯃꯒꯨꯟꯅꯣꯅꯦ ꯃꯗꯨꯒꯤ ꯍꯪꯒꯥꯝꯗꯣ ꯍꯦꯛ ꯆꯥꯔꯨꯕꯒ ꯑꯗꯨꯝ ꯅꯨꯡꯇꯤꯃꯛꯀꯤ ꯆꯥꯅꯤꯡꯍꯟꯕꯒꯤ ꯏꯁꯥꯗ ꯐꯥꯎꯕꯗꯧꯅꯁꯨ ꯇꯧꯏ ꯑꯗꯨꯅ ꯉꯔꯥꯡ ꯆꯥꯈꯤꯕ ꯃꯇꯝꯗꯨꯗ ꯉꯁꯤꯁꯨ ꯍꯦꯛꯇ ꯆꯥꯅꯤꯡꯉꯛꯄ ꯑꯁꯤꯅꯤ ꯍꯥꯎꯕꯁꯨ ꯌꯥꯝꯅ ꯍꯥꯎꯏ ꯅꯧꯅ ꯅꯧꯔꯤꯕ ꯊꯣꯠꯅ ꯊꯣꯠꯂꯤꯕ ꯑꯁ ꯍꯥꯎꯈ꯭ꯔꯦꯕꯣ ꯍꯥꯏꯁ ꯃꯔꯨꯞ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯍꯪꯒꯥꯝꯗꯨꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯀꯔꯥꯏꯗꯒꯤ ꯍꯦꯛꯎꯔꯤꯕꯖꯥꯠꯅꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯨꯟꯅ ꯈꯪꯗꯦ ꯃꯔꯨꯞ ꯈꯪꯗ꯭ꯔꯦꯗ ꯃꯤꯅ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯂꯛꯄꯒꯤ ꯋꯥꯐꯝꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯌꯦꯡꯉꯨꯗꯨ ꯏꯕꯥꯅꯤꯅ ꯅꯨꯡꯇꯤꯒꯤ ꯏꯈꯨꯠꯇ ꯌꯣꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯦꯞꯇꯅ ꯇꯧꯕ ꯑꯁꯤ ꯐꯥꯎꯕ ꯃꯁꯤ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ ꯍꯣꯏꯅꯦ ꯍꯦ ꯃꯔꯨꯞ ꯀꯥꯟꯅꯗꯦ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯃꯌꯨꯝ ꯌꯧꯅꯔꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯍꯪꯒꯥꯝꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯌꯥꯝꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯂꯩꯔꯒ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯍꯪꯒꯥꯝ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯅꯨꯡꯇꯤꯃꯛꯀꯤ ꯌꯥꯝꯅ ꯂꯩꯅꯔꯝꯃꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯃꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯕꯦꯃꯥ ꯕꯨꯡꯉꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯑꯁꯤ ꯌꯧꯅ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯇꯧꯔꯛꯇꯕ ꯑꯃꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕ ꯅꯄꯥꯕꯨꯡꯅ ꯃꯄꯨꯟꯁꯤꯗ ꯑꯔꯥꯟꯕ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯗꯅ ꯆꯠꯈ꯭ꯔꯕꯅꯤꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏ ꯇꯤꯟꯕꯨ ꯊꯥꯖꯖꯕꯁꯦ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯕ ꯑꯁꯤꯃꯛꯅꯅꯤ ꯑꯗꯨꯅ ꯏꯆꯥꯁꯥ ꯅꯈꯣꯏꯁꯨ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯦ ꯑꯔꯥꯟꯕꯕꯨ ꯌꯦꯛꯅꯕꯅꯤ ꯈꯟꯒꯗꯕꯅꯤ ꯂꯥꯏ ꯇꯤꯟ ꯐꯖꯅ ꯅꯤꯡꯖꯒꯗꯕꯅꯤ ꯑꯃꯥꯡ ꯑꯁꯣꯏ ꯄꯪꯁꯝ ꯁꯝꯅꯕ ꯌꯥꯗꯦꯀꯣ ꯏꯃꯥꯅ ꯅꯨꯡꯇꯤꯃꯛꯀꯤ ꯍꯥꯏꯔꯤꯕꯁꯤ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯕꯒꯤꯅꯤ ꯊꯥꯔꯤꯛꯅ ꯍꯣꯏ ꯃꯥ ꯅꯆꯥ ꯑꯩꯈꯣꯏ ꯈꯪꯖꯔꯤ ꯑꯩꯈꯣꯏ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯔꯣꯏ ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯏꯟꯖꯒꯅꯤ ꯌꯨꯍꯦꯟꯅ ꯑꯗꯨ ꯏꯃꯥ ꯏꯅꯦ ꯇꯊꯣꯠꯀꯤ ꯃꯆꯥꯅ ꯑꯩꯒ ꯁꯥꯟꯅꯃꯤꯟꯅꯕꯗ ꯑꯩꯈꯣꯏꯗꯤ ꯑꯔꯥꯟꯕ ꯇꯧꯏ ꯃꯤꯉꯣꯟꯗꯒꯤ ꯑꯍꯤꯡ ꯑꯍꯤꯡ ꯁꯦꯜ ꯍꯨꯔꯥꯟꯕ ꯆꯠꯂꯤ ꯑꯗꯨꯅꯅꯤ ꯅꯈꯣꯏꯅ ꯁꯦꯜ ꯄꯥꯏꯔꯤꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕ ꯏꯆꯥꯁꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯈꯣꯏꯅ ꯈꯪꯗꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯀꯔꯤꯁꯨ ꯁꯥꯎꯔꯨꯅꯨꯀꯣ ꯑꯗꯣ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯊꯧꯏ ꯍꯥꯏꯕꯁꯦ ꯃꯤꯉꯣꯟꯗ ꯇꯥꯛꯄ꯭ꯔꯥ ꯏꯕꯨꯡꯉꯣ ꯏꯁ ꯑꯩꯗꯤ ꯀꯩꯒꯤ ꯇꯥꯛꯇꯣꯏꯕ ꯑꯩꯗꯤ ꯏꯃꯥꯅ ꯇꯥꯛꯀꯅꯨ ꯍꯥꯏꯕꯅꯤꯅ ꯇꯥꯛꯇꯦ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯦ ꯑꯩꯗꯤ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯐꯔꯦ ꯐꯔꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯏꯜꯂꯤ ꯂꯣꯏꯅ ꯃꯔꯝ ꯃꯣꯛꯏ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏ ꯆꯥꯁꯥ ꯏꯃꯥ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯅꯥ ꯀꯔꯤ ꯉꯥꯡꯂꯛꯂꯕꯁꯨ ꯀꯔꯤꯁꯨ ꯁꯥꯎꯔꯣꯏꯗꯕꯅꯤꯀꯣ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯤꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯣ ꯃꯨꯟꯅ ꯇꯥꯁꯦꯟꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯣꯏ ꯏꯃꯥꯅ ꯅꯆꯥ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯦ ꯅꯆꯥ ꯑꯩꯈꯣꯏ ꯑꯃꯠꯇ ꯀꯥꯎꯖꯔꯣꯏ ꯏꯃꯥ ꯑꯍꯣꯏ ꯏꯃꯥ ꯑꯗꯨ ꯏꯃꯥ ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯏꯔꯨ ꯂꯨꯖꯔꯒ ꯏꯃꯥꯒꯤ ꯍꯪꯒꯥꯝ ꯍꯦꯛꯄꯗꯣ ꯑꯗꯨ ꯑꯩꯁꯨ ꯌꯥꯎꯒꯦꯀꯣ ꯅꯍꯥꯟ ꯃꯈꯩ ꯌꯥꯗꯦ ꯏꯃꯥꯅ ꯑꯗꯣ ꯍꯌꯦꯡꯗꯤ ꯌꯥꯎꯀꯣ ꯏꯃꯥ ꯏꯃꯥꯒ ꯏꯆꯦꯒꯗꯅ ꯁꯨꯝ ꯇꯧꯏ ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯦꯕ ꯏꯃꯥ ꯌꯥꯗꯦ ꯅꯪꯗꯤꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯅ ꯅꯪꯅ ꯌꯥꯎꯒꯦ ꯍꯥꯏꯔꯕꯁꯨ ꯍꯌꯦꯡ ꯅꯪꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯀꯥꯟꯗ ꯌꯥꯎꯒꯗꯕꯅꯤꯀꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯗꯨꯒꯅꯦ ꯊꯥꯔꯤꯛ ꯅꯪꯒꯤ ꯐꯤ ꯁꯥꯕ ꯑꯁꯤꯁꯨ ꯇꯣꯛꯑꯣ ꯏꯆꯥ ꯋꯥꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯁꯦꯜ ꯀꯩꯗꯧꯕꯒꯤ ꯋꯥꯅ ꯇꯥꯜꯂꯨꯅꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯗꯕꯅꯤ ꯏꯆꯥꯁꯦ ꯋꯥꯕ ꯌꯥꯕ ꯋꯥꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯏꯃꯥ ꯍꯣꯏ ꯌꯣꯟꯕꯒꯤꯗꯤ ꯁꯥꯔꯔꯣꯏꯒꯦ ꯑꯗꯣ ꯏꯃꯥꯒ ꯑꯩꯒꯅ ꯁꯦꯠꯅ ꯏꯟꯅꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯥꯒꯦ ꯏꯃꯥ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯦꯕ ꯍꯣꯏ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯀꯌꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯡꯕꯨ ꯌꯦꯠꯈꯥꯏꯅꯤꯡꯉꯤ ꯊꯨꯒꯥꯏꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯉꯥꯎꯁꯤꯟꯅꯕ ꯃꯊꯣꯡ ꯆꯥꯗꯕ ꯄꯥꯈꯪ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯃꯒꯤ ꯌꯨꯝꯗ ꯂꯣꯟꯅ ꯂꯥꯛꯂꯝꯃꯤ ꯂꯩꯃꯒꯤ ꯌꯨꯝꯗꯤ ꯂꯣꯏꯅꯃꯛ ꯈꯥꯖꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤꯅ ꯐꯠꯂꯣꯏꯒꯦ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗ ꯉꯝꯅꯕ ꯁꯝꯕꯜ ꯑꯗꯨ ꯁꯦꯒꯥꯏꯔꯗꯨꯅ ꯍꯦꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯏꯇꯥꯎ ꯁꯣꯝꯗ ꯂꯥꯛ
ꯇꯞꯅ ꯂꯥꯛꯎꯀꯣ ꯇꯞꯅ ꯅꯨꯄꯥ ꯑꯃꯗꯨꯅ ꯍꯣꯏ ꯍꯣꯏ ꯂꯩ ꯏꯇꯥꯎ ꯁꯣꯝꯗꯒꯤꯁꯦ ꯑꯁꯤꯗ ꯌꯦꯡꯁꯤꯂꯣ ꯀꯔꯤꯁꯨ ꯂꯩꯇꯦꯅꯦ ꯁꯤꯗꯗꯤ ꯏꯇꯥꯎ ꯑꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯇꯣꯉꯥꯟꯅ ꯁꯝꯕꯜ ꯈꯔ ꯈꯥꯖꯤꯜꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣꯅꯦ ꯂꯥꯎꯅꯤ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯤ ꯇꯥꯈꯤꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯍꯩꯅꯧ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨ ꯇꯞꯅ ꯃꯆꯤ ꯃꯆꯤ ꯁꯦꯒꯥꯏꯔꯒ ꯌꯦꯡꯂꯤ ꯎꯔꯦ ꯆꯥꯎꯔꯕ ꯐꯖꯈ꯭ꯔꯕ ꯍꯪꯒꯥꯝ ꯃꯌꯥꯝ ꯑꯗꯨꯅ ꯃꯀꯥ ꯐꯟꯅ ꯍꯧꯔꯤꯕꯗꯨ ꯅꯨꯄꯥ ꯑꯃꯅ ꯏꯇꯥꯎ ꯂꯩꯔꯦ ꯇꯨ ꯍꯩꯁ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯁꯨꯛ ꯆꯥꯎꯕ ꯍꯪꯒꯥꯝꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯍꯪꯒꯥꯝꯁꯤ ꯑꯣꯏꯕ ꯇꯥꯔꯦ ꯏꯟꯗꯣꯟ ꯂꯩꯃꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯅꯨꯡꯇꯤꯒꯤ ꯌꯣꯜꯂꯤꯕꯁꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯍꯥꯏꯁ ꯃꯈꯣꯏꯗꯤ ꯃꯁꯤꯒꯤ ꯍꯪꯒꯥꯝꯁꯤꯗꯤ ꯀꯔꯥꯏꯗꯒꯤ ꯃꯔꯨ ꯂꯧꯗꯨꯅ ꯊꯥꯔꯤꯕꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯃꯈꯣꯏꯒꯤ ꯍꯪꯒꯥꯝꯁꯤꯡ ꯑꯁꯦ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯂꯥꯛꯅꯤꯡꯉꯩꯁꯤꯗ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯦꯛꯈ꯭ꯔꯁꯤ ꯃꯁꯤ ꯌꯣꯜꯂꯕꯗꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯂꯒꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯕꯥꯅꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯅꯤꯗꯣ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯍꯤꯡ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅꯃꯛ ꯍꯦꯛꯍꯧꯔꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯃꯅ ꯈꯥꯔꯤꯕ ꯁꯝꯕꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯒ ꯍꯧꯔꯤꯕ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯤꯂꯛꯄ ꯐꯨꯔꯤꯠ ꯑꯗꯨꯗ ꯁꯦꯒꯥꯏꯔꯒ ꯊꯧꯔꯤ ꯁꯥꯗꯨꯅ ꯄꯨꯜꯂꯒ ꯄꯨꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯏꯇꯥꯎ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯇꯨꯝꯂꯔꯣꯏꯁꯤ ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯤ ꯑꯗꯨꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯔꯒ ꯍꯪꯒꯥꯝꯁꯤꯡ ꯑꯁꯤ ꯌꯣꯜꯂꯁꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯣꯏ ꯏꯇꯥꯎ ꯉꯁꯤ ꯅꯣꯡꯃꯈꯛ ꯇꯨꯝꯗꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯗꯧꯔꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯡꯉꯥꯟꯕ ꯑꯁꯨꯝ ꯉꯥꯏꯕꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯇꯨꯝꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯉꯥꯏꯍꯥꯛ ꯎꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯂꯤ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯄꯥꯈꯠꯂꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯃꯁꯥꯅ ꯂꯤꯂꯛꯄ ꯁꯦꯒꯥꯏꯈꯤꯕ ꯐꯨꯔꯤꯠꯁꯤꯡꯗꯨ ꯈꯛꯇꯃꯛ ꯉꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯁ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯁꯤꯕꯣ ꯏꯇꯥꯎ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨꯕꯨ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯃꯁꯤꯗ ꯅꯠꯇ꯭ꯔꯣ ꯊꯝꯃꯝꯕꯗꯨꯕꯣ ꯅꯠꯇꯦ ꯁꯦꯒꯥꯏꯔꯤꯕ ꯐꯨꯔꯤꯠꯁꯤꯡ ꯑꯁꯤꯗ ꯉꯥꯏꯔꯝꯃꯤꯁꯤꯕꯨ ꯀꯝꯗꯧꯅꯅꯣ ꯏꯇꯥꯎ ꯑꯅꯤꯗꯨ ꯃꯊꯥ ꯁꯥꯔꯝꯃꯤ ꯁꯣꯝꯗꯅ ꯂꯩꯃ ꯃꯃꯥ ꯃꯆꯥꯗꯨ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯂꯝꯃꯤ ꯂꯩꯃꯅ ꯀꯔꯤ ꯃꯇꯧꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣ ꯍꯦ ꯏꯁꯣꯔ ꯅꯅꯥꯏꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯌꯨꯍꯦꯟꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯏꯃꯥ ꯀꯅꯥꯅ ꯂꯧꯈ꯭ꯔꯤꯅꯣ ꯏꯃꯥ ꯊꯥꯔꯤꯛꯅ ꯏꯃꯥ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯎꯠꯄꯤꯔꯤꯕꯁꯤꯕꯨ ꯏꯃꯥ ꯈꯪꯗ꯭ꯔꯤ ꯏꯃꯥ ꯆꯥꯁꯥ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯦ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯆꯨꯝꯂꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯂꯤꯂꯥ ꯁꯥꯟꯅꯕꯤ ꯑꯃꯨꯛꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯤ ꯑꯃꯨꯛꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯕꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯍꯜꯂꯤꯕ ꯉꯁꯤꯅ ꯀꯔꯤ ꯑꯩꯕꯨ ꯀꯅꯥꯗ ꯀꯔꯤ ꯂꯥꯠꯈꯤꯕꯒꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯏꯃꯥ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗ ꯇꯥꯛꯁꯤꯔꯥ ꯑꯗꯨꯒ ꯍꯨꯔꯥꯟꯕꯗꯨ ꯐꯍꯟꯁꯤꯔ ꯏꯃꯥ ꯃꯗꯨ ꯌꯥꯗꯦ ꯏꯕꯦꯝꯃ ꯃꯥꯡꯈ꯭ꯔꯤꯕ ꯄꯣꯠ ꯑꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯗ ꯈꯪꯍꯟꯈꯤꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯇꯥꯛꯂꯨꯔꯒ ꯑꯩꯈꯣꯏ ꯑꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯌꯨꯍꯦꯟꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯁꯤꯡꯁꯦ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯈ꯭ꯔꯤꯔꯣ ꯏꯃꯥ ꯀꯩꯒꯤꯅꯣ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯁꯤꯡꯁꯦ ꯍꯨꯔꯥꯜꯂꯤꯁꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯃꯤꯑꯣꯏꯕꯅ ꯐꯠꯂꯣꯏꯒꯦ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗꯣ ꯀꯅꯥꯒꯨꯝꯕꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯎꯕ ꯌꯥꯗꯕꯅꯤꯗꯣ ꯌꯦꯠꯈꯥꯏꯕ ꯊꯤꯡꯒꯥꯏꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ ꯏꯃꯥ ꯌꯥꯔꯦꯁꯦ ꯇꯣꯛꯂꯣꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯞꯇꯨꯅ ꯂꯩꯔꯒ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯃꯨꯛ ꯃꯁꯥ ꯃꯊꯟꯇ ꯍꯧꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ ꯏꯃꯥ ꯕꯦꯝꯃ ꯍꯧꯔꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯔꯣꯏ ꯐꯠꯇ꯭ꯔꯕ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯏꯈ꯭ꯔꯕ ꯊꯦꯡꯈ꯭ꯔꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯤꯕ ꯈꯪꯂꯔꯣꯏ ꯑꯣ ꯐꯠꯇꯦꯗꯀꯣ ꯍꯦ ꯃꯤꯑꯣꯏꯕ ꯅꯍꯥꯛꯁꯦ
ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯩꯇ꯭ꯔꯤꯕ? ꯏꯃꯥ, ꯇꯣꯛꯂꯁꯤ, ꯋꯥꯔꯅꯤ ꯅꯁꯥꯗꯣ. ꯁꯤꯗꯒꯤꯗꯤ ꯍꯥꯟꯅꯒꯨꯝ ꯑꯩꯁꯨ ꯐꯤ ꯁꯥꯔꯒ ꯌꯣꯜꯂꯒꯦ. ꯏꯃꯥꯁꯨ ꯍꯤꯡꯒꯣꯜꯒꯤ ꯑꯇꯣꯞꯄ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯃꯁꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯁꯤ ꯏꯃꯥ. ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯐꯪꯂꯝꯃꯤ. ꯅꯨꯄꯥ ꯑꯃꯅ, ꯏꯇꯥꯎ, ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗꯀꯣ. ꯏꯅꯦ ꯂꯩꯃꯒꯤ ꯍꯪꯒꯥꯝꯗꯣ ꯍꯦꯛ ꯍꯨꯔꯥꯜꯂꯨꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯅꯤꯁꯦ ꯍꯧꯒꯠꯄ ꯉꯝꯗꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯥꯅꯤ ꯏꯇꯥꯎ, ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯦ ꯏꯁꯣꯔꯅ ꯋꯥꯔꯛꯑꯦ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯆꯨꯝꯂꯝꯃꯤ. ꯉꯁꯤꯗꯤ ꯏꯕꯥꯅꯤꯁꯦ ꯀꯌꯥꯗ ꯋꯥꯔꯤꯕꯅꯣ. ꯃꯇꯨꯡꯗꯗꯤ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏꯁꯤ. ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯝꯃꯤ ꯏꯇꯥꯎ. ꯃꯥꯅꯤ ꯏꯇꯥꯎ, ꯇꯧꯔꯔꯣꯏꯁꯤ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ. ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯃꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯈꯪꯂꯝꯗꯕ ꯇꯥꯔꯝꯗꯕ ꯂꯩꯔꯝꯗꯦ, ꯁꯔꯥꯁꯜꯂꯝꯃꯤ. ꯑꯗꯨꯒ ꯂꯩꯃ ꯈꯨꯜꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯂꯝꯗꯦ. ꯃꯤꯌꯥꯝꯒꯤ ꯁꯦꯜꯗꯤ ꯁꯤꯡꯕ ꯂꯣꯏꯈ꯭ꯔꯦ, ꯑꯃꯁꯨꯡ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯁꯤꯜꯍꯧꯕꯅ ꯀꯌꯥ ꯊꯣꯏꯅ ꯋꯥꯕꯗꯤ ꯑꯣꯏꯔꯝꯗꯦ. ꯑꯁꯨꯝꯅ ꯂꯩꯃꯒꯤ ꯏꯃꯨꯡ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯗꯨꯅ, ꯐꯤ ꯁꯥꯔꯗꯨꯅ ꯑꯃꯗꯤ ꯍꯤꯡꯒꯣꯜ ꯀꯣꯏꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯃꯤꯌꯥꯝꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ.